ꯑꯉꯟꯕ ꯃꯇꯝꯗꯗꯤ ꯂꯩꯄꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯤ ꯆꯠꯅꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯣꯏꯒꯤ ꯉꯝꯖꯕ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯄꯥꯛ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯩꯄꯥꯛ ꯑꯃ ꯂꯝ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯊꯪꯅꯕꯗ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄꯗ ꯂꯩꯕ ꯃꯇꯨ ꯁꯣꯟꯕ ꯂꯝ ꯀꯌꯥꯕꯨ ꯂꯥꯟꯗꯥꯗꯨꯅ ꯂꯝ ꯂꯧꯁꯤꯟꯕ ꯑꯁꯤꯁꯨ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯈꯥ ꯂꯩꯄꯥꯛꯇ ꯆꯤꯡꯁꯨꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯜꯂꯤꯕ ꯂꯩꯄꯥꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕꯅ ꯃꯍꯥꯛꯅ ꯃꯐꯝ ꯈꯨꯗꯤꯡ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗꯦ꯫ ꯂꯣꯏꯅꯅ ꯂꯩꯕ ꯂꯩꯄꯥꯛ ꯀꯌꯥꯅ ꯂꯝ ꯑꯁꯤꯗ ꯀꯂꯛ ꯃꯤꯠꯌꯦꯡ ꯌꯦꯡꯅꯩ꯫ ꯆꯤꯡꯁꯨꯕ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤ ꯄꯥꯡꯒꯜ ꯁꯛꯇꯤꯗꯤ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯕꯨ ꯂꯧꯁꯤꯡꯗꯤ ꯈꯔ ꯋꯥꯠꯂꯤ꯫ ꯃꯍꯥꯛ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ, ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯕ ꯂꯩꯇꯦ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯒꯤ ꯃꯔꯛꯇ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯏ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯁꯥꯃꯨꯉꯧ ꯀꯧꯏ꯫ ꯁꯥꯃꯨꯉꯧ ꯑꯊꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯂꯨꯄꯥ ꯈꯔꯗ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯣꯏꯒꯦ ꯈꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯟꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯕꯁꯨ ꯌꯥꯎꯏ꯫ ꯑꯁꯨꯝꯅ ꯃꯤꯅꯥꯏ ꯑꯃꯅ ꯃꯌꯨꯝꯗ ꯍꯟꯒꯦ ꯍꯥꯏꯕ ꯑꯁꯤ ꯅꯤꯡꯊꯧꯅ ꯀꯌꯥ ꯌꯥꯒꯟꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥꯃꯨꯉꯧꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅ ꯀꯔꯤꯁꯨ ꯑꯌꯦꯠꯄ ꯄꯤꯔꯝꯗꯦ꯫ ꯆꯤꯡꯁꯨꯕꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯄꯥꯗꯨꯒ ꯂꯣꯏꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯅꯤꯡꯊꯧꯗ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯈ꯭ꯔꯕꯗꯤ ꯈꯟꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒ ꯃꯇꯝ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄꯅ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯁꯥꯃꯨꯉꯧꯗꯤ ꯈꯟꯈꯤꯕ ꯄꯥꯟꯗꯝ ꯑꯃꯗ ꯍꯤꯡꯕ ꯅꯨꯄꯥꯅꯤ꯫ ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩ, ꯃꯒꯨꯟ ꯑꯁꯤꯅꯁꯨ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯀꯂꯛꯄ ꯍꯦꯜꯍꯟꯕꯅꯤ꯫ ꯅꯣꯡꯃ ꯁꯥꯃꯨꯉꯧꯅ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯅꯤꯡꯊꯧ ꯆꯤꯡꯁꯨꯕꯗ ꯋꯥ ꯑꯃ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯋꯥ ꯑꯃꯇ ꯍꯪꯒꯠꯆꯒꯦ, ꯌꯥꯒꯗ꯭ꯔꯥ?" "ꯁꯥꯃꯨꯉꯧ, ꯍꯥꯏꯌꯨꯅꯦ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ꯫ ꯑꯩꯉꯣꯟꯗ ꯋꯥ ꯍꯥꯏꯕꯗ ꯅꯪꯅ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ?" "ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯈꯨꯜꯗꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯇꯥꯏ ꯊꯪꯕꯗ ꯂꯩꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗ ꯆꯤꯡ ꯑꯆꯧꯕ ꯌꯥꯝꯅ ꯂꯩ꯫ ꯑꯩꯅ ꯍꯟꯗꯛ ꯌꯨꯝꯗ ꯍꯟꯕꯗ ꯃꯊꯛꯇ ꯀꯥꯔꯒ ꯌꯦꯡꯂꯨꯕꯗ ꯊꯪꯅꯕ ꯂꯩꯄꯥꯛꯇ ꯂꯥꯟꯕꯨꯡ ꯁꯥꯕ ꯌꯥꯝꯅ ꯎꯏ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯥꯟ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏꯖꯩ ꯏꯅꯤꯡꯊꯧ." ꯆꯤꯡꯁꯨꯕꯅ "ꯑꯩꯒꯤ ꯂꯩꯄꯥꯛ ꯑꯁꯤꯅ ꯆꯥꯎꯕꯁꯤꯅ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯅ ꯌꯥꯝꯅ ꯀꯂꯛꯅꯔꯤꯕꯅꯤ, ꯃꯔꯨ ꯑꯣꯏꯅ ꯑꯋꯥꯡ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯅꯤ꯫ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯖꯁꯅꯨ꯫ ꯑꯩꯅ ꯅꯣꯡꯃ ꯁꯥꯎꯔꯛꯄꯗ ꯃꯈꯣꯏꯒꯤ ꯂꯝꯁꯨ ꯄꯨꯟꯅ ꯂꯧꯁꯤꯟꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯅ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯑꯁꯤꯅ ꯄꯨꯂꯞ ꯄꯨꯟꯁꯤꯟꯅꯔꯒ ꯂꯥꯟ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯤ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏ꯫ ꯃꯁꯤꯕꯨ ꯑꯆꯨꯝꯕ ꯑꯣꯏꯒꯗ꯭ꯔꯥ?" "ꯃꯥꯅꯦ, ꯑꯆꯨꯝꯕꯅꯤ꯫ ꯃꯈꯣꯏꯅ ꯄꯨꯅꯤꯡꯕ ꯀꯌꯥ ꯄꯨꯟꯖꯁꯅꯨ꯫ ꯑꯩꯈꯣꯏꯗ ꯍꯧꯔꯛꯂꯕꯗꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯒꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤ." ꯁꯥꯃꯨꯉꯧꯗꯤ ꯑꯀꯤꯕ ꯋꯥꯈꯜ ꯃꯌꯥꯝ ꯈꯟꯖꯤꯜꯂꯨꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯍꯥꯏꯗꯣꯔꯛꯄ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯒ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯆꯤꯡꯁꯨꯕꯅ "ꯅꯪꯕꯨ ꯑꯃꯨꯛ ꯀꯔꯤ ꯈꯜꯂꯤꯕꯅꯣ? ꯀꯥꯟꯅꯗꯦ, ꯅꯪꯒꯤ ꯇꯦꯟꯗꯣ ꯂꯧꯔꯨꯆꯣ, ꯁꯥꯗꯥꯟꯕ ꯆꯠꯂꯨꯁꯤ, ꯊꯨꯔꯣ." ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯍꯤꯛꯇꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯁꯥꯃꯨꯉꯧꯗꯨ ꯃꯍꯥꯛꯀꯤ ꯇꯦꯟ ꯂꯧꯕ ꯆꯠꯈ꯭ꯔꯦ꯫ ꯆꯤꯡꯁꯨꯕꯁꯨ ꯃꯍꯥꯛꯀꯤ ꯈꯨꯠꯂꯥꯏ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯑꯃꯅ ꯁꯦꯠꯀꯗꯕ ꯃꯇꯤꯛ ꯆꯥꯕ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯗꯨꯅ ꯁꯥꯗꯥꯟꯕ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯁꯥꯗꯥꯟꯕ ꯆꯠꯀꯗꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯌꯥꯝꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯨꯠꯂꯥꯏꯒꯤ ꯃꯍꯩ ꯍꯩꯕ ꯂꯥꯟꯃꯤ ꯈꯔ ꯂꯣꯏꯅꯔꯛꯏ꯫ ꯅꯤꯡꯊꯧꯅ ꯈꯔ ꯑꯔꯥꯞꯄ ꯃꯐꯝꯗ ꯆꯠꯁꯤ ꯍꯥꯏꯅ ꯃꯈꯣꯏ 10ꯃꯨꯛ ꯂꯣꯏꯅꯅ ꯁꯒꯣꯜ ꯑꯃꯃꯝ ꯇꯣꯡꯂꯒ ꯂꯥꯛꯏ꯫ ꯂꯥꯞꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯎꯃꯪ ꯑꯃꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯁꯥꯃꯨꯉꯧ, ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯎꯃꯪ ꯑꯁꯤ ꯌꯥꯝꯅꯁꯨ ꯁꯣꯡꯗꯦ꯫ ꯃꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯪꯂꯒꯅꯦ ꯑꯎꯕ ꯁꯥ ꯑꯃ ꯍꯦꯛꯇ ꯍꯥꯠꯂꯁꯤ." ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯁꯥꯃꯨꯉꯧꯅ ꯌꯦꯡꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯎꯃꯪꯁꯤꯗꯤ ꯌꯥꯝꯅꯁꯨ ꯄꯤꯛꯏ꯫ ꯃꯅꯥꯛꯁꯤꯗ ꯃꯤ ꯇꯥꯕ ꯈꯨꯜꯁꯨ ꯂꯩꯕꯅꯤꯅ ꯁꯥ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯗꯤ ꯊꯥꯖꯗꯦ꯫ ꯃꯃꯥꯡꯗ ꯇꯥꯝꯅ ꯎꯔꯤꯕ ꯎꯃꯪ ꯑꯁꯤꯗ ꯑꯣꯏꯅ ꯆꯠꯂꯕꯗꯤ ꯁꯥ ꯃꯌꯥꯝ ꯑꯃ ꯐꯥꯕ ꯉꯝꯒꯅꯤ." "ꯁꯥꯃꯨꯉꯧ, ꯊꯥꯖꯗꯕ ꯃꯐꯝꯗꯒꯤ ꯈꯜꯂꯨꯗꯕ ꯂꯟ ꯐꯪꯕꯅꯤ꯫ ꯑꯩꯗꯤ ꯃꯁꯤꯗ ꯆꯪꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ, ꯑꯗꯨꯅ ꯆꯪꯗꯅ ꯇꯣꯛꯂꯔꯣꯏ꯫ ꯃꯁꯤꯗ ꯐꯪꯗ꯭ꯔꯒꯗꯤ ꯅꯪꯅ ꯍꯥꯏꯕ ꯎꯃꯪ ꯑꯁꯤꯗ ꯑꯃꯨꯛ ꯆꯠꯁꯤꯀꯣ." "ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯑꯗꯨꯗꯤ ꯆꯪꯅꯕ ꯇꯧꯔꯁꯤ." ꯅꯤꯡꯊꯧꯅ ꯑꯃꯗꯤ ꯂꯥꯟꯃꯤ ꯀꯌꯥꯅ ꯇꯦꯟ ꯑꯃꯃꯝ ꯄꯥꯏꯔꯒ ꯂꯥꯛꯄꯗꯨ
ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯊꯕꯛ ꯁꯨꯕ ꯃꯤꯅ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅꯤ ꯈꯪꯕꯗꯒꯤ ꯃꯈꯣꯏ ꯊꯕꯛ ꯁꯨꯔꯝꯕꯗꯨ ꯂꯦꯞꯂꯒ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯊꯪꯅꯕ ꯌꯨꯝꯗ ꯄꯥꯎ ꯃꯊꯪ ꯇꯝꯅꯕꯗꯒꯤ ꯃꯄꯥꯟꯗ ꯁꯥꯟꯅꯔꯝꯕꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯊꯣꯡ ꯂꯣꯟꯁꯤꯟꯅꯈ꯭ꯔꯦ꯫ ꯎꯃꯪꯗ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯁꯒꯣꯜꯗ ꯎꯃꯪ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯅꯥꯏꯁꯤꯡꯗꯨ ꯁꯒꯣꯜꯗꯨ ꯃꯈꯣꯡ ꯇꯞꯅ ꯊꯥꯡꯍꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯧꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯄꯅ ꯎꯃꯪꯗ ꯈꯖꯤꯛꯇꯪ ꯆꯪꯂꯛꯄꯒ ꯁꯖꯤ ꯃꯆꯥ ꯑꯃ ꯎꯔꯝꯃꯤ꯫ ꯁꯖꯤ ꯑꯗꯨꯒꯤ ꯐꯖꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯁꯖꯤ ꯑꯗꯨꯕꯨ ꯃꯈꯨꯠꯇꯨꯅ ꯄꯝꯅꯤꯡꯕ ꯐꯥꯎꯔꯛꯈꯤ꯫ ꯑꯁꯤ ꯈꯟꯅ ꯄꯥꯏꯔꯤꯕ ꯇꯦꯟ ꯑꯗꯨ ꯃꯔꯤ ꯆꯤꯡꯂꯒ ꯇꯦꯟꯖꯩ ꯑꯃ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯇꯦꯟꯖꯩ ꯑꯗꯨꯅ ꯄꯥꯜꯂꯕꯗꯤ ꯁꯖꯤ ꯑꯗꯨ ꯍꯤꯡꯂꯔꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯦꯟ ꯆꯤꯡꯕ ꯑꯗꯨ ꯁꯥꯃꯨꯡꯃꯧꯅ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯤꯠꯌꯦꯡꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯍꯥꯛꯁꯨ ꯌꯦꯡꯂꯨꯏ꯫ ꯁꯖꯤ ꯃꯆꯥ ꯑꯃ ꯃꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯂꯩꯕꯗꯨ ꯃꯍꯥꯛꯅꯁꯨ ꯎꯔꯝꯃꯤ꯫ ꯈꯖꯤꯛꯇꯪ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯁꯖꯤ ꯑꯗꯨꯒꯤ ꯃꯈꯧꯔꯤꯗ ꯊꯧꯔꯤ ꯃꯆꯥ ꯑꯃ ꯄꯨꯜꯂꯤꯕ ꯑꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯑꯁꯤꯗꯤ ꯑꯌꯣꯛꯄ ꯁꯖꯤꯁꯨ ꯃꯥꯜꯂꯤ꯫ ꯁ꯭ꯋꯥꯏ ꯎꯃꯪ ꯃꯄꯥꯟꯁꯤꯗ ꯁꯖꯤ ꯃꯍꯥꯛꯅ ꯃꯆꯤꯟꯖꯥꯛ ꯆꯥꯐꯝ ꯊꯣꯛꯇꯦ꯫ ꯋꯥꯁꯦ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯒ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯇꯦꯟꯖꯩ ꯑꯗꯨ ꯊꯥꯗꯣꯛꯄꯅ ꯍꯥꯟꯈ꯭ꯔꯦ꯫ ꯁꯖꯤ ꯂꯩꯕ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯌꯦꯡꯊꯣꯛꯂꯨꯕꯗ ꯁꯖꯤꯗꯨ ꯎꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯀꯥꯞꯈꯤꯕ ꯇꯦꯟꯖꯩ ꯑꯗꯨꯅ ꯄꯥꯜꯂꯒ ꯃꯈꯥꯗ ꯍꯥꯏꯊꯔꯝꯂꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯁꯖꯤꯗꯨ ꯀꯅꯥꯒꯤ ꯁꯖꯤꯅꯣ? ꯃꯐꯝ ꯑꯗꯨꯗ ꯀꯩꯗꯧꯔꯝꯂꯤꯅꯣ ꯍꯥꯏꯕ ꯈꯪꯅꯅꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯈꯪꯃꯤꯟꯅꯁꯤ꯫ ꯂꯥꯏꯔꯦꯟꯖꯥꯎ ꯑꯃꯁꯨꯡ ꯀꯣꯏꯄꯥ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯈꯨꯜ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯕ ꯃꯔꯨꯞꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯨꯄꯤ ꯊꯤꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯃꯃꯝꯁꯨ ꯂꯩꯅꯔꯦ꯫ ꯂꯥꯏꯔꯦꯟꯖꯥꯎ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯄꯤ, ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ?" ꯂꯩꯁꯤ ꯁꯥꯎꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ "ꯀꯗꯥꯏꯗꯒꯤ ꯆꯦꯡꯅ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯒꯅꯤ? ꯍꯧꯖꯤꯛ ꯊꯣꯡꯅꯕ ꯆꯦꯡꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ." "ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯑꯩꯅ ꯊꯕꯛ ꯆꯠꯇ꯭ꯔꯤꯉꯩꯗ ꯍꯥꯏꯔꯛꯄ ꯀꯩꯗꯧꯒꯦ? ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯩꯔꯛꯂꯁꯨ ꯌꯥꯕꯗꯨꯕꯣ?" "ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯕꯛ ꯆꯠꯂꯨꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯒ ꯑꯗꯨꯒ ꯆꯥꯛ ꯂꯣꯏꯔꯝꯂꯅꯤ ꯍꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯍꯜꯂꯛꯄ? ꯆꯠꯂꯤꯕ ꯊꯕꯛ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯅꯠꯇꯕ? ꯌꯨꯝꯗ ꯑꯉꯥꯡ machcha chahi 5 suраklaba ama leiri haibase kaura male. Mahai masing tamnanaba mahai singda thananabagi wakhaldi nongmata khande. Ai su loina khangi nupi. Mathang olakpa chahidagidi thaba haurase. Mamangi kumdaso adumna haikhraga handak thabide. Angang ase chauraklabani. Wakhal khara khanminase. Lairen jauna aise lai khurumba thengle haidana thabak suba phawba loiramdana halaklibani. Aswaida khara chathoklaga oina ngangu ko. Ai laise amukta khurumkige. Hek loibaga kaithel machadagi chingwan bachatke. Ase hairamlaga lairen jaudo lai khurumnaba kunthakre. Laisi masado sauningwana prok prok chaktuna tawfam khangde. Mama mapa anina ngasaidagi launariba mayam ado angang oiriba Baskarna urami. Angang oijarabasu mathauna maringjildi yamna lei. Mahaksu puk yamna lamlabani adubu yumgi leitaba adu khangbana ningai tawdribani. Mapa halakpa wana ngairambani aduga mapana pukki arambadagi lai khurumbana hena luna lawba aduda mabukningda yaningdaba phawi. Laisina makhol thokna kanna kanna chatpagi makhol aduna lairen jaw lai khurumbada pukning changlamde. Mamit pangthoklaga mahakki loinabida hairai. Aina saura adi nang soiduna phurakani ko. Lai sidang khurumlaga chatlagi haibani ni nangbo. Laisido hut lai thoklaga mahakki kada changke. Lairen jawdo machinda ningamdana sole. Taibang mapu ngasidi lai khurumba mapung phade haiduna nanaibu pap langsin hanbiganu ko. Aikhoibu nungaiba tapinabiyo. Ase haina mahakai thel macha tamna chengwanba laklami. Mahakna thokibado ubada laisina solhawi. Mahakna latliba nungi laisida kadaidano ama losinkrabadi phagadabani. Lai asina asengba leiba mak thoklabadi nahana nungaiba yarabani. Mamanaba koipagi nupina arangba mani muktana masapumba leiteni. Aigina sana lupadi lairadana chana nabagi lanpham asida awaba mayoknari. Machanupada amuk yenglaga hairai. He nang suni hayeng chawraklaga
ꯅꯄꯥꯗꯧꯅ ꯂꯩꯅꯤꯡꯕꯗꯤ ꯌꯥꯔꯣꯏ꯫ ꯕꯥꯁꯀꯔꯗꯨ ꯃꯃꯥ ꯁꯥꯎꯔꯦ ꯈꯪꯕꯗꯒꯤ ꯀꯩꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯁꯣꯝꯗ ꯂꯥꯏꯔꯦꯟꯖꯥꯎ ꯀꯩꯊꯦꯜꯒꯤ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯀꯣꯏꯄꯥ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯇꯥꯎ, ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯕꯅꯣ? ꯀꯣꯏꯄꯥꯅ, ꯏꯇꯥꯎ, ꯌꯨꯝꯗ ꯊꯣꯡꯅꯅꯕ ꯏꯟꯁꯥꯡ ꯂꯩꯔꯝꯗꯦꯅ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯂꯩꯕ ꯊꯣꯔꯛꯏꯅꯤ꯫ ꯑꯦ, ꯑꯗꯨꯗꯤ ꯂꯝꯕꯤ ꯄꯨꯜꯂꯦꯅꯦ, ꯆꯠꯃꯤꯟꯅꯈ꯭ꯔꯁꯦ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯊꯣꯡꯅꯅꯕ ꯆꯦꯡ ꯂꯩꯔꯝꯗꯦ ꯍꯥꯏꯗꯅ ꯆꯦꯡ ꯋꯥꯟꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜꯒꯤ ꯂꯝꯕꯤꯗ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯀꯩꯊꯦꯜ ꯃꯌꯥꯗ ꯃꯌꯥꯝ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯥꯝꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯈꯪꯅꯤꯡꯕꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯖꯤ ꯃꯆꯥ ꯑꯃ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯌꯣꯟꯕꯗꯨꯗ ꯌꯦꯡꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯁꯖꯤ ꯑꯗꯨꯒꯤ ꯃꯃꯤꯠꯇꯒꯤ ꯃꯃꯥ ꯀꯥꯏꯅꯕꯒꯤ ꯇꯥꯔꯛꯄ ꯄꯤꯔꯥꯡ ꯑꯗꯨ ꯎꯕꯗ ꯂꯥꯏꯔꯦꯟꯖꯥꯎꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯖꯤꯁꯦ ꯂꯨꯄꯥ ꯀꯌꯥꯒ ꯑꯣꯟꯅꯕ ꯌꯥꯒꯅꯤ? ꯑꯩ ꯂꯩꯖꯔꯒꯦ꯫ ꯂꯨꯄꯥꯅ ꯑꯣꯏꯔꯒꯅ 13, ꯁꯅꯥꯅ ꯑꯣꯏꯔꯒꯅ ꯃꯇꯦꯛ ꯑꯃꯅ ꯌꯥꯒꯅꯤ꯫ ꯑꯩꯉꯣꯟꯗꯗꯤ ꯂꯨꯄꯥ 15ꯗꯒꯤ ꯍꯦꯟꯅ ꯌꯥꯎꯗ꯭ꯔꯦ, ꯃꯁꯤꯗ ꯌꯥꯍꯜꯂꯣ ꯅꯪꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯆꯦꯡ ꯋꯥꯟꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯁꯖꯤ ꯃꯆꯥ ꯑꯗꯨꯕꯨ ꯂꯩꯔꯝꯃꯤ꯫ ꯍꯣꯔꯦꯟ ꯃꯌꯨꯝꯗ ꯍꯜꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯌꯥꯝꯅ ꯁꯥꯎꯔꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯖꯤꯗꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯅ ꯕꯥꯁꯀꯔꯒ ꯁꯥꯟꯅꯍꯟꯒꯦ ꯈꯜꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯀꯣꯏꯄꯥꯅ, ꯏꯇꯥꯎ, ꯅꯪꯗꯤ ꯁꯖꯤ ꯂꯩꯕꯗ ꯂꯨꯄꯥ ꯂꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯦ, ꯆꯦꯡꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯩꯒꯅꯤ? ꯑꯩꯅ ꯄꯨꯊꯣꯛꯄ ꯌꯥꯕꯗꯨꯁꯨ ꯁꯦꯜ ꯑꯍꯦꯟꯕ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯩꯒꯤ ꯈꯨꯠꯇ꯫ ꯏꯇꯥꯎ, ꯍꯣꯔꯦꯟ ꯌꯨꯝꯊꯪꯅꯕꯗꯒꯤ ꯄꯨꯔꯒ ꯆꯥꯔꯒꯦ, ꯍꯌꯦꯡ ꯑꯃꯨꯛ ꯁꯤꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯣꯏꯄꯥꯒꯤ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯂꯩꯔꯒ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯆꯦꯡ ꯄꯨꯔꯛꯄꯒꯤ ꯃꯍꯨꯠꯇ ꯁꯖꯤ ꯃꯆꯥ ꯑꯃ ꯄꯝꯂꯒ ꯂꯥꯛꯄꯗꯨ ꯂꯩꯁꯤꯅ ꯎꯔꯝꯃꯤ꯫ ꯑꯦ, ꯀꯗꯥꯏꯗꯒꯤ ꯁꯖꯤꯅꯣ ꯃꯍꯥꯛꯅ ꯑꯃꯨꯛ ꯄꯨꯔꯛꯂꯤꯕꯁꯤꯅ? ꯍꯩꯃꯥ, ꯆꯦꯡꯗꯤ ꯄꯨꯔꯛꯄ ꯎꯗꯦꯅꯦ꯫ ꯌꯧꯗ ꯌꯧꯔꯛꯈꯤꯁꯅꯨ, ꯉꯁꯤꯗꯤ ꯑꯩ ꯏꯄꯥꯝꯗ ꯆꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯂꯥꯏꯔꯦꯟꯖꯥꯎꯗꯨ ꯃꯌꯨꯝꯗ ꯌꯧꯔꯛꯄꯒ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯛꯏ꯫ ꯕꯥꯁꯀꯔ, ꯕꯥꯁꯀꯔ, ꯕꯕꯥꯅ ꯄꯨꯔꯛꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨ ꯂꯥꯎꯅꯦ꯫ ꯕꯥꯁꯀꯔꯗꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯄꯥꯅ ꯁꯖꯤ ꯃꯆꯥ ꯑꯃ ꯃꯆꯨ ꯌꯥꯝꯅ ꯐꯖꯕ ꯑꯃ ꯄꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯥꯛ ꯂꯥꯝꯕꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ꯫ ꯕꯕꯥ, ꯁꯤꯗꯤ ꯁꯖꯤꯅꯦ, ꯌꯥꯝ ꯐꯖꯩꯌꯦ, ꯑꯩ ꯑꯃꯨꯛꯇ ꯄꯝꯒꯦ꯫ ꯁꯖꯤꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯑꯄꯤꯛꯄ ꯃꯈꯨꯠ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤ ꯁꯥꯟꯅꯔꯤ꯫ ꯏꯃꯨꯡꯗꯒꯤ ꯂꯩꯁꯤꯗꯨ ꯁꯥꯎꯅ ꯊꯣꯛꯂꯛꯏ꯫ ꯆꯦꯡꯗꯤ ꯀꯗꯥꯏ? ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯅꯪ ꯑꯃꯨꯛꯇ ꯁꯥꯎꯒꯠꯈꯤꯅꯨ꯫ ꯑꯩꯅ ꯀꯩꯊꯦꯜ ꯊꯣꯛꯄꯗ ꯁꯖꯤ ꯑꯁꯦ ꯌꯣꯟꯗꯨꯅ ꯂꯩꯔꯝꯕ ꯎꯕꯗꯒꯤ ꯅꯨꯡꯁꯤꯃꯟꯈ꯭ꯔꯗꯨꯅ ꯆꯦꯡ ꯋꯥꯟꯕꯒꯤ ꯄꯩꯁꯥ ꯑꯗꯨꯅ ꯁꯖꯤꯁꯦ ꯂꯩꯔꯒ ꯄꯨꯔꯛꯄꯅꯤ꯫ ꯁꯣꯝꯗꯅ ꯆꯥꯛ ꯂꯥꯝꯕꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯉꯥꯏꯔꯤ, ꯑꯗꯨꯒ ꯁꯖꯤ ꯑꯁꯦ ꯑꯣꯏꯅ ꯄꯨꯔꯛꯑꯕ? ꯐꯩ ꯐꯩ, ꯑꯩ ꯉꯁꯤꯗꯒꯤ ꯆꯥꯛ ꯑꯃꯇ ꯆꯥꯔꯣꯏ꯫ ꯅꯪ ꯁꯥꯎꯔꯨꯅꯨ ꯅꯨꯄꯤ, ꯑꯩ ꯊꯪꯅꯕ ꯏꯅꯦ ꯈꯣꯏꯗꯒꯤ ꯆꯦꯡ ꯈꯔ ꯄꯨꯔꯨꯈꯤꯒꯦ꯫ ꯍꯣ, ꯍꯥꯟꯅ ꯄꯨꯈꯤꯕꯒꯤ ꯆꯦꯡ ꯐꯥꯎꯕ ꯁꯤꯡꯗ꯭ꯔꯤ, ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯨꯔꯨꯒꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯈꯣꯏꯁꯤꯕꯨ ꯃꯤꯅ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯗꯣꯔꯤꯒꯦ? ꯌꯨꯝꯊꯪꯅꯕꯗꯒꯤ ꯄꯣꯠ ꯂꯧꯗꯕ ꯁꯣꯛꯇꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯅꯨꯄꯤ, ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤꯅꯦ꯫ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯁꯦ ꯂꯥꯏꯗꯒꯤ ꯕꯣꯔ ꯅꯤꯔꯤꯕꯅꯤꯅꯦ꯫ ꯃꯍꯥꯛꯅ ꯂꯥꯏ ꯄꯜꯂꯛꯄ ꯑꯗꯨꯅ ꯂꯩꯁꯤꯗꯗꯤ ꯈꯝ ꯊꯦꯡꯅ ꯁꯥꯎꯒꯠꯈ꯭ꯔꯦ꯫ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈꯤꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏꯅꯤ ꯈꯜꯂꯤꯕ ꯑꯍꯛꯄ ꯅꯨꯡ ꯑꯗꯨ ꯂꯩꯁꯤꯅ ꯄꯨꯔꯒ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤ꯫ ꯁꯤ ꯑꯣꯏꯔꯗꯤ ꯅꯪ ꯐꯔꯤꯅꯤ, ꯅꯪꯒꯤ ꯅꯨꯡꯗꯨꯝ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯕ ꯀꯔꯤꯁꯨ ꯄꯤꯕ ꯉꯝꯂꯣꯏꯌꯦ꯫ ꯂꯥꯏ ꯅꯤꯡꯕꯗ ꯃꯥꯡꯍꯜꯂꯤꯕ ꯃꯇꯝ ꯑꯗꯨꯅ ꯊꯕꯛ ꯁꯨꯕ ꯑꯣꯏꯔꯕꯗꯤ ꯄꯨꯛ ꯍꯥꯡꯂꯤꯕꯁꯦ ꯍꯥꯡꯂꯝꯂꯣꯏ꯫ ꯂꯥꯏꯔꯦꯟꯖꯥꯎ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯐꯨꯒꯦ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯩꯁꯤ, ꯂꯩꯁꯤ! ꯑꯦ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯆꯦꯡꯁꯦ ꯊꯤꯜꯂꯨꯆꯣ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯦ꯫ ꯂꯥꯏꯔꯦꯟꯖꯥꯎꯅ ꯊꯅꯝꯃꯣ ꯊꯅꯝꯃꯣ꯫ ꯆꯥꯛ ꯊꯣꯡꯅꯕ ꯆꯦꯡ ꯂꯩꯔꯝꯂꯣꯏ ꯈꯪꯕꯗꯒꯤ ꯆꯦꯡꯗꯨ ꯀꯣꯏꯄꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯥꯗꯨꯅ ꯊꯤꯜꯍꯜꯂꯛꯄꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯂꯥꯎꯅꯕ ꯑꯗꯨꯗ ꯕꯥꯁꯀꯔꯗꯤ ꯇꯥꯅꯤꯡꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯁꯖꯤ ꯑꯗꯨ ꯄꯝꯈꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯕꯥ, ꯁꯖꯤꯁꯦ ꯃꯕꯨꯛ ꯂꯥꯝꯕ ꯃꯥꯜꯂꯦ, ꯑꯩ ꯈꯨꯜꯒꯤ ꯁꯟꯖꯥꯕꯨꯡꯗ ꯄꯨꯊꯣꯛꯂꯒ ꯃꯆꯤꯟꯖꯥꯛ ꯑꯃꯨꯛꯇ ꯄꯤꯖꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯥꯁꯀꯔꯗꯨ ꯆꯦꯟꯊꯣꯛꯈꯤ꯫ ꯂꯥꯏꯔꯦꯟꯖꯥꯎꯅ, ꯁꯖꯤꯗꯣ ꯅꯥꯟꯊꯣꯛꯈꯤꯅꯤꯀꯣ, ꯉꯛꯁꯝꯗ ꯀꯤꯔꯤꯕ ꯊꯧꯔꯤꯗꯣ ꯆꯦꯠꯅ ꯄꯥꯏꯌꯨꯀꯣ, ꯈꯨꯠ ꯊꯥꯒꯅꯨꯀꯣ꯫ ꯃꯄꯥꯅ ꯂꯥꯎꯔꯛꯄꯗꯨ ꯕꯥꯁꯀꯔꯁꯨ ꯇꯥꯏ, ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯨꯗ꯭ꯔꯦ꯫ ꯈꯨꯜ ꯑꯆꯧꯕꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯁꯖꯤꯛ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯏ꯫
ꯂꯝꯄꯥꯛ ꯑꯗꯨꯗ ꯍꯨꯏ ꯑꯆꯧꯕ ꯈꯔ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯍꯣꯔꯦꯟ ꯁꯖꯤꯕꯨ ꯆꯤꯛꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯄ ꯐꯥꯎꯏ꯫ ꯂꯝꯄꯥꯛꯁꯤꯗꯗꯤ ꯄꯤꯖꯔꯔꯣꯏ, ꯈꯨꯜꯒꯤ ꯆꯤꯗꯥꯏꯗ ꯂꯩꯕ ꯎꯃꯪꯁꯤꯗ ꯈꯖꯤꯛꯇꯪ ꯆꯪꯁꯤꯜꯂꯒ ꯑꯣꯏꯅ ꯄꯤꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯁꯖꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯎꯃꯪꯗ ꯆꯪꯂꯛꯏ꯫ ꯃꯄꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒꯨꯝꯅ ꯁꯖꯤ ꯑꯗꯨꯒꯤ ꯃꯈꯧꯔꯤꯗ ꯀꯤꯔꯤꯕ ꯊꯧꯔꯤ ꯑꯗꯨ ꯃꯈꯨꯠ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯩ꯫ ꯃꯍꯥꯛ ꯁꯖꯤ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕꯅ ꯆꯥꯛ ꯂꯥꯝꯕꯗꯨ ꯉꯥꯏꯍꯥꯛ ꯀꯥꯎꯔꯨꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯈꯟꯖꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯆꯥꯛ ꯂꯥꯝꯕ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯈꯅꯥꯎꯗ ꯏꯁꯤꯡ ꯃꯔꯤꯛ ꯈꯔ ꯊꯛꯅꯤꯡꯂꯛꯂꯝꯃꯤ꯫ ꯁꯖꯤ ꯃꯆꯥ, ꯅꯪ ꯁꯤꯗ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ꯫ ꯅꯪ ꯆꯦꯟꯈꯤꯗꯅꯕ ꯊꯧꯔꯤꯁꯦ ꯎꯁꯤꯗ ꯀꯤꯁꯜꯂꯝꯃꯒꯦ꯫ ꯑꯩꯅꯦ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯔꯨꯕ ꯄꯨꯈꯤ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯊꯛꯂꯨꯈꯤꯒꯦꯀꯣ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯁꯖꯤ ꯑꯗꯨꯅ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯀꯤ ꯆꯥꯐꯝ ꯊꯣꯛꯄ ꯅꯥꯄꯤ ꯆꯥꯗꯨꯅ ꯂꯩꯔꯤ꯫ ꯚꯥꯁꯀꯔꯅ ꯏꯁꯤꯡ ꯊꯛꯄ ꯂꯣꯏꯔꯒ ꯂꯥꯛꯄꯗ ꯎꯈꯣꯡ ꯌꯧꯔꯛꯄꯗ ꯁꯖꯤꯗꯨ ꯂꯦꯞꯂꯝꯕꯗꯒꯤ ꯕꯣꯝ ꯂꯥꯎꯅ ꯇꯨꯊꯈꯤ꯫ ꯃꯀꯣꯛꯇ ꯇꯦꯟꯖꯩ ꯑꯃ ꯊꯤꯟꯗꯨꯅ ꯂꯩꯕ ꯑꯗꯨꯁꯨ ꯎꯔꯛꯏ꯫ ꯃꯍꯥꯛꯅ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯀꯞꯅꯤꯡꯕꯗꯨ ꯃꯤꯀꯨꯞ ꯑꯃꯗ ꯃꯇꯧ ꯀꯔꯝꯅ ꯐꯣꯡꯗꯣꯛꯀꯅꯤ ꯈꯪꯗꯕꯅ ꯃꯌꯥ ꯀꯥꯊꯣꯛꯂꯒ ꯂꯩ꯫ ꯁꯖꯤꯗꯨ ꯅꯨꯡꯁꯤꯅ ꯀꯣꯜꯂꯒ ꯀꯞꯄꯤ꯫ ꯁꯖꯤ ꯃꯆꯥ, ꯁꯖꯤ ꯃꯆꯥ, ꯅꯪ ꯁꯤꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯅꯪ ꯑꯩꯒ ꯁꯥꯟꯅꯗꯣꯏꯅꯤ, ꯍꯧꯒꯠꯂꯨꯁꯦ, ꯂꯦꯞꯄꯣ ꯍꯥꯏꯕ꯫ ꯁꯖꯤ ꯑꯁꯤꯅꯤ ꯅꯤꯡꯊꯧ ꯆꯤꯡꯁꯨꯕꯅ ꯃꯍꯥꯛꯀꯤ ꯇꯦꯟꯖꯩꯅ ꯀꯥꯞꯄꯗ ꯄꯥꯟꯈꯤꯕꯗꯨ꯫ ꯃꯍꯥꯛꯁꯨ ꯁꯖꯤꯗꯨ ꯄꯥꯟꯈ꯭ꯔꯦ ꯈꯪꯕꯗꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯉꯥꯡ ꯑꯃꯅ ꯁꯖꯤ ꯀꯣꯜꯂꯒ ꯀꯞꯄꯗꯨ ꯃꯈꯣꯏ ꯂꯣꯏꯅꯃꯛꯅ ꯎꯔꯝꯃꯤ꯫ ꯁꯥꯃꯨꯉꯧꯅ, ꯏꯅꯤꯡꯊꯧ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗꯤ? ꯁꯖꯤ ꯑꯁꯤꯗꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯆꯤꯟꯖꯥꯛ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯎꯃꯪ ꯑꯁꯤꯗ ꯄꯨꯔꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯤꯡꯊꯧꯁꯨ ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯄꯗꯨ ꯎꯔꯒ ꯋꯥꯈꯜ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯅꯠꯇꯦ꯫ ꯀꯔꯤꯒꯤꯅꯣ ꯑꯉꯥꯡ ꯃꯆꯥ? ꯅꯪꯅ ꯅꯇꯣꯝꯇ ꯎꯃꯪ ꯑꯁꯤꯗ ꯆꯪꯗꯨꯅ ꯂꯩꯔꯤꯕꯗꯤ? ꯚꯥꯁꯀꯔ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯅꯤꯡꯊꯧꯗ ꯃꯃꯤꯠꯁꯨ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯁꯖꯤꯗꯨ ꯄꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯈꯤ꯫ ꯁꯣꯝꯗ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯅꯥꯏ ꯂꯥꯛꯄ ꯎꯕꯗꯒꯤ ꯏꯃꯨꯡ ꯈꯔꯗꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯅꯕ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯃꯊꯪ ꯃꯊꯪ ꯄꯥꯎ ꯌꯧꯅꯔꯛꯄꯗꯒꯤ ꯂꯩꯔꯦꯟꯖꯥꯎ ꯑꯃꯁꯨꯡ ꯂꯩꯁꯤꯁꯨ ꯇꯥꯔꯦ꯫ ꯂꯩꯔꯦꯟꯖꯥꯎꯅ, ꯅꯤꯡꯊꯧ ꯂꯥꯛꯑꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯆꯨꯝꯕ ꯑꯣꯏꯕ ꯖꯥꯠꯂꯥ? ꯃꯍꯥꯛꯀꯤ ꯃꯆꯥꯅ ꯁꯖꯤ ꯄꯝꯂꯒ ꯆꯠꯊꯣꯛꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯚꯥꯁꯀꯔꯗꯣ ꯊꯣꯛꯈꯤꯕ ꯐꯅꯌꯥꯝꯗꯤ ꯀꯨꯏꯔꯦ, ꯑꯩ ꯑꯃꯨꯛꯇ ꯊꯣꯛꯂꯒ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯂꯩꯁꯤꯁꯨ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯈꯤꯇꯪ ꯊꯨꯅ ꯑꯃꯨꯛꯇ ꯊꯣꯛꯂꯒ ꯌꯦꯡꯕꯤꯔꯨꯆꯣ, ꯁꯖꯤ ꯑꯗꯨꯁꯨ ꯃꯤꯅ ꯑꯃꯨꯛ ꯃꯨꯟꯕꯤꯔꯝꯗꯅ ꯇꯣꯛꯄ ꯇꯥꯔꯦ꯫ ꯂꯩꯁꯤꯁꯨ ꯀꯥ ꯍꯦꯟꯅ ꯐꯠꯇꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ꯫ ꯑꯔꯪ ꯑꯔꯥꯛ ꯈꯔ ꯄꯥꯝꯕꯒ ꯅꯤꯡꯕ ꯈꯔ ꯊꯨꯡꯗꯕ ꯑꯗꯨꯗ ꯏꯁꯧ ꯂꯥꯡꯖꯕꯅꯤ꯫ ꯃꯆꯥꯅ ꯁꯖꯤ ꯄꯝꯂꯒ ꯂꯥꯞꯅ ꯆꯦꯜꯂꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯈꯔ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗ ꯁꯖꯤ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯇꯦꯟꯖꯩ ꯑꯃ ꯊꯤꯜꯂꯒ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯚꯥꯁꯀꯔ, ꯀꯩꯅꯣ ꯁꯤꯗꯤ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ? ꯚꯥꯁꯀꯔꯗꯨ ꯀꯞꯂꯒ ꯑꯗꯨꯃꯛ ꯂꯩ, ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯁꯨ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯕꯅꯤ꯫ ꯑꯉꯥꯡ ꯃꯆꯥ ꯄꯦꯠ ꯃꯦꯈꯥꯏꯔꯒ ꯍꯥꯠꯄ ꯌꯥꯕ ꯃꯍꯥꯛꯅ ꯃꯃꯤꯠꯀ ꯈꯥꯅ ꯌꯦꯡꯂꯝꯗꯅ ꯑꯩ ꯆꯠꯇꯨꯅ ꯑꯉꯥꯡ ꯑꯗꯨꯗꯒꯤ ꯑꯁꯤꯕ ꯁꯖꯤ ꯑꯗꯣ ꯂꯧꯗꯕ ꯌꯥꯗꯦ꯫ ꯁꯥꯃꯨꯉꯧꯅꯗꯤ ꯐꯅ ꯌꯥꯝꯅ ꯈꯥꯝꯖꯕꯅꯤ, ꯑꯗꯨꯕꯨ ꯑꯅꯝ ꯀꯟꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯗꯕꯗꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯂꯥꯛꯏ꯫ ꯂꯩꯔꯦꯟꯖꯥꯎꯅ, ꯍꯥꯏꯌꯨ, ꯅꯪꯒꯤ ꯁꯖꯤꯁꯦ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕ? ꯏꯄꯥꯅ ꯁꯣꯏꯗꯅ ꯃꯈꯣꯏꯕꯨ ꯐꯨꯒꯦ꯫ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕꯗꯨ ꯅꯤꯡꯊꯧꯁꯨ ꯇꯥꯕꯗꯒꯤ ꯈꯨꯝꯂꯛꯏ꯫ ꯑꯩꯅꯅꯤ, ꯅꯪ ꯑꯩꯉꯣꯟꯗ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯉꯥꯡꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯂꯩꯔꯦꯟꯖꯥꯎꯗꯨ ꯌꯥꯝꯅ ꯀꯤꯔꯛꯏ꯫ ꯌꯥꯝꯅ ꯊꯨꯅ ꯚꯥꯁꯀꯔꯕꯨ ꯃꯈꯨꯠ ꯁꯝꯂꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯈꯥ ꯇꯥꯅ ꯃꯔꯥꯏꯕꯛ ꯊꯦꯡꯗꯨꯅ ꯂꯥꯜꯂꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯚꯥꯁꯀꯔ ꯑꯗꯨꯁꯨ ꯅꯤꯡꯊꯧꯗꯨ ꯈꯨꯔꯨꯝꯃꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯀꯣꯛ ꯄꯥꯏꯔꯒ ꯏꯟꯊꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯅꯤꯡꯊꯧꯗ ꯁꯤꯡꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯤ꯫ ꯆꯤꯡꯁꯨꯕꯅ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯉꯛꯁꯦ ꯌꯥꯝꯅ ꯀꯜꯂꯤꯅꯦꯍꯦ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯑꯉꯥꯡ ꯃꯆꯥ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯤ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯕꯅꯤ꯫ ꯅꯪ ꯉꯁꯤꯗꯤ ꯍꯥꯠꯂꯒꯦꯗꯣ꯫ ꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯊꯥꯡꯗꯨ ꯍꯥꯏꯒꯠꯂꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯥꯃꯨꯉꯧꯅ ꯈꯝꯂꯛꯏ꯫ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧ, ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯁꯃꯥꯖꯀꯤ ꯆꯠꯅꯕꯤ ꯐꯖꯅ ꯈꯪꯗꯕꯒꯤ ꯃꯃꯤ ꯇꯥꯔꯤ꯫
ꯑꯗꯨꯅ ꯅꯤꯡꯊꯧ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛꯁꯨ ꯈꯪꯗꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯕ ꯃꯇꯝꯗ ꯏꯅꯤꯡꯊꯧꯒꯤ ꯄꯨꯟꯁꯤꯁꯨ ꯑꯁꯤꯕ ꯃꯍꯥꯛꯇꯒꯤ ꯅꯣꯡꯃꯗꯤ ꯅꯥꯊꯩꯔꯒ ꯂꯥꯛꯄ ꯁꯣꯏꯗꯅ ꯌꯥꯎꯒꯅꯤ꯫ ꯁꯥꯃꯨꯉꯧꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯅꯤꯡꯊꯧꯅ ꯃꯒꯨꯟ ꯂꯩꯅ ꯑꯥꯔꯊ ꯂꯩꯅ ꯂꯧꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯤꯀꯨꯞ ꯑꯁꯤꯗ ꯉꯥꯡꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯁꯨ ꯑꯆꯨꯝꯕꯇ ꯑꯆꯨꯝꯕ ꯊꯣꯛꯂꯕꯗꯧꯅ ꯂꯨꯅ ꯂꯧꯈ꯭ꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯉꯥꯡꯁꯤꯒꯤ ꯃꯊ꯭ꯋꯥꯏ ꯑꯩꯅ ꯀꯟꯕꯤꯔꯕꯅꯤ꯫ ꯃꯈꯣꯏꯒꯨꯝꯕꯁꯤꯅꯤ ꯍꯌꯦꯡ ꯃꯤ ꯈꯔ ꯈꯣꯝꯖꯤꯜꯂꯒ ꯂꯩꯄꯥꯛ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯛꯀꯗꯧꯔꯤꯕꯁꯦ꯫ ꯂꯥꯏꯔꯦꯟꯖꯥꯎꯗ ꯑꯃꯨꯛ ꯌꯦꯡꯂꯒ, ꯍꯦ ꯅꯨꯄꯥ, ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ? ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯃꯤꯡ ꯂꯥꯏꯔꯦꯟꯖꯥꯎ ꯀꯧꯏ, ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ꯫ ꯐꯔꯦ, ꯁꯖꯤ ꯑꯁꯦ ꯑꯉꯥꯡ ꯑꯁꯤꯒꯤꯅꯤ ꯈꯪꯗꯕꯗꯒꯤ ꯑꯩꯅ ꯍꯥꯠꯂꯨꯔꯦ, ꯑꯗꯨꯅ ꯁꯥꯎꯕ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ꯫ ꯑꯁꯤꯕ ꯁꯥꯁꯤꯃꯗꯤ ꯑꯩ ꯄꯨꯔꯒ ꯆꯠꯈ꯭ꯔꯒꯦ, ꯅꯈꯣꯏꯒꯤ ꯁꯦꯜ ꯈꯔ ꯄꯤꯔꯝꯂꯒꯦ꯫ ꯂꯩꯁꯤꯁꯨ ꯃꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯃꯆꯥ ꯍꯜꯂꯛꯃꯟꯗꯕ ꯑꯗꯨꯗ ꯌꯦꯡꯕ ꯊꯣꯛꯂꯛꯏ꯫ ꯂꯥꯞꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯌꯥꯝ ꯑꯃꯅ ꯑꯍꯜ ꯑꯃꯒ ꯑꯉꯥꯡ ꯑꯃꯒ ꯀꯣꯏꯁꯤꯜꯂꯒ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯃꯆꯥꯅꯤ ꯍꯥꯏꯕ ꯈꯪꯂꯛꯏ꯫ ꯅꯤꯡꯊꯧꯅ ꯊꯥꯡ ꯄꯥꯏꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯍꯥꯠꯈ꯭ꯔꯒꯅꯤ ꯄꯥꯈꯠꯇꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯉꯥꯏꯈꯣ, ꯉꯥꯏꯈꯣ, ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯏꯆꯥꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ? ꯃꯈꯣꯏꯕꯨ ꯍꯥꯠꯄꯤꯒꯅꯨ꯫ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯤꯠꯌꯦꯡꯐꯝ ꯄꯤꯕ ꯑꯣꯏꯅ ꯃꯅꯥꯏꯁꯤꯡꯗꯨ ꯂꯣꯏꯅ ꯍꯟꯗꯣꯛꯅꯈꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯧ ꯑꯃ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯏꯍꯧꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯅꯤꯡꯊꯧꯅ ꯍꯦꯛ ꯎꯕꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯒ ꯂꯩ꯫ ꯂꯩꯁꯤꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯚꯥꯁꯀꯔꯕꯨ ꯀꯟꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯏꯆꯥ ꯀꯩꯁꯨ ꯇꯧꯗꯦꯗꯅ, ꯏꯆꯥ ꯀꯥꯏꯗ ꯁꯣꯛꯏ? ꯁꯤꯗꯨꯅ ꯇꯥꯔꯤꯕ ꯁꯖꯤ ꯑꯗꯨ ꯑꯃꯨꯛ ꯎꯔꯛꯏ꯫ ꯁꯖꯤ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ? ꯃꯍꯥꯛꯁꯤ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ? ꯏꯃꯥ, ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯍꯥꯠꯂꯤꯅꯤ꯫ ꯃꯆꯥꯒꯤ ꯃꯆꯤꯟꯗꯨ ꯌꯥꯝꯅ ꯊꯨꯅ ꯃꯦꯟꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯇꯥꯛꯏ꯫ ꯅꯤꯡꯊꯧꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯈꯨꯔꯨꯝꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕు ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯁꯤꯗꯨ ꯂꯥꯏꯔꯕ ꯑꯣꯏꯕꯒꯤ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯪꯅ ꯐꯣꯠꯄꯒꯤ ꯃꯔꯝ ꯌꯥꯝꯅ ꯇꯥꯏ꯫ ꯃꯍꯥꯛꯁꯨ ꯄꯥꯈꯠꯄ ꯍꯦꯟꯃꯟꯕꯅ ꯌꯨꯝꯗ ꯂꯤꯠꯄ ꯈꯔ ꯁꯦꯒꯥꯏꯕ ꯐꯨꯔꯤꯠꯇꯨ ꯑꯗꯨꯝ ꯂꯤꯠꯂꯒ ꯂꯥꯛꯂꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯣꯟꯊꯕꯗ ꯅꯤꯡꯊꯧꯗꯨ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯑꯆꯤꯠ ꯑꯀꯣꯝ ꯌꯦꯡꯅꯕ ꯍꯣꯠꯅꯩ꯫ ꯂꯩꯁꯤꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯨꯝꯅ ꯃꯌꯥꯝ ꯃꯥꯡꯗ ꯀꯨꯟꯊꯔꯒ ꯂꯩꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ꯫ ꯅꯨꯄꯤ ꯑꯁꯤꯗꯤ ꯌꯥꯝꯅꯁꯨ ꯅꯍꯥ ꯑꯣꯏꯔꯤꯅꯦ꯫ ꯃꯍꯥꯛꯀꯤ ꯃꯒꯨꯟ ꯑꯁꯤꯗꯤ ꯂꯩꯃꯟꯈ꯭ꯔꯦ, ꯀꯨꯆꯨꯅ ꯀꯨꯆꯨ ꯁꯦꯡꯂꯤꯕ꯫ ꯃꯍꯥꯛꯀꯨꯝꯕ ꯅꯨꯄꯤ ꯑꯁꯤ ꯑꯩꯅ ꯍꯥꯟꯅ ꯊꯦꯡꯅꯕ ꯑꯣꯏꯔꯝꯂꯕꯗꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯂꯧꯔꯝꯒꯗꯕꯅꯤ꯫ ꯑꯉꯥꯡꯁꯨ ꯌꯥꯝꯅ ꯄꯤꯛꯂꯤ, ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯑꯣꯏꯅ ꯂꯧꯁꯤꯟꯗꯕ ꯌꯥꯗꯦ꯫ ꯃꯍꯥꯛꯁꯨ ꯑꯩꯕꯨ ꯀꯤꯕ ꯍꯦꯟꯃꯟꯕꯅ ꯃꯁꯥꯒꯤ ꯐꯤꯖꯦꯠ ꯑꯁꯤꯁꯨ ꯂꯣꯏꯅ ꯁꯣꯏꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯆꯤꯡꯁꯨꯕꯗꯨ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯁꯤꯕꯨ ꯃꯍꯥꯛꯀꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ꯫ ꯀꯨꯟꯊꯗꯨꯅ ꯈꯨꯔꯨꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯔꯒ ꯆꯤꯡꯈꯠꯄꯤꯔꯛꯏ꯫ ꯍꯧꯒꯠꯂꯣ, ꯍꯧꯒꯠꯂꯣ, ꯀꯔꯤꯒꯤ ꯅꯪꯅ ꯀꯞꯂꯤꯕꯅꯣ? ꯑꯩꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯅꯆꯥꯕꯨ ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ꯫ ꯅꯤꯡꯊꯧꯅ ꯄꯥꯝꯕꯣꯝꯗ ꯍꯦꯛ ꯄꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯁꯤꯗꯨ ꯍꯩꯅꯗꯕ ꯈꯔꯗꯤ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯕꯅ ꯊꯃꯣꯏꯒꯤ ꯑꯁꯥꯎꯕꯗꯨ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯁꯛꯇꯝꯗ ꯐꯥꯎꯕ ꯎꯠꯄ ꯉꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯑꯗꯨꯝꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯂꯥꯏꯔꯦꯟꯖꯥꯎꯅꯁꯨ ꯈꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯏꯆꯝ ꯆꯝꯅ ꯃꯕꯨꯡ ꯑꯃꯅꯤ ꯈꯜꯂꯒ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯆꯤꯡꯁꯨꯕꯅ, ꯁꯒꯦꯟꯕꯤ, ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ? ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯃꯤꯡ ꯂꯩꯁꯤ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯂꯥꯏꯔꯦꯟꯖꯥꯎ, ꯑꯗꯨꯒ ꯏꯆꯥꯒꯤꯅ ꯚꯥꯁꯀꯔ꯫ ꯂꯩꯁꯤ ꯍꯥꯏꯕ ꯃꯤꯡꯒ ꯁꯛꯀ ꯌꯥꯝ ꯆꯨꯅꯩ, ꯑꯗꯨꯕꯨ ꯂꯩꯁꯤ ꯍꯥꯏꯕ ꯃꯤꯡꯁꯤꯗ ꯁꯤꯅ ꯂꯣꯏꯕꯁꯦ ꯁꯤꯃꯗꯤ ꯅꯨꯡꯉꯥꯏꯇꯦꯍꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯄꯥꯝꯕꯣꯝꯗ ꯅꯤꯡꯊꯧꯅ ꯑꯗꯨꯝ ꯄꯥꯏꯔꯒ ꯂꯩꯕ ꯑꯗꯨꯗ ꯂꯥꯏꯔꯦꯟꯖꯥꯎꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯃꯃꯥꯏꯗꯣ ꯉꯥꯡꯁꯤꯟꯕ ꯁꯨꯝ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ, ꯂꯩꯁꯤ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯁꯨꯛ ꯐꯖꯕꯤ ꯅꯪꯅ ꯂꯩꯄꯥꯛꯀꯤ ꯆꯤꯗꯥꯏ ꯑꯃꯗ ꯂꯣꯠꯂꯒ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯈꯜꯂꯨꯗꯦ꯫
ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯎꯕ ꯐꯪꯂꯦ꯫ ꯑꯩꯅ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯒꯅꯤ꯫ ꯅꯪꯒꯤ ꯐꯖꯔꯕ ꯍꯛꯆꯥꯡ ꯄꯨꯝꯕꯗ ꯁꯅꯥꯒꯤ ꯂꯩꯇꯦꯡꯅ ꯂꯦꯡꯒꯅꯤ꯫ ꯅꯪꯒꯤ ꯅꯆꯥꯒꯤ ꯁꯖꯤꯁꯨ ꯑꯩꯅ 2 ꯄꯤꯒꯅꯤ꯫ ꯂꯩꯁꯤꯗꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯕꯗꯨ ꯎꯔꯒ ꯅꯤꯡꯊꯧꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯂꯧꯊꯣꯛꯏ꯫ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯆꯝꯅ ꯈꯨꯡꯒꯪꯁꯤꯗ ꯍꯤꯡꯕꯅꯤ꯫ ꯑꯍꯦꯟꯕ ꯁꯅꯥ ꯂꯨꯄꯥ ꯀꯔꯤꯁꯨ ꯄꯥꯝꯗꯦ꯫ ꯏꯅꯤꯡꯊꯧꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯍꯥꯏꯕꯃꯛ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯁꯖꯤ ꯑꯃꯇꯪꯗꯤ ꯁꯤꯟꯅꯕꯤꯌꯨ꯫ ꯁꯖꯤꯁꯨ 2 ꯄꯤꯒꯅꯤ, ꯁꯅꯥ ꯂꯨꯄꯥꯁꯨ ꯃꯌꯥꯝ ꯄꯤꯒꯅꯤ꯫ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯅꯈꯣꯏꯕꯨ ꯂꯧꯅꯅꯕ ꯁꯒꯣꯜ ꯒꯥꯔꯤ ꯊꯥꯔꯛꯀꯦ꯫ ꯀꯣꯅꯨꯡꯗ ꯅꯈꯣꯏ ꯄꯨꯟꯅ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯗꯨ ꯃꯍꯥꯛꯀꯤ ꯁꯒꯣꯜꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯑꯇꯩ ꯂꯥꯟꯃꯤꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯀꯥꯈꯠꯅꯈ꯭ꯔꯦ꯫ ꯚꯥꯁꯀꯔ, ꯍꯌꯦꯡꯗꯤ ꯀꯣꯅꯨꯡꯗ ꯅꯪꯒꯤ ꯁꯖꯤ 2 ꯑꯩꯅ ꯄꯤꯒꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯟꯈ꯭ꯔꯒꯦ꯫ ꯅꯤꯡꯊꯧꯗꯨ ꯃꯈꯣꯏ ꯃꯌꯥꯝꯗꯨꯒ ꯀꯣꯅꯨꯡ ꯇꯝꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯚꯥꯁꯀꯔꯗꯨ ꯑꯁꯤꯕ ꯁꯖꯤꯗꯨ ꯄꯨꯔꯒ ꯃꯈꯣꯏ 3 ꯌꯨꯝ ꯇꯥꯟꯅ ꯂꯥꯛꯏ꯫ ꯂꯥꯏꯔꯦꯟꯖꯥꯎ ꯑꯃꯁꯨꯡ ꯚꯥꯁꯀꯔꯗꯤ ꯁꯖꯤ ꯁꯤꯕꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯐꯠꯇ꯭ꯔꯤ꯫ ꯑꯗꯨꯒ ꯂꯩꯁꯤꯗꯤ ꯅꯤꯡꯊꯧꯅ ꯁꯅꯥ ꯂꯨꯄꯥ ꯄꯤꯒꯅꯤ ꯍꯥꯏꯔꯝꯕꯗꯨꯗ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯌꯨꯝ ꯌꯧꯔꯒ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯑꯁꯤꯕ ꯁꯖꯤꯗꯨ ꯐꯨꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯌꯨꯝ ꯌꯧꯕꯗ ꯅꯨꯃꯤꯗꯥꯡ ꯈꯔ ꯊꯦꯡꯂꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯇꯤ ꯂꯩꯁꯤꯒꯤ ꯋꯥꯈꯜ ꯈꯟꯒꯅꯨ ꯍꯥꯏꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯃ ꯀꯧꯁꯤꯜꯂꯒ ꯁꯒꯣꯜ ꯗꯣꯂꯥꯏ ꯑꯃ ꯂꯩꯁꯤꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯊꯥꯅꯅꯕ ꯍꯥꯏꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯃꯅꯥꯏ ꯑꯃ ꯑꯃꯨꯛ ꯀꯧꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯒꯤ ꯊꯤꯕ ꯍꯧꯔꯒ ꯍꯌꯦꯡ ꯑꯌꯨꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯖꯤ 2 ꯅꯪꯅ ꯉꯝꯅꯅꯕ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯅ ꯄꯥꯏꯕ ꯂꯨꯄꯥ ꯈꯔ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯪꯊꯣꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯁꯦꯜ ꯄꯥꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯈꯨꯜꯂꯒ ꯁꯖꯤ ꯊꯤꯔꯨꯔꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨꯗ ꯐꯖꯕ ꯁꯒꯣꯜ ꯗꯣꯂꯥꯏ ꯑꯃ ꯊꯧꯔꯥꯡ ꯇꯧꯔꯕ ꯃꯇꯨꯡ ꯂꯩꯁꯤꯒꯤ ꯈꯨꯜꯗ ꯇꯥꯛꯇꯨꯅ ꯆꯠꯍꯟꯈ꯭ꯔꯦ꯫ ꯆꯤꯡꯁꯨꯕꯒꯤ ꯁꯅꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯂꯕꯁꯨ ꯇꯨꯝꯊꯕ ꯍꯥꯏꯕ ꯆꯤꯡꯁꯨꯕꯗꯤ ꯁꯅꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯂꯕꯁꯨ ꯇꯨꯝꯊꯒꯦ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯂꯩꯁꯤꯒꯤ ꯂꯤꯠꯈꯤꯕ ꯃꯜꯂꯕ ꯁꯦꯒꯥꯏꯕ ꯐꯨꯔꯤꯠꯇꯨ ꯈꯜꯂꯨꯔꯒ ꯅꯨꯡꯉꯥꯏꯇꯕꯁꯨ ꯌꯥꯝꯅ ꯐꯥꯎꯔꯛꯂꯤ꯫ ꯑꯗꯨꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯥꯏꯅꯤꯡꯕ ꯃꯥꯟꯕ ꯈꯣꯏꯖꯣꯝ ꯃꯃꯥꯒ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ? ꯃꯍꯥꯛꯀꯤ ꯐꯖꯕ ꯁꯕꯥꯟꯗ ꯑꯩ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯅꯨꯄꯤ ꯑꯃꯠꯇꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯇꯕ ꯑꯁꯤ ꯃꯍꯥꯛ ꯊꯦꯡꯅꯈꯤꯅꯤ ꯍꯥꯏꯅ ꯉꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯝꯂꯦ꯫ ꯍꯌꯦꯡꯗꯤ ꯃꯍꯥꯛꯅ ꯀꯣꯅꯨꯡꯗ ꯌꯧꯔꯛꯄꯗ ꯃꯍꯥꯛꯅ ꯁꯦꯠꯅ ꯆꯥꯅꯅꯕ ꯑꯩ ꯊꯧꯔꯥꯡ ꯐꯖꯅ ꯁꯤꯟꯒꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯃꯁꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯅꯝꯗꯨꯅ ꯐꯥꯔꯒ ꯄꯨꯔꯛꯂꯕꯗꯤ ꯊꯃꯣꯏ ꯑꯁꯤ ꯄꯦꯟꯒꯅꯤ꯫ ꯑꯗꯨꯃꯛꯁꯨ ꯐꯖꯗꯦꯅꯦ꯫ ꯂꯩꯁꯥꯕꯤ ꯑꯣꯏꯔꯗꯤ ꯐꯕ, ꯃꯍꯥꯛꯀꯤꯁꯨ ꯃꯄꯨꯔꯣꯏꯕ ꯑꯉꯥꯡ ꯂꯣꯏꯅ ꯂꯩꯔꯤꯕꯅꯤꯅ ꯇꯞꯅ ꯇꯞꯅ ꯊꯕꯛ ꯄꯥꯏꯈꯠꯄꯅ ꯐꯒꯅꯤ꯫ ꯆꯤꯡꯁꯨꯕꯗꯨ ꯀꯨꯏꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯉꯥꯏꯍꯥꯛ ꯎꯏꯊꯔꯨꯔꯦ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯨꯡꯁꯥ ꯃꯄꯨꯡ ꯐꯥꯅ ꯊꯣꯛꯂꯝꯂꯦ꯫ ꯃꯇꯝꯗꯣ ꯌꯥꯝꯅ ꯊꯦꯡꯈ꯭ꯔꯕꯣꯏ ꯈꯟꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯃꯇꯝꯁꯤꯗꯤ ꯌꯥꯝꯅ ꯊꯦꯡꯈ꯭ꯔ ꯃꯥꯜꯂꯤ꯫ ꯑꯍꯤꯡꯗ ꯊꯥꯈꯤꯕ ꯁꯒꯣꯜ ꯒꯥꯔꯤꯗꯨꯕꯨ ꯂꯩꯁꯤꯍꯣꯏ ꯌꯧꯔꯝꯂꯗ꯭ꯔꯅꯦ? ꯅꯈꯣꯏ ꯊꯣꯉꯥꯛꯄ ꯂꯥꯟꯃꯤ ꯀꯅꯥ ꯂꯩ? ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯉꯛꯑꯣ꯫ ꯏꯅꯤꯡꯊꯧ, ꯀꯔꯤ ꯍꯥꯏꯁꯤꯒꯦ? ꯉꯔꯥꯡ ꯑꯩꯅ ꯁꯖꯤ ꯊꯤꯔꯛꯎ ꯍꯥꯏꯅ ꯊꯥꯈꯤꯕꯗꯨ ꯐꯪꯂꯕ꯭ꯔꯥ? ꯑꯃꯨꯛꯇ ꯍꯪꯉꯨ꯫ ꯏꯅꯤꯡꯊꯧ, ꯑꯩꯅ ꯑꯌꯨꯛ ꯑꯉꯟꯕꯗ ꯁꯟꯇ꯭ꯔꯤ ꯇꯥꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗ ꯁꯖꯤ ꯑꯃꯣꯝ ꯑꯃꯒ ꯂꯥꯕ ꯑꯃꯒ ꯁꯔꯪꯗ ꯀꯨꯞꯇꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯂꯥꯟꯃꯤꯗꯨ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯃꯈꯨꯠꯅ ꯈꯜꯂꯛꯏ꯫ ꯅꯤꯡꯊꯧꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯁꯖꯤ ꯌꯦꯡꯕ ꯊꯣꯛꯂꯛꯏ꯫ ꯉꯔꯥꯡ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕ ꯁꯖꯤ ꯑꯗꯨꯒ ꯃꯁꯛ ꯃꯥꯟꯅꯕ 2 ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯔꯧ ꯂꯩꯅ ꯅꯣꯛꯏ꯫ ꯚꯥꯁꯀꯔ, ꯅꯪꯒꯤ ꯁꯖꯤ ꯑꯃꯗꯤ ꯑꯩꯅ ꯅꯪꯒꯤ ꯁꯤꯡꯕ ꯑꯣꯏꯅ ꯄꯤꯒꯅꯤ, ꯑꯗꯨꯒ ꯑꯃꯁꯤꯅ ꯅꯪꯒꯤ ꯅꯃꯥ ꯁꯛꯍꯦꯟꯕꯤꯕꯨ ꯑꯩꯅ ꯃꯨꯟꯕꯒꯤ ꯃꯍꯨꯠꯅꯤꯀꯣ꯫ ꯅꯄꯥ ꯅꯆꯥꯈꯛ ꯃꯇꯝ ꯈꯔꯗꯤ ꯑꯃꯨꯛ ꯂꯩꯃꯤꯟꯅꯧꯀꯣ꯫ ꯅꯥꯀꯟꯗꯒꯤ ꯁꯥꯃꯨꯉꯧꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯁꯖꯤ ꯑꯁꯤ ꯄꯨꯔꯛꯂꯝꯃꯦꯗ꯫
ꯑꯉꯥꯡꯗꯣ ꯃꯁꯤ ꯄꯤꯔꯗꯤ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯔꯅꯤꯗ꯫ ꯁꯥꯃꯨꯉꯧꯗꯣ ꯑꯔꯥꯟꯕ ꯆꯠꯇꯦ ꯑꯣꯏꯗꯕ ꯉꯥꯡꯗꯦ ꯍꯥꯏꯕꯁꯤ ꯅꯤꯡꯊꯧꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯊꯕꯛꯇꯨ ꯑꯆꯨꯝꯕ ꯅꯠꯇꯦ ꯈꯪꯕꯅ ꯁꯥꯃꯨꯉꯧꯅ ꯌꯦꯜꯂꯛꯀꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯁꯤ ꯍꯣꯏꯅ ꯀꯣꯅꯨꯡ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯃꯍꯥꯛꯅ ꯁꯥꯃꯨꯉꯧꯕꯨ ꯃꯐꯝ ꯑꯃꯗ ꯃꯇꯝ ꯈꯔ ꯊꯥꯈꯤꯕ ꯄꯥꯝꯃꯤ꯫ ꯁꯥꯃꯨꯉꯧ, ꯅꯪꯉꯣꯟꯗ ꯁꯤꯟꯅꯒꯗꯕ ꯊꯕꯛ ꯌꯥꯝꯅ ꯂꯩ꯫ ꯉꯁꯤꯗꯤ ꯑꯩꯁꯨ ꯊꯕꯛ ꯌꯥꯝ ꯂꯩ꯫ ꯉꯁꯤꯗꯤ ꯑꯩ ꯗꯔꯕꯥꯔꯗ ꯈꯥꯔꯛꯄ ꯉꯝꯂꯔꯣꯏ꯫ ꯗꯔꯕꯥꯔꯗ ꯋꯥꯀꯠꯄ ꯂꯥꯛꯄ ꯈꯨꯗꯤꯡ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯨꯆꯣ꯫ ꯍꯣꯏ, ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯁꯣꯝꯗꯅ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯂꯩꯁꯤꯗꯨ ꯀꯣꯅꯨꯡꯗ ꯀꯥꯔꯅꯤ ꯍꯥꯏꯗꯨꯅ ꯃꯀꯦ ꯁꯦꯝꯂꯒ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯤ ꯃꯍꯥꯛꯅ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯊꯕꯛ ꯁꯨꯔꯨꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯌꯨꯝꯊꯪꯅꯕ ꯃꯧ ꯑꯃꯗꯒꯤ ꯐꯤꯖꯣꯜ ꯐꯖꯕ ꯋꯥꯏꯗꯨꯅ ꯁꯦꯠꯂꯝꯃꯤ꯫ ꯃꯧ ꯑꯗꯨꯗꯒꯤ ꯋꯥꯏꯕ ꯌꯥꯅꯅꯕ ꯍꯣꯔꯦꯟ ꯀꯣꯅꯨꯡꯗꯒꯤ ꯍꯜꯂꯛꯂꯒ ꯃꯍꯥꯛꯀꯤꯁꯨ ꯁꯅꯥ ꯂꯨꯄꯥ ꯈꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯩꯖꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯧ ꯑꯗꯨꯁꯨ ꯂꯩꯁꯤꯅ ꯀꯣꯅꯨꯡꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯄꯨꯔꯛꯀꯅꯤ ꯈꯟꯗꯨꯅ ꯐꯤꯖꯣꯜ ꯑꯗꯨ ꯁꯤꯟꯅꯕꯅꯤ꯫ ꯚꯥꯁꯀꯔꯗꯨꯁꯨ ꯃꯃꯥꯅ ꯀꯦꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯥꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯃꯃꯥꯅ ꯀꯔꯤꯒꯤ ꯑꯗꯨꯛ ꯍꯔꯥꯎꯅ ꯃꯀꯦ ꯁꯦꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯃꯄꯨꯡ ꯐꯥꯅ ꯈꯪꯂꯝꯗꯦ꯫ ꯂꯩꯁꯤꯗꯤ ꯐꯤꯖꯣꯜ ꯐꯖꯕ ꯁꯦꯠ ꯆꯥꯔꯒ ꯀꯣꯅꯨꯡꯗꯒꯤ ꯃꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯂꯥꯏꯔꯦꯟꯖꯥꯎꯗꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨ ꯃꯈꯣꯏꯕꯨ ꯍꯔꯥꯎꯅꯕ ꯁꯨꯝ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯂꯩꯁꯤꯗꯤ ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯊꯣꯡꯗ꯭ꯔꯦ, ꯑꯗꯨꯕꯨ ꯚꯥꯁꯀꯔꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅ ꯃꯕꯨꯛ ꯂꯥꯝꯂꯛꯀꯅꯤ ꯈꯪꯕꯅ ꯆꯥꯕ ꯌꯥꯕ ꯈꯔ ꯄꯤꯖꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯀꯦꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯤ ꯀꯥꯎꯔꯨꯔꯦ꯫ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯗꯗꯤ ꯑꯃꯨꯛ ꯁꯣꯜꯂꯛꯏ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯑꯩꯅ ꯉꯁꯤꯗꯤ ꯆꯠꯈ꯭ꯔꯅꯨ ꯍꯥꯏꯕꯅꯤ, ꯃꯍꯥꯛꯅ ꯉꯝꯗꯨꯅ ꯍꯦꯛ ꯆꯠꯈꯤꯗ꯫ ꯈꯪꯗꯦ, ꯃꯍꯥꯛꯇꯤ ꯀꯣꯅꯨꯡꯗꯒ ꯆꯠꯅꯤꯡꯗꯕ꯭ꯔꯥ? ꯑꯩꯗꯤ ꯆꯠꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ꯫ ꯉꯔꯥꯡ ꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗꯨꯕꯨ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯌꯦꯡꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯃꯁꯥꯁꯨ ꯂꯨꯍꯣꯡꯗ꯭ꯔꯤ ꯍꯥꯏꯅ ꯄꯥꯎ ꯇꯥꯏ꯫ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯃꯍꯥꯔꯥꯅꯤ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯀꯣ꯫ ꯀꯣꯛ, ꯉꯛꯁꯝ, ꯈꯣꯡ ꯈꯨꯠꯇ ꯁꯅꯥ ꯉꯥꯛꯇꯅ ꯂꯩꯇꯦꯡꯕꯗꯣ ꯐꯪꯒꯅꯤꯀꯣ꯫ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯋꯥꯈꯜꯗ ꯈꯟꯅꯤꯡꯕ ꯈꯜꯂꯕꯁꯨ ꯊꯕꯛ ꯑꯣꯏꯅ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯕꯗꯤ ꯅꯠꯇꯦ꯫ ꯅꯨꯡꯉꯥꯏꯕ ꯐꯪꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯅ ꯋꯥꯈꯜ ꯀꯌꯥ ꯁꯥꯒꯠꯅꯔꯤꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯁꯤꯗꯨ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯒ ꯐꯪꯒꯗꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜꯗ ꯁꯨꯝ ꯂꯥꯝꯁꯤꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯔꯤꯅꯣ ꯑꯩꯅ ꯈꯜꯂꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯑꯩꯗꯤ ꯃꯄꯨ ꯂꯩꯔꯕ ꯅꯤꯡꯉꯣꯜꯅꯤ, ꯏꯆꯥꯁꯨ ꯂꯩꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯈꯟꯕ ꯐꯠꯇꯦꯗ꯫ ꯀꯣꯛꯇ ꯈꯟꯕ ꯋꯥꯈꯜ ꯑꯁꯤꯅ ꯍꯛꯆꯥꯡ ꯀꯌꯥꯠ ꯈꯨꯗꯤꯡꯗ ꯊꯧꯅꯥ ꯍꯥꯞꯇꯨꯅ ꯏꯒꯤ ꯈꯣꯡꯖꯦꯜ ꯍꯦꯟꯀꯠꯍꯟꯗꯨꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯒꯦ ꯈꯟꯈ꯭ꯔꯕꯗꯤ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯕ ꯉꯝꯗꯦ꯫ ꯃꯁꯤꯃꯛꯇꯤ ꯂꯩꯁꯤꯗ ꯊꯣꯛꯇ꯭ꯔꯤ꯫ ꯃꯆꯥ ꯑꯃꯁꯨꯡ ꯃꯄꯨꯔꯣꯏꯕ ꯅꯨꯡꯁꯤꯕꯒꯤ ꯃꯤꯍꯨꯜ ꯑꯃꯗꯤ ꯃꯁꯥꯒ ꯁꯥꯒꯣꯟꯅꯔꯒ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯂꯩꯁꯤꯅ ꯋꯥꯈꯜ ꯈꯜꯂꯝꯕ ꯃꯌꯥꯝꯗꯣ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯀꯥꯏꯍꯟꯈ꯭ꯔꯦ꯫ ꯃꯆꯨ ꯐꯖꯕ, ꯀꯥ ꯍꯦꯟꯅ ꯇꯥꯡꯕ, ꯐꯤꯖꯪ ꯐꯖꯅ ꯈꯜꯂꯗꯨꯅ ꯁꯦꯝꯂꯕ ꯁꯒꯣꯜ ꯗꯣꯂꯥꯏ ꯑꯗꯨ ꯎꯕꯗ ꯂꯩꯁꯤꯗꯨ ꯃꯃꯤꯠ ꯊꯛꯀꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯅꯦ꯫ ꯑꯩ ꯃꯈꯣꯏꯗ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯌꯨ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯥꯏꯔꯒ ꯌꯦꯡꯒꯦ꯫ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯗꯨ ꯀꯨꯝꯊꯔꯛꯇꯨꯅ ꯂꯩꯁꯤ ꯎꯕꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯏꯅꯤꯡꯊꯧꯅ ꯊꯥꯔꯛꯄꯅꯦ ꯑꯩ꯫ ꯂꯩꯁꯤ ꯍꯥꯏꯔꯤꯕꯁꯤ ꯁꯣꯝ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯧ, ꯃꯥꯅꯦ, ꯑꯩ ꯏꯁꯥꯃꯛ ꯂꯩꯁꯤꯅꯤ꯫ ꯑꯗꯨꯗꯤ ꯍꯥꯟꯅꯁꯨ ꯄꯥꯎ ꯐꯪꯂꯝꯂꯒꯅꯤ ꯀꯣꯅꯨꯡꯗꯒꯤ ꯃꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ, ꯆꯠꯅꯅꯕ ꯇꯧꯔꯁꯤꯔꯥ? ꯂꯩꯁꯤꯗꯨ ꯊꯣꯡꯒꯥꯜꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯊꯥꯡꯒꯠꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯔꯤ ꯑꯃꯨꯛ ꯋꯥꯠꯂꯤꯕꯒꯦ? ꯁꯒꯣꯜ ꯗꯣꯂꯥꯏꯁꯤ ꯁꯨꯃꯥꯡꯁꯤ ꯐꯥꯎꯕ ꯊꯧꯖꯤꯟ ꯆꯠꯂꯛꯎ ꯍꯥꯏꯕ꯭ꯔꯥ? ꯂꯝꯕꯤ ꯈꯔ ꯄꯤꯛꯄꯁꯤꯗ ꯈꯔ ꯂꯥꯞꯅ ꯑꯗꯨꯝ ꯈꯥꯝꯂꯝꯂꯕꯅꯤ꯫ ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯖꯕꯅꯤ꯫ ꯃꯍꯥꯛ ꯂꯥꯛꯂꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯅꯨꯄꯥꯗꯨ ꯏꯉꯛ ꯉꯛꯅ ꯈꯨꯝꯂꯛꯏ꯫ ꯏꯄꯨꯔꯣꯏꯕ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯁꯣꯝꯗꯒꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯁꯣꯝꯒ ꯈꯛꯇ ꯄꯨꯔꯛꯎ ꯍꯥꯏꯔꯛꯏ꯫
ꯂꯩꯁꯤꯗꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒ ꯄꯨꯟꯅ ꯆꯠꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯉꯥꯏꯉꯝ ꯁꯤꯡꯉꯝꯗꯕ ꯃꯇꯧ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯠꯂꯁꯤ꯫ ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯊꯥꯔꯒ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯣ ꯁꯣꯏꯗꯅ ꯑꯃꯨꯛ ꯂꯧꯍꯜꯂꯨꯁꯦ꯫ ꯅꯤꯡꯊꯧꯅꯅꯦ ꯈꯔ ꯊꯨꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯛꯏ꯫ ꯍꯣꯔꯦꯟ ꯊꯦꯡꯅꯕꯗꯤ ꯑꯩꯕꯨ ꯑꯃꯨꯛ ꯗꯟꯗꯤ ꯄꯤꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯈꯔ ꯊꯨꯅꯅꯕ ꯇꯧꯁꯤ꯫ ꯂꯩꯁꯤꯗꯨ ꯃꯄꯨꯔꯣꯏꯕ ꯌꯦꯡꯅ ꯌꯦꯡꯅ ꯗꯣꯂꯥꯏꯗ ꯀꯥꯈꯠꯈꯤ꯫ ꯁꯒꯣꯜꯅ ꯊꯧꯕ ꯍꯧꯕꯒ ꯚꯥꯁꯀꯔꯗꯤ ꯗꯣꯂꯥꯏꯗ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯃꯀꯣꯛ ꯊꯤꯟꯗꯣꯛꯂꯒ ꯂꯩ꯫ ꯂꯩꯁꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯁꯒꯣꯜ ꯗꯣꯂꯥꯏꯗ ꯇꯣꯡꯂꯒ ꯆꯠꯈꯤꯕꯗꯨ ꯃꯌꯥꯝꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯍꯧꯏ꯫ ꯆꯤꯡꯒꯤ ꯑꯀꯣꯏꯕ ꯂꯝꯕꯤ ꯀꯌꯥ ꯐꯥꯎꯔꯒ ꯆꯠꯄꯅ ꯎꯔꯤꯕ ꯗ꯭ꯔꯤꯁ꯭ꯌ ꯄꯨꯝꯕ ꯌꯦꯡꯕꯗ ꯃꯤꯠ ꯅꯨꯡꯉꯥꯏ꯫ ꯃꯆꯥꯒꯤ ꯃꯇꯧꯒꯨꯝꯅ ꯂꯩꯁꯤꯁꯨ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯤ꯫ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯥꯏꯔꯦꯟꯖꯥꯎꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯗ꯭ꯔꯕ ꯑꯗꯨꯗ ꯆꯤꯡꯅꯕ ꯐꯥꯎꯔꯛꯏ꯫ ꯂꯩꯁꯤ ꯂꯩꯇ꯭ꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯑꯉꯥꯡꯁꯨ ꯂꯩꯕ ꯎꯗꯦ꯫ ꯏꯃꯨꯡꯗ ꯆꯪꯂꯨꯕꯗ ꯅꯨꯡꯁꯤꯕ ꯃꯅꯝ ꯀꯌꯥ ꯅꯝꯂꯛꯏ꯫ ꯃꯅꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯀꯦꯔꯒ ꯀꯔꯥꯏꯗꯅꯣ ꯑꯃ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯌꯨꯝꯊꯪꯅꯕꯗ ꯆꯠꯂꯒ ꯍꯪꯂꯨꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯀꯣꯅꯨꯡꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ? ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯂꯤꯕ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯃꯒꯨꯝꯅ? ꯂꯝ ꯊꯥꯞꯄ ꯂꯩꯕꯥꯛ ꯆꯠꯊꯣꯛꯂꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯕ? ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅ ꯁꯒꯣꯜ ꯂꯣꯏꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯁꯒꯣꯜ ꯑꯃ ꯉꯝꯅꯅꯕ ꯋꯥꯏꯔꯝꯃꯤ ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯃꯇꯣꯝꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯂꯩꯁꯤꯗ ꯅꯣꯡꯃꯇ ꯈꯨꯠꯅ ꯊꯥꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯋꯥꯔꯛꯂꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯩꯁꯤ ꯑꯃꯁꯨꯡ ꯚꯥꯁꯀꯔ ꯀꯣꯅꯨꯡꯗ ꯌꯧꯁꯤꯜꯂꯛꯏ꯫ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯐꯖꯕ ꯐꯨꯔꯥ ꯗꯣꯂꯥꯟ ꯃꯌꯥꯝꯗꯨ ꯎꯕꯗ ꯂꯩꯁꯤꯗꯤ ꯃꯃꯤꯠ ꯀꯨꯞꯈꯤꯗ꯭ꯔꯦ꯫ ꯚꯥꯁꯀꯔꯗꯤ ꯁꯪꯁꯥꯔ ꯑꯃꯗ ꯆꯪꯂꯛꯄꯒꯨꯝ ꯈꯜꯂꯤ꯫ ꯏꯃꯥ, ꯌꯨꯝ ꯑꯋꯥꯡ ꯑꯋꯥꯡꯕ ꯃꯌꯥꯝ ꯂꯩꯌꯦ꯫ ꯏꯃꯥ, ꯊꯥꯡ ꯄꯥꯏꯕ ꯃꯤ ꯃꯌꯥꯝ ꯆꯠꯂꯤꯁꯦ ꯑꯩ ꯀꯤꯌꯦ꯫ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯭ꯔꯣ? ꯃꯈꯣꯏꯁꯤꯡꯁꯦ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯉꯥꯛꯇꯅꯤ꯫ ꯅꯤꯡꯊꯧꯅ ꯁꯤ ꯇꯧ ꯍꯥꯏꯕꯗ ꯇꯧꯗꯧꯒꯤ ꯉꯥꯏꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯕꯁꯦ ꯅꯤꯡꯊꯧꯅꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏꯀꯣ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯒꯣꯜ ꯗꯣꯂꯥꯏꯗꯨ ꯑꯆꯧꯕ ꯀꯥ ꯑꯃꯗ ꯇꯞꯅ ꯊꯧꯖꯤꯜꯂꯛꯏ꯫ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥꯗꯨ ꯀꯨꯝꯊꯗꯨꯅ ꯗꯣꯂꯥꯏꯒꯤ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ꯫ ꯀꯨꯝꯊꯕꯤꯔꯛꯑꯣ ꯏꯕꯦꯝꯃ, ꯏꯅꯤꯡꯊꯧꯅ ꯆꯥꯅꯅꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯄꯨꯝꯕ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯕꯅꯤ꯫ ꯂꯩꯁꯤꯗꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯈꯅꯥꯎꯗ ꯀꯔꯤꯁꯨ ꯇꯥꯗ꯭ꯔꯤꯕꯅꯤ꯫ ꯃꯁꯥꯗꯣ ꯊꯨꯀꯠꯄ ꯅꯨꯡꯉꯥꯏꯕꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯑꯍꯥꯎꯕ ꯃꯊꯦꯜ ꯀꯌꯥꯗꯒꯤ ꯊꯣꯛꯂꯛꯄ ꯃꯅꯝ ꯑꯗꯨ ꯅꯥꯇꯣꯟꯗ ꯅꯝꯂꯛꯄ ꯃꯇꯝꯗꯗꯤ ꯆꯥꯛ ꯈꯪꯂꯥꯡꯂꯝꯃꯛꯏ꯫ ꯆꯪꯁꯤꯜꯂꯒ ꯍꯦꯛ ꯆꯥꯅꯤꯡꯕ ꯐꯥꯎꯏ꯫ ꯅꯤꯡꯊꯧꯁꯨ ꯂꯩꯁꯤꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯂꯩꯁꯤꯅ ꯑꯍꯟꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯗꯣꯂꯥꯏꯗꯒꯤ ꯀꯨꯝꯊꯔꯛꯄ ꯑꯗꯨꯗꯗꯤ ꯅꯤꯡꯊꯧꯗꯨ ꯁꯣꯔ ꯃꯅꯤꯡ ꯃꯃꯥꯡ ꯁꯝꯅꯗ꯭ꯔꯦ꯫ ꯉꯔꯥꯡ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯨꯕꯅꯤ꯫ ꯉꯁꯤ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯜꯂꯝꯂꯕ꯫ ꯃꯍꯥꯛꯀꯤ ꯐꯖꯕ ꯑꯁꯤꯗꯤ ꯃꯄꯨꯡ ꯐꯥꯅ ꯁꯩꯊꯥꯅꯕ ꯋꯥꯍꯩ ꯂꯩꯇꯦ꯫ ꯁꯩꯊꯥꯔꯨꯕ ꯋꯥꯍꯩ ꯈꯨꯗꯤꯡ ꯋꯥꯠꯂꯒ ꯇꯣꯛꯀꯅꯤ꯫ ꯑꯩꯅ ꯃꯍꯥꯛꯀꯤꯗꯃꯛ ꯌꯥꯝꯗ꯭ꯔꯕꯗ ꯇꯧꯕ ꯉꯝꯕ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯄꯨ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯟꯕ ꯑꯁꯤꯅꯤ꯫ ꯃꯇꯝꯗꯨ ꯈꯛꯇꯗ ꯃꯥꯏꯊꯣꯡꯗ ꯑꯋꯥꯠꯄ ꯂꯩꯇꯕꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯔꯜꯗ ꯑꯋꯥꯠꯄ ꯂꯩꯍꯜꯂꯣꯏ꯫ ꯑꯩ ꯉꯥꯎꯔꯦ, ꯃꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ꯫ ꯂꯩꯁꯤꯗꯨ ꯗꯣꯂꯥꯏꯗꯒꯤ ꯚꯥꯁꯀꯔꯒ ꯂꯣꯏꯅꯅ ꯀꯨꯝꯊꯔꯛꯄꯅꯤ꯫ ꯅꯤꯡꯊꯧꯅ ꯃꯤꯠꯌꯦꯡ ꯆꯣꯏꯗ ꯃꯤꯠꯀꯨꯞꯇ ꯌꯦꯡꯂꯒ ꯂꯩꯕꯗꯨ ꯎꯔꯒ ꯃꯁꯥꯗꯣ ꯑꯍꯣ ꯑꯔꯥꯛ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯔꯤꯁꯨ ꯁꯣꯏꯗꯦ ꯈꯪꯂꯕꯁꯨ ꯃꯤꯠꯌꯦꯡꯐꯝ ꯈꯪꯗꯕꯅ ꯐꯤꯖꯣꯜꯗꯨ ꯁꯦꯝꯖꯤꯜꯂꯤ꯫ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕ ꯅꯨꯄꯤꯗꯨ ꯑꯁꯤ ꯑꯣꯏꯔꯕ꯭ꯔꯥ? ꯃꯅꯥꯏꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡꯗꯨ ꯍꯣꯡꯍꯟꯈ꯭ꯔꯦ꯫ ꯃꯥꯅꯤ ꯃꯥꯅꯤ, ꯆꯨꯝꯂꯦ꯫ ꯅꯪ ꯊꯣꯛꯈꯤꯕ ꯌꯥꯔꯅꯤ꯫ ꯀꯥ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯏ ꯃꯔꯤ ꯈꯛꯇꯅ ꯑꯆꯥ ꯑꯊꯛ ꯇꯧꯅꯅꯕ ꯁꯦꯝꯕ ꯀꯥꯅꯤ꯫ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯃꯤ ꯑꯃꯠꯇꯅ ꯆꯪꯁꯤꯟꯕ ꯌꯥꯕ ꯅꯠꯇꯦ꯫
ꯀꯥ ꯑꯗꯨꯒ ꯊꯪꯅꯅ ꯅꯤꯡꯊꯧꯒꯤ ꯑꯆꯧꯕ ꯀꯥ ꯑꯗꯨꯁꯨ ꯂꯩ꯫ ꯀꯥ ꯑꯗꯨꯗ ꯊꯣꯉꯥꯛꯄ ꯁꯟꯇ꯭ꯔꯤ ꯑꯅꯤꯗꯤ ꯂꯩꯔꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯨꯠꯅ ꯃꯥꯏꯀꯩ ꯄꯤꯗꯨꯅ ꯂꯩꯁꯤꯕꯨ ꯆꯪꯂꯛꯎ ꯍꯥꯏꯅ ꯀꯧꯁꯤꯜꯂꯤ꯫ ꯂꯩꯁꯤꯁꯨ ꯅꯨꯄꯤ ꯃꯇꯣꯝꯇ ꯑꯣꯏꯕꯒ ꯀꯅꯥꯁꯨ ꯂꯩꯇꯕꯒ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯚꯥꯁꯀꯔꯗꯤ ꯃꯃꯥꯒꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯆꯥꯅꯅꯕ ꯊꯝꯂꯤꯕ ꯃꯊꯦꯜ ꯃꯌꯥꯝ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯁꯤꯗꯤ ꯌꯥꯝ ꯍꯥꯎꯅꯤꯌꯦ, ꯏꯟꯁꯥꯡ ꯃꯊꯦꯜꯁꯨ ꯌꯥꯝ ꯌꯥꯝꯃꯤ꯫ ꯁꯤ ꯑꯩꯈꯣꯏꯅ ꯆꯥꯅꯕ꯭ꯔꯣ ꯏꯃꯥ?" ꯆꯤꯡꯁꯨꯕꯅ, "ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯃꯃꯥꯒ ꯅꯈꯣꯏ ꯑꯅꯤꯅ ꯆꯥꯅꯕ ꯉꯥꯛꯇꯅꯤ." ꯂꯩꯁꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, "ꯂꯩꯁꯤ, ꯐꯝꯂꯣ ꯐꯝꯂꯣ, ꯅꯈꯣꯏꯁꯨ ꯋꯥꯕꯅ ꯂꯣꯏꯔꯝꯂꯅꯤ꯫ ꯄꯨꯛ ꯊꯟꯗ꯭ꯔꯕꯗꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯅꯤꯡꯗꯕꯅꯤ꯫ ꯍꯥꯏꯒꯗꯕ ꯋꯥ, ꯄꯤꯒꯗꯕ ꯗꯥꯟ ꯌꯥꯝꯅ ꯂꯩ꯫ ꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯥꯈꯤꯁꯤ." ꯚꯥꯁꯀꯔ ꯑꯉꯥꯡꯅꯤꯅ ꯃꯕꯨꯛ ꯂꯥꯝꯕꯒ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯚꯥꯁꯀꯔꯗꯨ ꯎꯔꯒ ꯆꯤꯡꯁꯨꯕꯅ ꯈꯜꯂꯤ, "ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ꯫ ꯃꯈꯧꯔꯤ ꯃꯆꯥ ꯑꯁꯤꯗ ꯄꯦꯠ ꯃꯦꯠꯈꯥꯏꯔꯒ ꯍꯥꯠꯂꯗꯤ ꯃꯤꯀꯨꯞ ꯐꯥꯔꯣꯏ꯫ ꯃꯊꯤꯕꯣꯡ ꯑꯍꯥꯎꯕ ꯆꯥꯕ ꯐꯪꯖꯗꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯒ ꯇꯧ ꯁꯥꯔꯗꯅ." "ꯂꯩꯁꯤ, ꯁꯦ ꯁꯤꯗ ꯐꯝꯃꯨ." ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯤꯅ ꯐꯝꯅꯅꯕ ꯐꯥꯟ ꯑꯃ ꯆꯤꯡꯁꯤꯟꯕꯤ꯫ ꯂꯩꯁꯤ ꯃꯃꯥ ꯃꯆꯥꯗꯤ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯤꯡꯁꯨꯕꯗ ꯃꯁꯥꯗ ꯆꯔꯥꯡꯅꯔꯤꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯗꯨꯅ ꯆꯈꯣꯝ ꯑꯃ ꯐꯥꯎꯕ ꯍꯨꯛꯆꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯇꯣꯞꯄ ꯀꯔꯤꯁꯨ ꯈꯟꯈꯤꯗ꯭ꯔꯦ꯫ ꯂꯩꯁꯤꯕꯨ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯣꯏꯍꯟꯗꯨꯅ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯅꯤꯡꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯍꯥꯛꯀꯤ ꯐꯖꯕ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯞꯁꯤꯟꯈ꯭ꯔꯤꯕ ꯑꯁꯤꯕꯣ? ꯄꯥꯝꯂꯕꯗꯤ ꯄꯥꯝꯂꯦ, ꯑꯩ ꯅꯤꯡꯊꯧꯅꯤ꯫ ꯉꯁꯤꯗꯤ ꯑꯩ ꯃꯍꯥꯛꯄꯨ ꯅꯝꯗꯨꯅ ꯂꯧꯍꯧꯗꯕ ꯌꯥꯗꯦ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯂꯩꯁꯤ ꯍꯣꯏꯗꯤ ꯆꯥꯛ ꯇꯣꯛꯂꯝꯂꯦ꯫ ꯅꯤꯡꯊꯧꯅ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯍꯥꯟꯅ ꯍꯧꯒꯠꯄ ꯐꯖꯗꯦ ꯈꯟꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯌꯥꯔꯦ ꯌꯥꯔꯦ, ꯅꯈꯣꯏ ꯑꯅꯤ ꯅꯈꯨꯠ ꯅꯁꯥ ꯍꯥꯝꯗꯣꯛꯂꯣ꯫ ꯉꯁꯤꯗꯤ ꯑꯩꯁꯦ ꯆꯥꯛ ꯏꯆꯥ ꯆꯥꯅꯤꯡꯗ꯭ꯔꯦ." ꯅꯤꯡꯊꯧꯗꯨ ꯊꯪꯅꯕ ꯃꯍꯥꯛꯀꯤ ꯀꯥ ꯂꯩꯕ ꯑꯗꯨꯗ ꯆꯪꯈꯤ꯫ "ꯑꯩ ꯃꯇꯧ ꯀꯔꯝꯅ ꯃꯉꯣꯟꯗ ꯋꯥꯍꯩ ꯑꯁꯤ ꯍꯧꯗꯣꯛꯀꯅꯤ? ꯁꯥꯎꯔꯛꯂꯒꯅ ꯀꯝꯗꯧꯕ? ꯁꯥꯎꯔꯛꯂꯕꯁꯨ ꯑꯩꯅ ꯃꯨꯟꯗꯨꯅ ꯂꯧꯒꯅꯤ꯫ ꯑꯩ ꯅꯤꯡꯊꯧꯅꯤ꯫ ꯑꯩꯅ ꯂꯦꯞꯄ ꯋꯥꯔꯦꯞꯅ ꯂꯩꯄꯥꯛ ꯑꯁꯤꯗ ꯆꯠꯅꯔꯤꯕꯅꯤ꯫ ꯍꯩ, ꯊꯣꯉꯥꯛꯄ ꯅꯨꯄꯥ, ꯂꯩꯁꯤꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯎ ꯍꯥꯏꯌꯨ." ꯊꯣꯉꯥꯛꯄ ꯅꯨꯄꯥꯗꯨꯅ ꯂꯩꯁꯤꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ "ꯏꯅꯤꯡꯊꯧꯅ ꯑꯃꯨꯛꯇ ꯆꯪꯕꯤꯔꯛꯑꯣ ꯍꯥꯏ ꯃꯍꯥꯛꯀꯤ ꯀꯥꯗ." ꯂꯩꯁꯤꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯊꯣꯉꯥꯛꯄ ꯅꯨꯄꯥꯗꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯂꯦꯞꯈ꯭ꯔꯦ꯫ ꯂꯩꯁꯤꯅ, "ꯚꯥꯁꯀꯔ, ꯅꯪꯕꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯦ, ꯅꯪꯅ ꯅꯈꯨꯠ ꯂꯦꯡꯈꯤꯕꯁꯤꯅ꯫ ꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯃꯃꯜ ꯑꯇꯥꯡꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯅ ꯁꯥꯟꯅꯕꯗ ꯃꯈꯥꯗ ꯇꯥꯔꯒ ꯀꯥꯏꯈ꯭ꯔꯕꯗꯤ ꯑꯩꯅ ꯁꯤꯡꯕ ꯉꯝꯂꯣꯏꯀꯣ꯫ ꯃꯐꯝꯁꯤꯗꯅꯦ ꯅꯪ ꯂꯩꯍꯧꯔꯣ ꯍꯥꯏꯗꯅ ꯊꯅꯝꯂꯗꯕꯅꯤ." ꯁꯤ ꯍꯥꯏꯔꯨꯕꯗꯒꯤ ꯚꯥꯁꯀꯔꯗꯨ ꯀꯤꯕꯅ ꯃꯃꯥꯒꯤ ꯐꯤꯖꯤꯗ ꯄꯥꯏꯔꯒ ꯂꯩꯈ꯭ꯔꯦ꯫ ꯃꯆꯥꯒ ꯄꯨꯟꯅ ꯅꯤꯡꯊꯧꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯀꯥ ꯍꯦꯛ ꯆꯪꯂꯛꯄꯗ ꯎꯔꯦ ꯐꯛꯂꯥꯡ ꯑꯃꯗꯤ ꯃꯊꯛꯇ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥ ꯈꯛꯇꯅ ꯂꯩꯇꯦꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ꯫ ꯀꯥ ꯑꯗꯨꯗ ꯊꯥꯜꯂꯤꯕ ꯃꯩꯉꯥꯜ, ꯃꯅꯤ ꯃꯨꯛꯇꯥꯅ ꯌꯩꯔꯒ ꯊꯛꯇꯣꯔꯛꯄ ꯃꯉꯥꯜꯅ ꯃꯃꯤꯠ ꯐꯥꯎꯕ ꯊꯛꯀꯠꯂꯤ꯫ "ꯏꯃꯥ, ꯁꯤꯗ ꯂꯩꯕ ꯑꯔꯪꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯍꯣꯔꯦꯟ ꯈꯔ ꯄꯨꯈꯤꯁꯤꯀꯣ." ꯃꯆꯥꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯊꯦꯝꯖꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯁꯨ ꯑꯔꯪ ꯑꯔꯥꯛ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯨꯞꯈ꯭ꯔꯦ꯫ "ꯑꯁꯤꯒꯨꯝꯕ ꯂꯟ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯕ ꯐꯪꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇꯗꯤ ꯑꯁꯤꯒꯨꯝꯕ ꯐꯪꯕꯗꯤ ꯂꯥꯏꯔꯗꯅ ꯐꯨꯔꯤꯠ ꯐꯥꯎ ꯁꯦꯒꯥꯏꯕ ꯑꯃꯠꯇ ꯂꯤꯠꯀꯦ ꯐꯪꯖꯕ ꯅꯠꯇꯦ." ꯆꯍꯤ ꯉꯜꯂꯤꯉꯩ ꯏꯊꯛ ꯏꯔꯥꯡ ꯍꯧꯔꯛꯄ ꯃꯇꯝꯗ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗ꯭ꯔꯤꯉꯩ ꯃꯌꯨꯝ ꯄꯥꯟꯈꯤꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯁꯅꯥ ꯂꯨꯄꯥꯗꯨ ꯃꯃꯜ ꯅꯦꯝꯂꯕꯁꯨ ꯂꯩꯁꯤꯒꯤ ꯃꯈꯨꯠꯇ ꯃꯆꯦꯠ ꯑꯃꯇꯪ ꯐꯪꯂꯕꯗꯤ ꯀꯥꯏꯊꯣꯛꯂꯒ ꯆꯥꯕꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯟꯕ ꯌꯥꯒꯗꯧꯔꯤꯕꯅꯤ꯫ ꯅꯤꯡꯊꯧꯕꯨ ꯁꯨꯝꯍꯠꯂꯒꯦ ꯍꯥꯏꯕꯒꯨꯝꯅ ꯁꯦꯠꯂꯛꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯈꯔ ꯁꯦꯝꯗꯣꯛꯂꯒ
ꯃꯔꯦꯡꯕꯥꯜ ꯑꯃꯗꯤ ꯃꯕꯨꯛꯀꯤ ꯁꯔꯨ ꯀꯥ ꯍꯦꯟꯅ ꯎꯍꯜꯂꯤ꯫ ꯂꯩꯁꯤ ꯏꯔꯥꯡ ꯈꯔꯗꯤ ꯑꯗꯨꯃꯛ ꯇꯧꯖꯕ ꯅꯨꯄꯤꯅꯤ꯫ ꯃꯁꯤꯃꯛꯅ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯅꯗꯤ ꯈꯜꯂꯨꯗꯦ꯫ ꯅꯤꯡꯊꯧꯗꯨꯕꯨ ꯀꯗꯣꯝꯗ ꯂꯩꯕꯖꯥꯠꯅꯣ? ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯍꯦꯜꯂꯤ꯫ ꯅꯤꯡꯊꯧꯁꯨ ꯐꯃꯨꯡꯗ ꯑꯃꯨꯛ ꯍꯤꯞ ꯑꯃꯨꯛ ꯐꯝ ꯇꯧꯗꯨꯅ ꯂꯩꯁꯤ ꯆꯪꯂꯛꯄ ꯉꯥꯏꯔꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯪꯂꯛꯇ꯭ꯔꯤꯕ ꯑꯁꯤꯕꯣ? ꯑꯩ ꯊꯣꯛꯇꯨꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨꯒꯦ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯄꯒ ꯅꯥꯀꯜ ꯑꯃꯗꯒꯤ ꯂꯩꯁꯤꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯈꯨꯠ ꯁꯝꯂꯒ ꯃꯊꯛ ꯑꯃꯁꯨꯡ ꯅꯥꯀꯟꯗ ꯌꯦꯡꯗꯨꯅ ꯂꯥꯛꯄꯗꯨ ꯎꯔꯦ꯫ ꯂꯩꯁꯤꯒꯤ ꯁꯑꯣꯡ ꯁꯕꯥꯟ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯃꯁꯥꯗ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗꯕ ꯏꯅꯣꯠ ꯀꯌꯥ ꯐꯥꯎꯔꯛꯏ꯫ ꯅꯨꯄꯤꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯁꯨꯝ ꯌꯦꯡꯂꯒ ꯂꯩ꯫ ꯂꯩꯁꯤꯗꯨ ꯂꯩꯇꯦꯡ ꯃꯌꯥꯝꯗꯨ ꯌꯦꯡꯂꯤꯉꯩ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨ ꯐꯥꯎꯕ ꯎꯔꯨꯗ꯭ꯔꯦ꯫ ꯍꯦꯛ ꯌꯩꯁꯤꯜꯂꯤ꯫ ꯅꯤꯡꯊꯧꯗꯤ ꯈꯣꯡꯐꯝ ꯂꯦꯡꯗ ꯈꯪꯅ ꯈꯪꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯂꯩꯁꯤ ꯑꯈꯪꯕ ꯁꯛꯐꯝ ꯑꯃ ꯎꯠꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯑꯩ ꯎꯖꯍꯧꯗꯕꯅꯤ꯫ ꯈꯣꯡꯁꯤꯁꯨ ꯑꯩꯅ ꯅꯦꯠꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩ ꯑꯃꯨꯛꯇ ꯇꯩꯊꯣꯛꯆꯒꯦ꯫ ꯆꯤꯡꯁꯨꯕꯅ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯤꯉꯩ ꯀꯨꯟꯊꯗꯨꯅ ꯃꯍꯥꯛꯀꯤ ꯐꯤ ꯑꯗꯨꯅ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯀꯔꯤꯒꯤ ꯇꯩꯊꯣꯛꯂꯤꯕꯅꯣ? ꯁꯖꯤ ꯃꯆꯥ ꯑꯃꯅ ꯀꯩꯒꯤ ꯃꯈꯣꯡꯗ ꯅꯦꯠꯄꯕꯨ ꯀꯩꯁꯨ ꯑꯅꯥꯕ ꯐꯥꯎꯗꯦ꯫ ꯂꯩꯁꯤꯒꯤ ꯈꯨꯗꯥꯡꯗ ꯄꯥꯏꯔꯒ ꯁꯣꯝꯗ ꯆꯪꯂꯛꯎ ꯂꯥꯎ꯫ ꯁꯤ ꯑꯩꯒꯤ ꯐꯃꯨꯡꯅꯤ, ꯁꯤꯗ ꯐꯝꯃꯨ꯫ ꯏꯅꯤꯡꯊꯧꯒꯤ ꯐꯃꯨꯡꯗ ꯑꯩꯒꯨꯝꯕ ꯑꯃꯅ ꯁꯣꯛꯄ ꯏꯇꯤꯛ ꯂꯩꯖꯗꯦ꯫ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯤꯗꯥ ꯑꯁꯤꯗ ꯑꯗꯨꯝ ꯐꯝꯖꯒꯦ꯫ ꯅꯤꯡꯊꯧꯒꯤ ꯐꯃꯨꯡꯗꯨ ꯎꯕꯗ ꯚꯥꯁꯀꯔꯗꯤ ꯄꯥꯝꯃꯟꯈꯤꯕꯅ ꯍꯥꯏꯕꯒ ꯅꯪꯍꯧꯗꯕ ꯃꯈꯩ ꯆꯣꯡꯈꯠꯈꯤ꯫ ꯂꯩꯁꯤꯅ ꯑꯃꯟꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯅꯤꯡꯊꯧꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯅꯩꯅꯤꯡꯕ ꯃꯑꯣꯡꯗ ꯅꯩꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯤꯡꯊꯧꯗꯨꯁꯨ ꯀꯔꯤꯁꯨ ꯈꯜꯂꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯅ ꯏꯃꯣꯠ ꯃꯣꯠꯄ ꯃꯈꯩ ꯅꯤꯡꯊꯧꯗꯤ ꯈꯝ ꯊꯦꯡꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯠꯅꯤꯡꯈ꯭ꯔꯦꯗ꯫ ꯑꯩꯅ ꯈꯨꯠ ꯊꯥꯔꯨꯔꯕꯗꯤ ꯂꯩꯁꯤꯁꯦ ꯁꯥꯎꯈꯤꯕ ꯌꯥꯏ꯫ ꯃꯍꯥꯛꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯣꯛꯍꯟꯈ꯭ꯔꯒꯦ꯫ ꯃꯍꯥꯛ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤ ꯄꯥꯡꯊꯣꯛꯄ ꯌꯥꯔꯔꯣꯏ꯫ ꯚꯥꯁꯀꯔ, ꯅꯪ ꯁꯖꯤ ꯄꯥꯝꯕ꯭ꯔꯥ? ꯄꯥꯝꯃꯦ꯫ ꯅꯪꯅ ꯉꯔꯥꯡ 2 ꯄꯤꯅꯤ ꯍꯥꯏꯈꯤꯗꯥꯏ? ꯍꯧꯖꯤꯛ ꯄꯤꯔꯣ꯫ ꯑꯩ ꯁꯖꯤꯒ ꯌꯥꯝ ꯁꯥꯟꯅꯅꯤꯡꯉꯦ꯫ ꯑꯗꯨꯗꯤꯅꯦ, ꯍꯧꯖꯤꯛ ꯅꯪꯅ ꯆꯪꯂꯛꯄꯗ ꯂꯩꯍꯧꯕ ꯂꯥꯟꯃꯤ 2 ꯑꯗꯨꯗ ꯑꯩꯒꯤ ꯁꯖꯤ ꯄꯤꯌꯨ ꯍꯥꯏꯔꯨꯆꯣ꯫ ꯃꯈꯣꯏꯅ ꯅꯪꯒꯤ ꯁꯖꯤꯗꯣ ꯄꯥꯏꯔꯒ ꯂꯩꯍꯧꯔꯕꯅꯤ꯫ ꯅꯪꯅ ꯐꯥꯒꯤ ꯇꯧꯕ ꯑꯣꯏꯔꯝꯃꯗꯤ ꯑꯩꯈꯣꯏ ꯕꯕꯥꯗ ꯍꯥꯏꯗꯣꯛꯑꯒ ꯅꯪ ꯐꯨꯍꯟꯅꯤꯀꯣ꯫ ꯁꯤ ꯍꯥꯏꯔꯒ ꯑꯉꯥꯡ ꯃꯆꯥꯗꯨ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯀꯀꯥ, ꯀꯀꯥ, ꯑꯩꯒꯤ ꯁꯖꯤ 2 ꯀꯗꯥꯏꯗ ꯂꯩ? ꯅꯤꯡꯊꯧꯅ ꯋꯥ ꯃꯦꯟꯈ꯭ꯔꯕ ꯁꯟꯇ꯭ꯔꯤ ꯉꯥꯛꯇꯅꯤ꯫ ꯄꯤꯒꯦ ꯄꯤꯒꯦ, ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯖꯤ 2 ꯂꯩꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡꯗꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯂꯒ ꯁꯖꯤ 2 ꯄꯤꯔꯝꯃꯤ꯫ ꯅꯪ ꯁꯤꯒꯤ ꯑꯄꯥꯛꯄ ꯂꯝꯄꯥꯛ ꯑꯁꯤꯗꯅꯦ ꯁꯖꯤ 2 ꯑꯁꯤꯒ ꯉꯥꯏꯍꯥꯛ ꯁꯥꯟꯅꯗꯨꯅ ꯂꯩꯌꯨꯀꯣ꯫ ꯅꯪꯒꯤ ꯃꯃꯥꯗꯣ ꯅꯤꯡꯊꯧꯒ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯈꯤꯒꯅꯤ, ꯑꯗꯨꯒ ꯊꯣꯛꯂꯛꯂꯅꯤ꯫ ꯁꯣꯝꯗꯅ ꯑꯆꯧꯕ ꯀꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯗꯨ ꯃꯣꯏ 2 ꯈꯛꯇ ꯉꯥꯏꯍꯧꯔꯦ꯫ ꯅꯤꯡꯊꯧꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯈꯣꯡꯗꯒꯤ ꯃꯀꯣꯛ ꯐꯥꯎꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤ꯫ ꯂꯩꯁꯤꯁꯨ ꯀꯥꯟꯅꯕ ꯈꯔ ꯐꯪꯂꯕꯗꯤ ꯈꯟꯗꯨꯅ ꯀꯥꯏꯗ ꯌꯦꯡꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯗꯤ ꯅꯤꯡꯊꯧꯗ ꯍꯪꯂꯨꯗ꯭ꯔꯦ꯫ ꯂꯩꯁꯤ, ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯈꯨꯗꯣꯜ ꯃꯌꯥꯝ ꯑꯃ ꯄꯤꯅꯤꯡꯉꯤ꯫ ꯅꯪ ꯈꯨꯗꯣꯜ ꯄꯨꯝꯕ ꯂꯧꯕ ꯉꯝꯒꯗ꯭ꯔꯥ? ꯏꯅꯤꯡꯊꯧꯅ ꯄꯤꯕ ꯈꯨꯗꯣꯜꯕꯨ ꯅꯅꯥꯏꯅꯨꯕꯤ ꯑꯩꯅ ꯀꯔꯤ ꯃꯔꯝꯒꯤ ꯂꯧꯔꯣꯏꯗꯣꯏꯅꯣ? ꯅꯪꯅ ꯑꯁꯨꯝꯅ ꯌꯥꯔꯛꯄꯁꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯑꯩꯅ ꯄꯤꯒꯗꯕ ꯈꯨꯗꯣꯜ ꯄꯨꯝꯕ ꯅꯪꯅ ꯂꯣꯏꯅ ꯄꯥꯝꯒꯅꯤ꯫ ꯑꯃꯈꯛꯇꯤ ꯅꯪꯅ ꯄꯥꯝꯒꯅꯤ ꯄꯥꯝꯂꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯀꯌꯥꯝ ꯃꯃꯜ ꯂꯩꯕ ꯈꯨꯗꯣꯜꯅꯣ ꯏꯅꯤꯡꯊꯧ? ꯑꯩꯅ ꯄꯨꯕ ꯉꯝꯂꯣꯏꯗꯕ ꯑꯆꯧꯕ ꯈꯨꯗꯣꯜ ꯑꯣꯏꯕ ꯖꯥꯠꯂꯥ? ꯀꯌꯥꯝ ꯆꯥꯎꯕ ꯈꯨꯗꯣꯜꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ꯫ ꯈꯨꯗꯣꯜ ꯑꯁꯤꯗꯤ ꯅꯪꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯃꯥꯡꯂꯔꯣꯏꯗꯕ ꯈꯨꯗꯣꯜꯅꯤ꯫ ꯂꯩꯁꯤꯗꯨ ꯅꯤꯡꯊꯧꯒꯤ ꯈꯨꯗꯣꯜꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯑꯗꯣ ꯀꯔꯤ ꯈꯨꯗꯣꯜꯅꯣ ꯍꯥꯏꯕꯤꯌꯨꯕ ꯏꯅꯤꯡꯊꯧ? ꯍꯥꯏꯒꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯒ꯫
ꯑꯗꯣ ꯅꯪ ꯑꯩꯉꯣꯟꯗ ꯏꯅꯤꯡꯊꯧ ꯍꯥꯏꯅ ꯀꯧꯒꯅꯨ. ꯅꯤꯡꯊꯧꯗ ꯏꯅꯤꯡꯊꯧ ꯀꯧꯗ꯭ꯔꯕꯗꯤ ꯀꯔꯤ ꯀꯧꯒꯅꯤ? ꯈꯪꯗꯦ. ꯅꯪꯅ ꯀꯧꯅꯤꯡꯕ ꯑꯃ ꯀꯧ, ꯏꯅꯤꯡꯊꯧ ꯅꯠꯇꯕ. ꯂꯩꯁꯤꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯦ. ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯅꯥ ꯉꯥꯛꯇ ꯌꯥꯎꯕ ꯑꯆꯧꯕ ꯈꯥꯎꯖꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯏ. ꯂꯩꯁꯤ, ꯁꯤꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯉꯥꯛꯇꯅꯤ. ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯒꯦ ꯍꯥꯏꯅ ꯊꯝꯂꯤꯕꯅꯤ. ꯃꯁꯤ ꯅꯪ ꯄꯥꯝꯗꯕ꯭ꯔꯥ? ꯂꯩꯁꯤꯗ ꯃꯤꯠꯌꯦꯡ ꯄꯨꯝꯕ ꯁꯅꯥꯗ ꯊꯝꯈ꯭ꯔꯦ. ꯑꯗꯨꯛ ꯌꯥꯝꯕ ꯁꯅꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯣꯏꯒꯗꯕ ꯄꯨꯟꯁꯤꯗꯨ ꯋꯥꯈꯜ ꯁꯥꯒꯠꯂꯤ. ꯁꯅꯥ ꯃꯌꯥꯝ ꯑꯁꯤ ꯂꯩꯔꯕꯗꯤ ꯁꯦꯠꯅꯤꯡꯕ, ꯆꯥꯅꯤꯡꯕ ꯄꯨꯝꯕ ꯅꯤꯡꯕ ꯊꯨꯡꯒꯅꯤ. ꯁꯤꯕꯨ ꯑꯁꯦꯡꯕꯒꯤ ꯑꯩꯉꯣꯟꯗ ꯄꯤꯅꯕ ꯊꯝꯂꯤꯕ ꯑꯣꯏꯕ ꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒ ꯂꯛꯅꯔꯤꯕ ꯑꯣꯏꯕ ꯖꯥꯠꯂꯥ? ꯂꯩꯁꯤ ꯃꯁꯥꯗꯒꯤ ꯊꯣꯛꯂꯛꯄ ꯅꯨꯡꯁꯤꯕ ꯃꯅꯝ ꯑꯗꯨꯅ ꯅꯤꯡꯊꯧꯗꯨ ꯄꯨꯡꯉꯥꯎ ꯉꯥꯎꯍꯜꯂꯤ. ꯂꯩꯁꯤꯅ ꯁꯅꯥꯗꯨ ꯄꯥꯝꯂꯦ ꯈꯪꯕꯗꯒꯤ ꯅꯤꯡꯊꯧꯗꯨ ꯍꯧꯒꯠꯂꯛꯏ. ꯂꯩꯁꯤꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯔꯒ, ꯁꯅꯥꯁꯤꯡꯁꯦ ꯅꯪ ꯂꯣꯏꯅ ꯄꯨꯕ ꯉꯝꯒꯗ꯭ꯔꯥ? ꯅꯪꯅ ꯑꯍꯦꯟꯕ ꯄꯨꯕ ꯉꯝꯈꯤꯅꯤ ꯍꯥꯏꯔꯕꯗꯤ ꯂꯨꯄꯥꯒꯤ ꯈꯥꯎꯖꯥꯎ ꯑꯃꯁꯨ ꯑꯩ ꯄꯤꯒꯦ. ꯏꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯕꯗꯤ ꯅꯠꯇꯦꯀꯣ? ꯃꯁꯤ ꯈꯛꯇꯅ ꯑꯩꯒꯤꯗꯤ ꯑꯄꯦꯟꯕ ꯑꯣꯏꯔꯅꯤ. ꯂꯩꯁꯤ, ꯅꯤꯡꯊꯧꯅꯕꯨ ꯑꯣꯏꯗꯕ ꯉꯥꯡꯕ꯭ꯔꯣ? ꯃꯁꯤ ꯈꯛꯇꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕ ꯉꯝꯂꯣꯏ. ꯑꯍꯤꯡ ꯑꯃꯗ ꯃꯤ ꯑꯃꯅ ꯁꯅꯥ ꯃꯌꯥꯝ ꯑꯁꯤ ꯍꯨꯔꯥꯟꯈꯤꯕꯗ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯂꯣꯏꯔꯦ. ꯑꯗꯨꯅ ꯀꯔꯤ ꯂꯩꯕ ꯇꯥꯏ ꯈꯪꯕ꯭ꯔꯥ? ꯂꯩꯁꯤꯗꯨ ꯈꯪꯗꯦ ꯍꯥꯏꯅ ꯃꯀꯣꯛ ꯅꯣꯝꯃꯤ. ꯅꯤꯡꯊꯧ ꯑꯃꯅ ꯍꯥꯏꯕ ꯋꯥꯗ ꯃꯌꯥꯝꯅ ꯂꯨꯝꯅ ꯂꯧꯅꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ? ꯃꯁꯦ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯁꯤꯅꯅꯤ. ꯅꯪꯒꯤ ꯃꯈꯥꯗ ꯃꯤꯅꯥꯏ ꯃꯌꯥꯝ ꯊꯝꯗꯨꯅ ꯅꯪꯅ ꯊꯧꯗꯥꯕꯗꯨ ꯄꯥꯝꯗꯕ꯭ꯔꯥ? ꯑꯍꯦꯟꯕ ꯄꯥꯝꯗꯕ ꯃꯤꯑꯣꯏꯕ ꯀꯅꯥꯕꯨ ꯂꯩꯔꯝꯒꯅꯤ? ꯐꯪꯂꯣꯏꯗꯕ ꯃꯪꯂꯥꯟꯗꯤ ꯁꯥꯒꯠꯄ ꯄꯥꯝꯖꯗꯦ. ꯂꯩꯁꯤꯗꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯀꯥꯎꯈ꯭ꯔꯦ. ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗ ꯂꯩꯔꯒ ꯐꯪꯒꯗꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛ ꯂꯨꯞꯈ꯭ꯔꯦ. ꯆꯤꯡꯁꯨꯕꯅ ꯂꯩꯁꯤꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯔꯝꯕꯗꯒꯤ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯅꯪꯅ ꯑꯌꯥꯕ ꯑꯃꯇꯪ ꯄꯤꯔꯕꯗꯤ ꯈꯨꯗꯛ ꯑꯁꯤꯗ ꯅꯪꯕꯨ ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯟꯒꯦ. ꯑꯩꯒꯨꯝꯕ ꯑꯃꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯔꯝꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯅꯤ? ꯑꯩꯅ ꯄꯤꯒꯦ ꯈꯜꯂꯤꯕ ꯈꯨꯗꯣꯜ ꯑꯁꯤꯇꯪ ꯅꯪꯅ ꯂꯧꯕꯤꯔꯕ ꯅꯤꯡꯊꯧ ꯑꯩꯅ ꯋꯥꯁꯛꯂꯤ. ꯉꯁꯤꯗꯒꯤ ꯅꯪꯕꯨ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯜꯍꯟꯒꯅꯤ. ꯀꯔꯝꯕ ꯈꯨꯗꯣꯜ? ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯁꯤꯕꯨ ꯄꯤꯜꯍꯟꯕꯤꯌꯨ. ꯅꯪꯒꯤ ꯅꯁꯥꯗ ꯑꯩꯕꯨ ꯅꯤꯡꯇꯝꯍꯟꯕꯤꯌꯨ. ꯃꯊꯪ ꯀꯨꯝ ꯍꯧꯔꯛꯄꯗ ꯑꯩꯒꯤꯁꯨ ꯅꯪꯒꯤꯁꯨ ꯏꯆꯥ ꯐꯪꯅꯅꯕ ꯗꯥꯟ ꯑꯃꯇꯪ ꯄꯤꯖꯒꯦ. ꯃꯤꯀꯨꯞꯁꯤꯗ ꯅꯪꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ. ꯂꯩꯁꯤꯁꯨ ꯃꯥꯏꯀꯩ ꯈꯪꯗꯕ ꯅꯨꯡꯁꯤꯠꯅ ꯍꯨꯝꯂꯛꯄꯗ ꯏꯊꯛ ꯏꯄꯣꯝ ꯍꯧꯔꯛꯄꯒꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯅꯠꯇꯅ ꯃꯁꯥꯁꯨ ꯏꯟꯅꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ. ꯌꯨꯝ ꯄꯥꯜꯂꯦ, ꯃꯆꯥ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯀꯥꯎꯈꯤꯗꯨꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯕ ꯅꯤꯡꯊꯧꯗ ꯀꯠꯈ꯭ꯔꯦ. ꯉꯥꯏꯍꯥꯛꯀꯤ ꯂꯥꯛꯄ ꯑꯉꯥꯎꯕ ꯅꯨꯡꯁꯤꯠꯇ ꯏꯊꯛ ꯏꯄꯣꯝꯁꯨ ꯍꯨꯝꯗꯨꯅ ꯆꯠꯄꯅꯤ. ꯅꯨꯡꯁꯤꯠꯇꯨꯅ ꯂꯦꯞꯈꯤꯕꯗꯒꯤ ꯏꯄꯣꯝ ꯃꯍꯥꯛꯁꯨ ꯇꯞꯊꯔꯛꯈꯤ. ꯂꯩꯁꯤꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯏ. ꯃꯆꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ. ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯉꯁꯤ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯃꯅ ꯇꯧꯒꯗꯕ ꯂꯤꯆꯠꯅꯤ. ꯑꯩꯗꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯠꯇꯦ. ꯅꯤꯡꯊꯧꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯪꯗꯨꯅ ꯑꯃꯨꯛ ꯂꯩꯔꯤꯕꯗꯤ? ꯁꯦ, ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯗꯨꯝ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯌꯨ. ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯅꯪꯅ ꯑꯣꯏꯔꯕꯅꯤ. ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯀꯝꯗꯧꯕ? ꯑꯩ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯗꯤ ꯉꯝꯂꯣꯏ. ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯗꯦ ꯍꯥꯏꯅ ꯑꯩꯅ ꯋꯥꯔꯧꯖꯕ ꯈꯛꯇꯅꯤ. ꯃꯍꯥꯛꯅ ꯑꯩꯕꯨꯗꯤ ꯌꯥꯝ ꯂꯨꯅ ꯇꯧꯖꯕꯅꯤ. ꯃꯍꯥꯛꯀꯤ
ꯅꯪꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯋꯥꯔꯤ? ꯃꯍꯥꯛꯀꯤꯁꯨ ꯑꯩꯅ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃꯒ ꯂꯨꯍꯣꯡꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯈꯤꯒꯅꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯤ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ꯫ ꯅꯨꯄꯤ ꯑꯃꯠꯇꯒ ꯂꯨꯍꯣꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯨꯄꯤ ꯑꯃꯠꯇꯗ ꯃꯤꯠꯌꯦꯡ ꯀꯥꯔꯦꯟ ꯆꯟꯗ꯭ꯔꯤꯕꯅꯤ꯫ ꯂꯩꯁꯦ, ꯍꯥꯏꯌꯨ, ꯍꯧꯖꯤꯛ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ? ꯅꯪꯅ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏꯅ ꯅꯤꯡꯕ ꯊꯨꯡꯍꯟꯒꯅꯤ꯫ ꯂꯩꯁꯤ ꯃꯁꯥꯅ ꯌꯥꯅ ꯅꯤꯡꯊꯧꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯃꯁꯥꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯃꯍꯥꯛꯁꯨ ꯌꯥꯖꯩ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯋꯥ ꯂꯣꯠꯇꯨꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯂꯩꯃꯤꯟꯅꯕ ꯊꯣꯛꯂꯕꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯄꯥꯞ ꯄꯨꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯉꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯥꯟꯖꯗꯕ ꯃꯉꯣꯟꯗ ꯄꯥꯞ ꯆꯦꯜꯂꯕꯤ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯁꯨꯛꯅ ꯁꯝꯅꯗꯨꯅ ꯂꯩꯒꯅꯤ? ꯂꯩꯁꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯩꯁꯤꯗꯨ ꯊꯦꯝꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯐꯅꯌꯥꯝ ꯆꯪꯈ꯭ꯔꯦ꯫ ꯀꯞꯀꯅꯨ꯫ ꯅꯪꯒꯤ ꯄꯤꯔꯥꯡ ꯑꯃꯒꯤ ꯃꯃꯜꯁꯦ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯇꯥꯡꯅ ꯂꯧꯔꯤꯕꯅꯤ꯫ ꯅꯪꯅ ꯀꯞꯄꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯅꯥꯕ ꯐꯥꯎꯏ꯫ ꯍꯧꯖꯤꯛ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯌꯨ? ꯏꯅꯤꯡꯊꯧ, ꯇꯨꯁꯣꯟꯕꯤ ꯑꯩꯅ ꯏꯊꯪ ꯏꯔꯥꯡ ꯄꯥꯝꯂꯨꯕꯗꯒꯤ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡꯗ ꯊꯥꯡꯖꯤꯜꯂꯨꯔꯦ꯫ ꯃꯁꯤꯃꯗꯤ ꯑꯩꯅ ꯑꯁꯣꯏꯕꯅꯤ ꯍꯥꯏꯕꯗ ꯏꯁꯥꯅ ꯌꯥꯖꯩ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯇꯪꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯑꯩ ꯂꯩꯔꯨꯈꯤꯒꯦ꯫ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗꯕ ꯃꯍꯥꯛꯀꯤ ꯁꯛꯐꯝꯗꯣ ꯑꯩ ꯄꯦꯟꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯃꯣꯏꯕꯥꯕꯨꯡ, ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯅꯪꯅ ꯇꯧꯅꯤꯡꯕ ꯁꯥꯞ ꯑꯃ ꯇꯧꯕꯗ ꯑꯩ ꯊꯨꯡꯕ ꯑꯣꯏꯖꯔꯒꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏꯅ ꯌꯥꯒꯅꯤ ꯍꯥꯏꯈ꯭ꯔꯦꯗꯅ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯅꯪꯕꯨ ꯑꯩꯅ ꯆꯠꯄꯒꯤ ꯑꯌꯥꯕ ꯄꯤꯒꯅꯤ꯫ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯅꯪꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯌꯨꯝꯊꯛꯇ ꯅꯨꯡꯅ ꯊꯣꯝꯕꯒꯤ ꯃꯈꯣꯜ ꯇꯥꯕꯒ ꯅꯪ ꯑꯩꯕꯨ ꯊꯤꯕ ꯊꯣꯛꯂꯛꯎꯀꯣ꯫ ꯚꯥꯁꯀꯔꯁꯨ ꯁꯥꯟꯅꯕ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯁꯖꯤꯗꯨ ꯄꯨꯟꯁꯤꯜꯂꯒ ꯊꯅꯝꯃꯤ꯫ ꯅꯈꯣꯏ ꯑꯅꯤ ꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ꯫ ꯍꯌꯦꯡꯗꯒꯤ ꯑꯩꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯊꯝꯂꯗꯣꯏꯅꯤ꯫ ꯑꯩ ꯃꯃꯥꯗ ꯆꯠꯂꯁꯤ ꯍꯥꯏꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯁꯣꯝꯗꯅ ꯂꯩꯁꯤꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯁꯨ ꯀꯣꯅꯨꯡꯗ ꯂꯥꯛꯈꯤ ꯍꯥꯏꯕ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯩꯒꯤ ꯏꯆꯥ ꯚꯥꯁꯀꯔꯁꯨ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯀꯥꯏꯗ ꯂꯩ? ꯃꯃꯥ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯕꯤꯌꯨ꯫ ꯂꯩꯁꯤ, ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯚꯥꯁꯀꯔ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯄꯥꯟꯗ ꯁꯖꯤꯒ ꯁꯥꯟꯅꯔꯒ ꯂꯩꯔꯝꯒꯅꯤ꯫ ꯑꯩꯒꯤ ꯏꯆꯥ ꯎꯅꯤꯡꯉꯤ꯫ ꯃꯍꯥꯛꯅ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯏꯔꯜꯅꯤ꯫ ꯏꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯕꯁꯨ ꯃꯍꯥꯛꯇꯤ ꯑꯩ ꯀꯥꯏꯅꯕ ꯉꯝꯂꯣꯏ꯫ ꯃꯍꯥꯛꯀꯤ ꯃꯁꯛ ꯌꯦꯡꯂꯒ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯦ ꯍꯟꯊꯍꯟꯒꯅꯤꯌꯦ꯫ ꯑꯩ ꯀꯧꯁꯤꯜꯂꯛꯀꯦ꯫ ꯚꯥꯁꯀꯔꯒꯤ ꯑꯣꯏꯅꯗꯤ ꯅꯪ ꯀꯔꯤꯁꯨ ꯈꯟꯒꯅꯨ꯫ ꯃꯍꯥꯛꯁꯨ ꯉꯁꯤꯗꯒꯤ ꯑꯩꯅ ꯏꯆꯥꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯕꯅꯤ꯫ ꯑꯩꯅ ꯉꯁꯤ ꯄꯤꯔꯤꯕ ꯈꯨꯗꯣꯜ ꯑꯗꯨꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄꯗ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯅꯨꯄꯥ ꯑꯣꯏꯕꯗꯨꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ 2 ꯁꯨꯔꯅꯤꯗꯅ꯫ ꯍꯥꯏꯌꯨ, ꯅꯪꯒꯤ ꯑꯄꯥꯝꯕ꯫ ꯍꯌꯦꯡ ꯇꯨꯡꯗ ꯇꯥꯏꯕꯪ ꯐꯥꯎꯔꯛꯀꯗꯕ ꯑꯉꯥꯡ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯕ ꯄꯥꯝꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯚꯥꯁꯀꯔꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯕ ꯄꯥꯝꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥꯗꯣ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ꯫ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩ ꯈꯔꯗꯤ ꯚꯥꯁꯀꯔꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗ ꯇꯥꯍꯧꯔꯝꯃꯤ꯫ ꯏꯃꯥ, ꯍꯧꯖꯤꯛ ꯅꯤꯡꯊꯧꯅ ꯍꯥꯏꯈꯤꯕꯗꯣ ꯀꯩ ꯍꯥꯏꯅꯣ? ꯍꯌꯦꯡ ꯑꯩꯅ ꯆꯥꯎꯔꯛꯑꯒ ꯅꯤꯡꯊꯧ ꯑꯣꯏꯍꯟꯅꯤ ꯍꯥꯏꯔꯣ? ꯃꯃꯥꯅ ꯀꯞꯄꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯣꯝꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯚꯥꯁꯀꯔꯅ ꯍꯪꯂꯛꯏ꯫ ꯏꯃꯥ, ꯅꯪ ꯀꯞꯂꯨꯔꯕꯣ? ꯀꯩꯒꯤꯅꯣ ꯃꯥꯏꯗ ꯉꯥꯡꯈꯠꯂꯤꯗꯣ? ꯆꯤꯡꯁꯨꯕꯅ, ꯚꯥꯁꯀꯔ, ꯅꯪꯁꯨ ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯕ꯭ꯔꯣ?
ꯑꯣꯏꯅꯤꯡꯉꯤ ꯅꯪꯒꯤ ꯁꯨꯃꯥꯏꯅ ꯌꯨꯝꯒꯁꯦ ꯃꯌꯥꯝ ꯆꯥꯎꯅ ꯁꯥꯔꯒ ꯂꯩꯅꯤꯡꯉꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯃꯃꯥꯅ ꯍꯥꯏꯕ ꯌꯥꯎꯀꯣ ꯑꯩꯗꯤ ꯑꯗꯨꯝ ꯌꯥꯏꯅ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯅꯥ ꯃꯌꯥꯝꯁꯦ ꯅꯈꯣꯏꯒꯤꯅꯤ ꯅꯪꯕꯨ ꯑꯁꯤ ꯄꯥꯝꯗꯕ꯭ꯔꯣ ꯑꯌꯥ ꯃꯌꯥꯝꯁꯤꯗꯤ ꯁꯅꯥ ꯃꯌꯥꯝꯗꯣ ꯃꯈꯨꯠꯅ ꯄꯥꯏꯕ ꯁꯥꯟꯅꯩ ꯇꯟꯖꯥ ꯑꯁꯤ ꯂꯧꯗꯨꯅ ꯅꯤꯡꯊꯧꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯁꯤꯅ ꯀꯩꯅꯣꯝꯃ ꯈꯟꯈ꯭ꯔꯅꯤ ꯃꯥꯏ ꯃꯤꯠꯇꯣ ꯐꯖꯅ ꯇꯥꯊꯣꯛꯂꯨꯔꯁꯤ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯅꯪ ꯀꯥꯎꯒꯅꯨ ꯏꯃꯥ ꯁꯅꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏ ꯑꯣꯏꯗꯣꯏꯔꯣ ꯑꯁꯦꯡꯕꯒꯤ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯜꯂꯒ ꯄꯥꯎꯈꯨꯝ ꯀꯔꯤꯁꯨ ꯄꯤꯔꯛꯇꯦ ꯃꯃꯥꯅ ꯅꯤꯡꯊꯧꯒꯤ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯍꯥꯟꯅ ꯂꯩꯍꯧꯕ ꯐꯤꯕꯝ ꯑꯗꯨꯗꯒꯤ ꯈꯔ ꯍꯣꯡꯂꯦ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯚꯥꯁꯀꯔꯅ ꯈꯪꯂꯝꯃꯤ ꯅꯤꯡꯊꯧꯅ ꯂꯩꯁꯤꯗ ꯋꯥ ꯐꯖꯅ ꯃꯦꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯁꯒꯣꯜꯒꯤ ꯗꯣꯂꯥꯏꯗ ꯀꯥꯈꯠꯅꯕ ꯁꯦꯝ ꯁꯥꯍꯟꯈ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗꯅꯤ ꯂꯩꯁꯤꯒꯤ ꯃꯄꯨꯔꯣꯏꯕ ꯂꯥꯏꯔꯦꯟꯖꯥꯎꯁꯨ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯥꯎꯗ ꯌꯧꯁꯤꯜꯂꯛꯏ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯄ ꯑꯗꯨꯗ ꯊꯣꯉꯥꯛꯄ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯀꯅꯥꯅꯣ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯕꯣ ꯑꯉꯥꯎꯕ ꯅꯨꯄꯥꯁꯨ ꯃꯥꯜꯂꯤ ꯊꯣꯡꯒ ꯍꯥꯡꯇꯣꯛꯀꯨꯝꯁꯤ ꯊꯣꯉꯥꯛꯄ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯊꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡꯇꯣꯛꯄꯤꯌꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯕ ꯑꯗꯨꯗꯗꯤ ꯃꯈꯣꯏꯁꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯂꯛꯇ꯭ꯔꯦ ꯀꯅꯥꯅꯣ ꯅꯪꯕꯣ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯑꯩꯒꯤ ꯅꯨꯄꯤ ꯂꯧꯕ ꯂꯥꯛꯄꯅꯤ ꯅꯪꯒꯤ ꯅꯨꯄꯤ ꯍꯥꯏꯕ ꯀꯣꯅꯨꯡꯗ ꯅꯪꯒꯤ ꯅꯨꯄꯤ ꯂꯩꯌꯦꯗꯤ ꯀꯅꯥꯅ ꯍꯥꯏꯅꯣ ꯆꯠꯂꯣ ꯑꯉꯥꯎꯕ ꯍꯌꯦꯡꯁꯨ ꯊꯕꯛ ꯌꯥꯝꯅ ꯂꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯍꯌꯦꯡ ꯌꯥꯝ ꯋꯥꯒꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯈꯤꯕ ꯁꯥꯃꯨꯉꯧꯗꯨ ꯍꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯃ ꯊꯣꯡ ꯃꯅꯥꯛꯇ ꯂꯩꯔꯝꯕꯗꯨ ꯎꯔꯛꯏ ꯂꯥꯏꯔꯦꯟꯖꯥꯎ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ ꯁꯥꯃꯨꯉꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯊꯣꯡꯁꯦ ꯍꯥꯡꯇꯣꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯅꯪꯗꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯨ ꯃꯥꯜꯂꯤ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯇꯣꯛꯍꯜꯂꯣ ꯁꯥꯃꯨꯉꯧꯅ ꯅꯨꯄꯥꯗꯨ ꯎꯈ꯭ꯔꯕꯒꯨꯝ ꯇꯧꯏ ꯃꯅꯥꯛꯇ ꯂꯩꯕ ꯃꯩꯔꯤ ꯑꯃ ꯄꯥꯏꯔꯒ ꯃꯃꯥꯏ ꯃꯅꯥꯛꯇ ꯊꯥꯡꯖꯤꯜꯂꯒ ꯌꯦꯡꯉꯤ ꯅꯪꯗꯤ ꯉꯔꯥꯡ ꯈꯨꯜꯗ ꯂꯩꯍꯧꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯥ ꯑꯁꯨꯛ ꯊꯥꯞꯄ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯂꯥꯏꯔꯦꯟꯖꯥꯎꯅꯗꯤ ꯁꯥꯃꯨꯉꯧꯕꯨ ꯃꯁꯛ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯉꯔꯥꯡ ꯂꯥꯛꯂꯝꯕ ꯑꯗꯨꯗ ꯌꯥꯎꯕ ꯂꯥꯟꯃꯤ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅꯁꯨ ꯈꯪꯕ ꯉꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯏꯆꯥꯕꯨ ꯀꯣꯅꯨꯡꯗꯒꯤ ꯂꯧꯕ ꯂꯥꯛꯆꯕꯅꯤ ꯃꯈꯣꯏꯅ ꯊꯣꯡꯁꯦ ꯍꯥꯡꯇꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯆꯪꯍꯟꯕꯤꯌꯨ ꯑꯣ ꯑꯩ ꯈꯪꯉꯦ ꯃꯅꯨꯡꯗ ꯄꯨꯟꯅ ꯆꯪꯂꯁꯤ ꯁꯥꯃꯨꯉꯧꯗꯣ ꯃꯄꯨꯛꯅꯤꯡꯗ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯛꯏ ꯏꯅꯤꯡꯊꯧꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯍꯥꯏ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ ꯑꯩ ꯂꯥꯛꯑꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯇꯣꯛꯎ ꯁꯥꯃꯨꯉꯧꯅꯤ ꯈꯪꯕꯗꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯏ ꯃꯤ ꯂꯥꯛꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯐꯖꯅ ꯍꯪꯕ ꯀꯩꯗꯧꯒꯦ ꯅꯈꯣꯏ ꯅꯤꯡꯊꯧꯗ ꯍꯥꯏꯗꯣꯛꯂꯒ ꯁꯖꯥꯏ ꯑꯃꯨꯛꯇꯪ ꯐꯪꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯆꯪꯁꯤ ꯅꯤꯡꯊꯧꯅ ꯂꯩꯁꯤꯗ ꯉꯔꯥꯡ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯂꯥꯏꯔꯦꯟꯖꯥꯎꯅꯁꯨ ꯈꯔ ꯆꯤꯡꯅꯈ꯭ꯔꯕꯅꯤ ꯅꯨꯄꯤꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯂꯅꯤ ꯈꯪꯗꯨꯅ ꯅꯤꯡꯊꯧꯒꯤ ꯂꯩꯐꯝ ꯇꯝꯅ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯏ ꯀꯣꯅꯨꯡꯗꯨ ꯌꯥꯝꯅ ꯆꯥꯎꯕꯅ ꯅꯤꯡꯊꯧꯒꯤ ꯂꯩꯐꯝ ꯌꯧꯕꯗ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯃꯛ ꯆꯪꯏ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯁꯒꯣꯜ ꯊꯧꯔꯒ ꯆꯪꯂꯛꯄꯅꯤ ꯂꯩꯁꯤꯅ ꯁꯒꯣꯜ ꯗꯣꯂꯥꯏꯗ ꯇꯣꯡꯂꯒ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯤ ꯂꯝꯕꯤꯗ ꯊꯩꯅꯔꯒ ꯆꯠꯂꯕꯁꯨ ꯗꯣꯂꯥꯏ ꯑꯗꯨꯗꯤ ꯐꯤꯖꯪ ꯐꯖꯅ ꯈꯨꯝꯈꯤꯕꯅꯤꯅ ꯃꯈꯣꯏ ꯃꯁꯛ ꯈꯪꯅꯈꯤꯗ꯭ꯔꯦ ꯁꯥꯃꯨꯉꯧꯅ ꯅꯤꯡꯊꯧꯒꯤ ꯂꯩꯐꯝ ꯃꯃꯥꯡꯗ ꯁꯒꯣꯜ ꯑꯗꯨ ꯂꯦꯞꯍꯜꯂꯤ ꯑꯗꯨꯒ ꯀꯨꯝꯊꯔꯛꯏ ꯅꯪ ꯁꯤꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯃꯅꯨꯡꯗ ꯅꯤꯡꯊꯧ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯊꯣꯉꯥꯛꯄ ꯅꯨꯄꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯂꯩ ꯍꯥꯏꯔꯛꯄꯗꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯏꯅꯤꯡꯊꯧ ꯑꯩ ꯍꯟꯖꯔꯛꯑꯦ ꯑꯣ ꯑꯩꯅ ꯍꯥꯏꯕ ꯄꯣꯠꯇꯨꯗꯤ ꯁꯤꯟꯅꯔꯝꯂꯕ꯭ꯔꯥ
ꯍꯣꯏ ꯏꯅꯤꯡꯊꯧ ꯑꯃꯠꯇ ꯋꯥꯠꯇꯅ ꯁꯤꯟꯅꯔꯝꯂꯦ ꯑꯗꯣ ꯏꯅꯤꯡꯊꯧ ꯉꯔꯥꯡꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯕ꯭ꯔꯥ ꯅꯨꯄꯤ ꯍꯥꯏꯔꯤꯕꯗꯣ ꯂꯩꯁꯤꯅꯦ ꯍꯥꯏꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯪꯂꯕꯅꯤ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯉꯔꯥꯡ ꯏꯅꯤꯡꯊꯧꯅ ꯁꯥꯗꯥꯟꯕ ꯆꯠꯄꯗ ꯁꯖꯤ ꯍꯥꯠꯂꯨꯕꯗꯒꯤ ꯊꯦꯡꯅꯔꯛꯈꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯣ ꯑꯗꯨ ꯑꯣꯏꯔꯦ ꯂꯥꯛꯑꯝꯃꯤ ꯑꯩꯅ ꯁꯖꯤ ꯑꯅꯤꯒ ꯁꯦꯜ ꯈꯔꯒ ꯄꯤꯔꯒ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ ꯃꯈꯣꯏꯗꯤ ꯊꯣꯛꯈꯤꯕꯗ ꯉꯥꯏꯔꯤ ꯑꯣ ꯅꯨꯄꯤꯗꯨꯕꯨ ꯍꯪꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯂꯥꯛꯏ ꯃꯄꯥꯟꯗ ꯂꯩꯍꯧꯔꯤ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯇꯝꯃꯨꯔꯒꯦ ꯂꯥꯏꯔꯦꯟꯖꯥꯎꯒꯤ ꯃꯃꯥꯏꯗꯨ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗꯨ ꯊꯣꯛꯂꯛꯇꯦ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯗ ꯑꯉꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯣꯝꯒꯤ ꯅꯨꯄꯤꯗꯣ ꯍꯟꯈꯤꯕꯗ ꯉꯥꯏꯔꯤ ꯍꯥꯏ ꯂꯥꯏꯔꯦꯟꯖꯥꯎꯁꯨ ꯊꯥꯖꯔꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯏ ꯃꯉꯣꯟꯗ ꯇꯥꯛꯂꯝꯗꯅ ꯆꯠꯂꯦ ꯍꯥꯏꯕꯒꯤ ꯑꯁꯥꯎꯕ ꯑꯗꯨꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕꯒ ꯐꯥꯎꯔꯝꯗꯦ ꯅꯤꯡꯊꯧꯗꯨ ꯃꯍꯥꯛꯀꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯈꯜꯂꯝꯗ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤꯒꯤ ꯃꯒꯨꯟꯁꯦ ꯂꯩꯗꯤ ꯂꯩꯕꯖꯥꯠꯅꯤ ꯃꯁꯤꯅꯅꯤꯀꯣ ꯃꯌꯥꯝꯅ ꯅꯨꯄꯤ ꯂꯨꯅ ꯇꯧꯅꯔꯤꯕ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡꯗꯤ ꯃꯍꯥꯛꯄꯨ ꯂꯧꯔꯨꯗꯕ ꯌꯥꯗꯦ ꯚꯥꯁꯀꯔꯕꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯅꯤꯡꯊꯧꯒꯤ ꯍꯔꯥꯎꯔꯝꯕ ꯃꯥꯏꯊꯣꯡꯗꯨ ꯊꯨꯅ ꯍꯟꯖꯤꯟꯈꯤ ꯄꯤꯗꯠ ꯄꯥꯗꯠꯄ ꯑꯉꯥꯡ ꯃꯆꯥ ꯃꯍꯥꯛꯅꯁꯨ ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯕꯒ ꯇꯧ ꯁꯥꯔꯗꯅ ꯃꯍꯥꯛꯇꯤ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯕꯗꯤ ꯂꯥꯏꯔꯗꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯐꯥꯎꯕ ꯊꯝꯂꯣꯏ ꯂꯩꯁꯤꯗꯕꯨ ꯃꯁꯛ ꯐꯖꯩ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯈꯛꯇꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯃꯁꯨꯡ ꯅꯨꯄꯥꯒꯤ ꯃꯁꯛ ꯅꯤꯡꯁꯤꯡꯂꯨꯕ ꯃꯇꯝꯗꯗꯤ ꯍꯨ ꯇꯔꯦꯠꯇꯒꯤ ꯍꯦꯟꯅ ꯈꯥꯏ ꯁꯣꯝꯗꯅ ꯂꯝꯕꯤꯗ ꯚꯥꯁꯀꯔꯅ ꯃꯃꯥꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯝꯃꯤ ꯂꯩꯁꯤꯅ ꯃꯍꯥꯛꯇꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯈꯨꯝ ꯀꯔꯤꯁꯨ ꯄꯤꯔꯛꯇꯦ ꯚꯥꯁꯀꯔꯗꯤ ꯃꯈꯣꯏ ꯏꯅꯥꯛ ꯈꯨꯜꯂꯅꯤ ꯁꯦꯜ ꯄꯥꯏꯔꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯑꯌꯨꯛꯇ ꯅꯤꯡꯊꯧꯁꯨ ꯂꯩꯁꯤ ꯂꯧꯕ ꯆꯠꯂꯨꯅꯤ ꯍꯥꯏꯗꯨꯅ ꯈꯣꯡꯁꯥꯜꯂꯛꯄ ꯍꯧꯈ꯭ꯔꯕꯅꯤ ꯂꯩꯁꯤꯒꯤ ꯈꯨꯡꯒꯪꯅ ꯌꯥꯝꯅ ꯊꯥꯞꯄ ꯑꯣꯏꯕꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯏ ꯂꯥꯏꯔꯦꯟꯖꯥꯎ ꯅꯨꯃꯤꯠ ꯆꯨꯞꯄ ꯁꯒꯣꯜ ꯊꯧꯔꯒ ꯀꯣꯅꯨꯡꯗ ꯂꯥꯛꯈꯤꯕꯅ ꯁꯒꯣꯜꯗꯨ ꯀꯔꯤꯃꯠꯇ ꯆꯥꯗ ꯊꯛꯇꯕꯒꯤ ꯋꯥꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯀꯣꯅꯨꯡꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅꯗꯤ ꯂꯥꯛꯂꯕꯅꯤ ꯁꯒꯣꯜꯗꯨ ꯆꯦꯜꯂꯨ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯅꯨꯡꯊꯤꯜ ꯍꯜꯂꯛꯄꯗꯒꯤ ꯂꯝꯕꯤꯗ ꯁꯒꯣꯜꯗꯨ ꯃꯈꯥꯗ ꯕꯣꯝ ꯂꯥꯎꯅ ꯇꯨꯊꯈ꯭ꯔꯦ ꯂꯥꯏꯔꯦꯟꯖꯥꯎꯁꯨ ꯋꯥꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯁꯒꯣꯜ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯌꯨꯝ ꯌꯧꯕꯗ ꯀꯨꯏꯅ ꯆꯪꯒꯗꯕ ꯃꯔꯝꯅ ꯁꯒꯣꯜ ꯑꯗꯨꯅ ꯊꯛꯅꯅꯕ ꯏꯁꯤꯡ ꯊꯤꯔꯝꯃꯤ ꯆꯤꯡꯃꯥꯏꯗ ꯐꯥꯎꯔꯛꯄ ꯏꯐꯨꯠ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯕꯨꯛ ꯊꯟꯅ ꯊꯛꯂꯝꯃꯤ ꯁꯒꯣꯜꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯎꯇꯣꯡꯗ ꯏꯁꯤꯡ ꯄꯨꯔꯛꯏ ꯎꯃꯪ ꯑꯣꯏꯕꯒ ꯆꯥꯕ ꯌꯥꯕ ꯍꯩ ꯔꯥ ꯀꯌꯥꯁꯨ ꯄꯥꯜꯂꯤ ꯁꯒꯣꯜꯗꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯟꯗꯕ ꯌꯥꯔꯣꯏꯗꯕꯅ ꯃꯍꯥꯛꯁꯨ ꯄꯣꯊꯥꯔꯝꯃꯤ ꯑꯍꯤꯡ ꯑꯃ ꯇꯨꯝꯗꯅ ꯍꯧꯈꯤꯕꯅ ꯃꯍꯥꯛꯁꯨ ꯋꯥꯕꯅ ꯎꯈꯣꯡ ꯑꯃꯗ ꯉꯥꯊꯗꯨꯅ ꯍꯤꯞꯂꯝꯃꯤ ꯉꯥꯏꯍꯥꯛ ꯍꯤꯞꯂꯝꯕꯗꯒꯤ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ ꯑꯍꯤꯡꯗꯒꯤ ꯈꯣꯡꯁꯥꯜꯂꯛꯄ ꯍꯧꯔꯛꯄ ꯑꯗꯨꯅ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯗ ꯌꯨꯝ ꯌꯧꯔꯛꯏ ꯂꯩꯁꯤ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥ ꯑꯗꯨ ꯍꯟꯈ꯭ꯔꯦ ꯂꯩꯁꯤꯁꯨ ꯁꯅꯥꯈꯥꯎ ꯑꯗꯨ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯒ ꯃꯐꯝ ꯆꯥꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯤ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯆꯥꯅꯅꯕ ꯈꯔ ꯅꯤꯡꯊꯧꯅ ꯍꯥꯞꯄꯛꯄꯅꯤ ꯂꯝꯕꯤꯗ ꯃꯃꯥ ꯃꯆꯥꯅ ꯆꯥꯈꯤꯕꯗ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡꯗꯨꯃꯗꯤ ꯀꯔꯤꯁꯨ ꯆꯥꯅꯤꯡꯂꯝꯗꯦ ꯂꯩꯁꯤꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯂꯩꯔꯝꯗꯦ ꯀꯔꯣꯝꯗ ꯂꯩꯕꯖꯥꯠꯅꯣ ꯃꯍꯥꯛꯅ ꯌꯨꯝꯗ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯕꯣ ꯏꯁꯥꯁꯤꯁꯨ ꯆꯣꯛꯊꯕꯅ ꯌꯥꯗ꯭ꯔꯦ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯒꯦ ꯚꯥꯁꯀꯔ ꯅꯪꯁꯨ ꯋꯥꯔꯝꯂꯅꯤ ꯂꯥꯛꯑꯣ ꯃꯃꯥꯒ ꯉꯥꯏꯍꯥꯛꯇ ꯇꯨꯝꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯑꯩ ꯇꯨꯝꯅꯤꯡꯗ꯭ꯔꯤ ꯅꯪ ꯇꯨꯝꯃꯣ ꯑꯩꯗꯤ ꯁꯖꯤꯁꯦ ꯃꯆꯤꯟꯖꯥꯛ ꯑꯝꯇ ꯄꯤꯖꯈꯤꯗꯣꯏꯅꯤ ꯍꯧꯖꯤꯛ ꯃꯝꯁꯤꯜꯂꯛꯄ ꯑꯁꯤꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯒ ꯄꯤꯖꯗꯣꯏꯅꯣ ꯏꯃꯥ ꯃꯃꯥꯡꯒꯤ ꯏꯁꯤꯡ ꯂꯩꯇꯕ ꯄꯨꯈ꯭ꯔꯤ ꯃꯆꯥꯒꯤ ꯃꯄꯥꯟꯗꯅꯦ ꯅꯥꯄꯤ ꯃꯌꯥꯝ ꯍꯧꯏꯁꯦ ꯑꯁꯤꯗ ꯄꯤꯖꯔꯨꯒꯦ ꯏꯃꯥ ꯑꯗꯨꯝ ꯇꯨꯝꯃꯨ ꯑꯩ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯐꯅ ꯌꯥꯝꯅ ꯇꯨꯝꯅꯤꯡꯂꯕꯁꯨ ꯃꯆꯥ ꯃꯇꯣꯝꯇ ꯊꯥꯗꯣꯛꯄ ꯀꯤꯕꯅ ꯃꯆꯥꯒ ꯄꯨꯟꯅ ꯊꯣꯛꯂꯛꯏ ꯁꯖꯤꯅ ꯃꯆꯤꯟꯖꯥꯛ ꯆꯥꯕꯗꯨ ꯁꯨꯝ ꯌꯦꯡꯂꯝꯕꯅꯤ ꯂꯩꯁꯤꯗꯤ ꯇꯨꯝꯅꯤꯡꯕꯅ ꯎꯏꯕ ꯍꯧꯔꯛꯏ ꯚꯥꯁꯀꯔꯅ ꯏꯃꯥ
ꯅꯪ ꯏꯃꯨꯡꯗ ꯇꯨꯝꯃꯨꯔꯣ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯆꯪꯉꯛꯀꯦ ꯍꯥꯏꯕ ꯑꯩ ꯀꯩꯝꯇ ꯆꯠꯂꯨꯏꯌꯦ ꯍꯣꯏ ꯚꯥꯁꯀꯔ ꯃꯃꯥꯁꯦ ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯅꯪ ꯁꯤ ꯂꯣꯏꯕꯒ ꯊꯨꯅ ꯆꯪꯉꯛꯎꯀꯣ ꯍꯣꯏ ꯏꯃꯥ ꯂꯩꯁꯤꯗꯣ ꯊꯥꯎꯃꯩ ꯂꯥꯇꯦꯟ ꯊꯥꯡꯀꯠꯂꯒ ꯃꯨꯁꯤ ꯃꯨꯁꯤ ꯊꯅꯝꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯚꯥꯁꯀꯔꯁꯨ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯐꯃꯨꯡ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯒ ꯇꯨꯝꯈ꯭ꯔꯦ ꯅꯤꯡꯊꯧ ꯆꯤꯡꯁꯨꯕꯗꯣ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯂꯩꯁꯤꯈꯣꯏꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ ꯁꯒꯣꯜ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯁꯤꯈꯣꯏꯒꯤ ꯃꯌꯨꯝꯁꯨ ꯇꯥꯛꯂꯝꯃꯤ ꯅꯤꯡꯊꯧꯅ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯁꯒꯣꯜ ꯗꯣꯂꯥꯏ ꯑꯅꯤ ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯤ ꯍꯨꯔꯥꯟꯕ ꯑꯃꯒꯨꯝꯅ ꯅꯤꯡꯊꯧꯗꯨ ꯃꯔꯨꯝ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯇꯨꯝ ꯃꯆꯥ ꯑꯃ ꯈꯨꯜꯂꯒ ꯂꯩꯁꯤꯒꯤ ꯌꯨꯝ ꯃꯊꯛꯇ ꯂꯪꯉꯤ ꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯔꯛꯄ ꯑꯗꯨꯗꯗꯤ ꯂꯩꯁꯤꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯅꯤꯡꯊꯧ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯈꯪꯏ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯂꯥꯇꯦꯟ ꯑꯗꯨꯁꯨ ꯃꯨꯠꯂꯒ ꯂꯩꯔꯝꯃꯤ ꯑꯔꯣꯏꯕꯒꯤ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯈꯤꯒꯦ ꯈꯟꯕꯅꯤ ꯎꯕ ꯐꯪꯂꯔꯣꯏ ꯈꯟꯕꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯁꯥꯃꯛꯀꯤ ꯏꯃꯨꯡ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯑꯃꯅ ꯊꯥꯡꯒꯗꯕ ꯈꯣꯡꯊꯥꯡ ꯊꯥꯡꯗꯨꯅ ꯂꯩꯁꯤꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯅꯤꯡꯊꯧꯁꯨ ꯂꯩꯁꯤꯗꯨ ꯃꯍꯥꯛꯀꯤ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕꯒꯨꯝꯅ ꯂꯩꯁꯤꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯜꯂꯤ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯕꯅꯤ ꯆꯠꯂꯁꯤ ꯑꯩꯅ ꯌꯨꯝ ꯌꯧꯕꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯂꯩꯔꯝꯗꯦ ꯍꯧꯖꯤꯛꯁꯨ ꯃꯩ ꯃꯝꯕꯅ ꯃꯍꯥꯛꯀꯤ ꯁꯛꯐꯝ ꯑꯩ ꯎꯔꯛꯇꯦ ꯑꯃꯨꯛꯇꯪꯗꯤ ꯎꯅꯤꯡꯕꯅꯤ ꯂꯩꯁꯤ ꯀꯣꯟꯅ ꯅꯈꯣꯏ ꯑꯅꯤ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯑꯩ ꯅꯪꯒꯤ ꯋꯥꯈꯜꯗ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ ꯉꯁꯤꯗꯤ ꯑꯩ ꯅꯪꯕꯨ ꯂꯧꯔꯨꯔꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯕꯅꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯌꯦꯡꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯕꯗ ꯃꯄꯨꯔꯣꯏꯕꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯔꯅꯤ ꯈꯪꯕꯅ ꯆꯪꯕꯁꯨ ꯀꯤꯔꯝꯃꯤ ꯗꯣꯂꯥꯏꯗ ꯅꯤꯡꯊꯧ ꯃꯈꯣꯏ ꯑꯅꯤ ꯇꯣꯡꯂꯝꯃꯤ ꯑꯗꯨꯒ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯏ ꯗꯣꯂꯥꯏꯗ ꯍꯦꯛ ꯇꯣꯡꯕꯒ ꯅꯤꯡꯊꯧꯅ ꯂꯩꯁꯤꯒꯤ ꯈꯨꯗꯥꯡꯗ ꯄꯥꯏꯔꯛꯏ ꯍꯧꯈꯤꯕ ꯅꯨꯃꯤꯗꯥꯡꯗ ꯆꯤꯡꯁꯨꯕꯅ ꯂꯩꯁꯤꯒꯤ ꯊꯃꯣꯏ ꯂꯥꯏꯃꯟ ꯆꯜꯍꯟꯈꯤꯕꯒꯤ ꯋꯥꯈꯜꯗꯣ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯂꯥꯏꯆꯨꯗꯨꯅ ꯂꯩꯔꯕꯅꯤ ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ ꯊꯃꯣꯏꯅ ꯅꯨꯡꯁꯤꯖꯕ ꯈꯣꯏꯗꯥꯖꯕ ꯅꯨꯄꯤ ꯃꯍꯥꯛꯅ ꯃꯅꯥꯛꯇ ꯂꯩꯔꯕꯗ ꯋꯥꯈꯜꯗꯨ ꯀꯥꯎꯕ ꯂꯩꯇ꯭ꯔꯤ ꯅꯨꯄꯤ ꯃꯍꯥꯛꯇꯤ ꯅꯨꯄꯥꯗꯨꯅ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯦ ꯈꯟꯗꯨꯅ ꯅꯨꯄꯥꯗꯨꯅ ꯑꯄꯥꯝꯕ ꯇꯧꯕꯗ ꯀꯔꯤꯁꯨ ꯌꯦꯠꯂꯔꯣꯏ ꯅꯅꯤꯡꯇꯝꯂꯣ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯃꯅꯤꯡꯇꯝꯗꯨꯅ ꯏꯖꯠ ꯂꯧꯕꯤꯈ꯭ꯔꯦ ꯑꯩꯒꯤ ꯅꯤꯡꯉꯝꯗꯕ ꯈꯣꯜꯍꯧꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯂꯥꯎꯔꯕꯁꯨ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯄ ꯉꯝꯂꯔꯣꯏ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗ ꯄꯥꯎ ꯑꯁꯤ ꯇꯝꯂꯨꯔꯕꯁꯨ ꯃꯃꯩꯊꯪꯗ ꯏꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯃꯥꯡꯂꯒ ꯇꯣꯛꯀꯅꯤ ꯑꯩꯒꯤ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞ ꯑꯃꯅ ꯑꯩꯕꯨ ꯑꯁꯤ ꯌꯧꯅ ꯋꯥꯍꯟꯕꯅꯤ ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯂꯥꯏꯒꯤ ꯃꯐꯝꯗ ꯌꯧꯕ ꯉꯝꯕ ꯑꯁꯦꯡꯕ ꯊꯝꯕꯥꯜ ꯑꯃꯒꯨꯝ ꯅꯪꯒꯤ ꯅꯥꯀꯥꯗ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯕ ꯐꯪꯖꯒꯦꯀꯣ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯂꯩꯁꯤꯒꯤ ꯃꯁꯥꯗ ꯇꯥꯡꯖꯕꯤ ꯎꯔꯤ ꯑꯃꯒꯨꯝ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯌꯦꯠꯂꯒ ꯂꯩꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯥ ꯑꯃꯠꯇ ꯑꯣꯏꯕꯒꯨꯝꯅ ꯂꯩꯁꯤꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯥꯞꯊꯣꯛꯅ ꯂꯩꯍꯟꯅꯤꯡꯗꯦ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯗꯨ ꯐꯥꯎꯕ ꯍꯦꯟꯅ ꯅꯛꯁꯤꯟꯅ ꯊꯝꯅꯕ ꯍꯣꯠꯅꯩ ꯂꯩꯁꯤꯗꯨ ꯃꯆꯥꯅꯨꯄꯥ ꯂꯩꯍꯧꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯑꯩꯒꯤ ꯏꯆꯥꯗꯤ ꯑꯩ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯆꯠꯄ ꯉꯝꯂꯣꯏ ꯗꯣꯂꯥꯏꯁꯦ ꯃꯅꯤꯡ ꯑꯃꯨꯛꯇ ꯍꯟꯕꯤꯌꯨ ꯃꯃꯥꯡꯗ ꯊꯧꯔꯤꯕ ꯗꯣꯂꯥꯏ ꯑꯁꯤꯗ ꯏꯆꯥꯅꯨꯄꯥ ꯚꯥꯁꯀꯔ ꯌꯥꯎꯔꯕꯅꯤ ꯀꯩꯒꯤ ꯃꯍꯥꯛꯄꯨ ꯊꯅꯝꯒꯅꯤ ꯂꯩꯁꯤꯗꯨ ꯄꯥꯈꯠꯄ ꯐꯥꯎꯔꯝꯕꯗꯨ ꯐꯔꯛꯏ ꯊꯣꯡꯁꯦ ꯉꯥꯏꯍꯥꯛꯇ ꯍꯥꯡꯗꯣꯛꯁꯦ ꯏꯁꯥꯁꯦ ꯏꯐꯨꯟ ꯐꯨꯡꯀꯠꯂꯦ ꯀꯣꯛ ꯉꯥꯎꯏ ꯍꯣꯏ ꯍꯥꯡꯗꯣꯛꯁꯤ ꯁꯦ ꯁꯤ ꯌꯥꯔꯕ꯭ꯔꯥ ꯑꯃꯝꯕꯒ ꯑꯉꯥꯟꯕꯒ ꯁꯤꯟꯅꯔꯝꯗꯥꯏ ꯃꯇꯝꯗ ꯗꯣꯂꯥꯏ ꯑꯅꯤꯅ ꯊꯧꯔꯒ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯂꯥꯏꯔꯦꯟꯖꯥꯎꯅ ꯇꯥꯔꯝꯃꯤ ꯂꯥꯏꯔꯦꯟꯖꯥꯎꯁꯨ ꯂꯝꯕꯤꯗꯒꯤ ꯈꯔ ꯆꯪꯁꯤꯜꯂꯒ ꯎꯈꯣꯡ ꯑꯃꯗ ꯄꯣꯊꯥꯔꯨꯕꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯊꯣꯛꯈꯤꯕꯅꯤ ꯍꯧꯒꯠꯂꯕ ꯃꯇꯨꯡꯗ ꯆꯠꯈ꯭ꯔꯤꯕ ꯁꯒꯣꯜ ꯗꯣꯂꯥꯏ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯅꯤꯡ ꯊꯪꯕ ꯗꯣꯂꯥꯏꯗ ꯇꯣꯡꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯌꯥꯝꯅ ꯃꯥꯜꯂꯤ ꯑꯁꯤꯕꯨ ꯂꯩꯁꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯅꯠꯇ꯭ꯔꯅꯦ ꯁꯣꯝ ꯃꯥꯏꯀꯩꯗꯒꯤ ꯂꯩꯁꯤꯅ ꯂꯥꯛꯐꯝ ꯊꯣꯛꯇꯦꯗ
ꯑꯩꯒꯤ ꯃꯤꯠꯅ ꯂꯥꯟꯅ ꯎꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯑꯗꯨꯗꯤ ꯃꯥꯟꯗꯦꯗ. ꯅꯨꯡꯇꯤꯒꯤ ꯎꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯁꯣꯏꯅ ꯎꯒꯅꯤ? ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯁꯒꯣꯜꯗꯣ ꯌꯥꯝꯅ ꯊꯨꯅ ꯍꯧꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ. ꯅꯤꯡꯊꯧꯒꯤꯗꯤ ꯑꯀꯛꯅꯕ ꯁꯒꯣꯜ ꯇꯣꯉꯥꯟꯅ ꯄꯨꯔꯛꯄꯅꯤ. ꯄꯥꯡꯒꯜ ꯁꯛꯇꯤ ꯌꯥꯝꯅ ꯂꯩ, ꯃꯁꯥꯁꯨ ꯌꯥꯝꯅ ꯆꯥꯎꯏ. ꯂꯥꯏꯔꯦꯟꯖꯥꯎꯅ ꯇꯥꯟꯅꯕ ꯐꯪꯂꯝꯗꯦ. ꯌꯦꯡꯂꯒ ꯃꯇꯨꯡ ꯏꯟꯅꯔꯛꯄꯅ ꯊꯥꯞꯅ ꯎꯔꯝꯕꯗꯒꯤ ꯎꯈꯤꯗꯔꯦ. ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯧꯅꯥ ꯍꯟꯕꯗꯤ ꯂꯩꯇꯦ. ꯀꯣꯅꯨꯡ ꯇꯝꯅ ꯑꯃꯨꯛꯁꯨ ꯂꯥꯛꯏ. ꯅꯤꯡꯊꯧꯅ ꯀꯣꯅꯨꯡ ꯌꯧꯔꯛꯄꯗ ꯂꯩꯁꯤꯗꯤ ꯏꯁꯤꯁꯤꯅ ꯑꯗꯨꯃꯛ ꯇꯨꯝꯂꯤ. ꯂꯩꯁꯤꯅ ꯇꯨꯝꯊꯕ ꯑꯗꯨꯗ ꯀꯥꯏꯍꯟꯅꯤꯡꯗꯕꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯁꯤꯕꯨ ꯅꯨꯡꯁꯤꯅ ꯄꯝꯈꯠꯂꯒ ꯐꯃꯨꯡꯗ ꯇꯞꯅ ꯍꯤꯞꯍꯜꯂꯤ. ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕ ꯃꯥꯏꯊꯣꯡꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ. ꯂꯩꯁꯤ, ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨ. ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯉꯝꯗꯦ. ꯃꯍꯥꯛꯇꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯣꯏ. ꯅꯪꯕꯨꯗꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ. ꯅꯤꯡꯊꯧꯗꯣ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯃꯁꯥꯗꯣ ꯁꯦꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯏꯔꯨꯖꯕ ꯆꯠꯈꯤ. ꯂꯣꯏꯔꯒ ꯆꯪꯂꯛꯂꯕ ꯑꯗꯨ ꯐꯥꯎꯕ ꯂꯩꯁꯤꯗꯣ ꯃꯐꯝ ꯂꯦꯡꯗꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ. ꯃꯅꯥꯏ ꯑꯃ ꯆꯪꯂꯛꯇꯨꯅ ꯏꯅꯤꯡꯊꯧ ꯍꯥꯏꯅ ꯀꯧꯔꯛꯄꯒ ꯂꯩꯁꯤꯗꯣ ꯌꯥꯎꯋꯜꯂꯛꯏ. ꯅꯤꯡꯊꯧꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯅꯥꯏꯗ ꯍꯥꯏꯔꯝꯃꯤ. ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯒ, ꯀꯩ ꯂꯩꯔꯦ? ꯅꯨꯄꯥ ꯑꯃ ꯏꯅꯤꯡꯊꯧ ꯎꯅꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯍꯧꯏ. ꯑꯉꯥꯎꯕꯁꯨ ꯃꯥꯜꯂꯤ. ꯑꯩꯈꯣꯏꯅ ꯎꯅꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯄꯥꯛꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛꯇꯤ ꯊꯥꯔꯨꯔꯕꯅꯤ. ꯑꯗꯨ ꯐꯥꯎꯕ ꯎꯅꯗ꯭ꯔꯕꯗꯤ ꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ. ꯅꯤꯡꯊꯧꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯊꯣꯛꯂꯛꯏ. ꯂꯥꯏꯔꯦꯟꯖꯥ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯎꯅꯕ ꯄꯥꯝꯂꯤꯕꯗꯤ? ꯑꯩꯒꯤ ꯅꯨꯄꯤ ꯅꯪꯅ ꯀꯗꯥꯏꯗ ꯊꯝꯃꯤ? ꯑꯩ ꯃꯍꯥꯛꯀ ꯎꯅꯕ ꯄꯥꯝꯃꯤ. ꯅꯪꯒꯤ ꯅꯨꯄꯤ ꯃꯥꯡꯈ꯭ꯔꯕꯣ? ꯍꯥ? ꯅꯨꯄꯤ ꯃꯥꯡꯈ꯭ꯔꯒ ꯅꯤꯡꯊꯧꯗ ꯍꯪꯉꯨ ꯍꯥꯏꯗꯨꯅ ꯀꯅꯥꯅ ꯇꯥꯛꯂꯛꯏ? ꯅꯪꯒꯤ ꯅꯨꯄꯤ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ. ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯑꯗꯨꯗꯤ ꯑꯩ ꯃꯅꯨꯡꯗ ꯆꯪꯂꯒ ꯌꯦꯡꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯒꯦ ꯇꯧꯏ. ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯐꯥꯔꯒ ꯃꯍꯥꯛꯄꯨꯁꯨ ꯐꯨꯕ ꯍꯧꯔꯛꯄꯗ ꯅꯤꯡꯊꯧꯅ ꯈꯥꯝꯂꯝꯃꯤ. ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯐꯨꯒꯦ ꯇꯧꯔꯤꯕꯗꯤ? ꯅꯈꯣꯏ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯁꯖꯥꯏ ꯐꯪꯒꯦꯔꯣ? ꯃꯍꯥꯛ ꯑꯁꯦ ꯑꯩꯒ ꯈꯪꯅꯕ ꯃꯤꯅꯤ. ꯌꯥꯔꯦ, ꯅꯈꯣꯏ ꯆꯠꯈ꯭ꯔꯣ. ꯅꯁꯥ ꯅꯁꯥꯒꯤ ꯅꯊꯧ ꯇꯧꯔꯨꯔꯣ. ꯀꯅꯥꯁꯨ ꯇꯥꯍꯟꯗꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ. ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯒꯗꯕꯅꯤ. ꯂꯥꯏꯔꯦꯟꯖꯥꯎꯕꯨ ꯆꯥꯛꯈꯨꯝ ꯂꯩꯕ ꯑꯗꯣꯝꯗ ꯄꯨꯁꯤꯜꯂꯤ. ꯅꯪ ꯅꯁꯥꯗꯣ ꯌꯥꯝꯅ ꯆꯣꯛꯊꯅ ꯎꯏ. ꯑꯩ ꯆꯥꯅꯅꯕ ꯈꯔ ꯁꯦꯝꯍꯜꯂꯛꯀꯦ. ꯅꯤꯡꯊꯧꯅ ꯈꯪꯍꯧꯗꯅ ꯃꯕꯨꯛ ꯐꯗꯣꯔꯛꯄ ꯑꯗꯨꯗ ꯂꯥꯏꯔꯦꯟꯖꯥꯎ ꯊꯥꯖꯕ ꯉꯝꯂꯝꯗꯦ. ꯅꯤꯡꯊꯧꯗꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯏ. ꯁꯅꯥꯒꯤ ꯄꯥꯇ꯭ꯔ ꯑꯃꯗ ꯏꯁꯤꯡ ꯍꯩꯔꯝꯃꯤ. ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯕ ꯍꯨ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯑꯃꯁꯨ ꯄꯨꯊꯣꯔꯛꯏ. ꯍꯨ ꯑꯗꯨ ꯏꯁꯤꯡꯗ ꯈꯔ ꯍꯩꯖꯤꯟꯈꯤꯕ ꯑꯗꯨ ꯂꯩꯁꯤꯅ ꯃꯃꯤ ꯁꯥꯃꯤ ꯎꯍꯧꯏ. ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯒꯦ ꯇꯧꯕꯒ ꯅꯤꯡꯊꯧꯅ ꯊꯣꯛꯈꯤꯕꯅ ꯍꯥꯜꯂꯤ. ꯃꯍꯥꯛꯅ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄꯗ ꯂꯥꯏꯔꯦꯟꯖꯥꯎꯒꯤꯅꯤ ꯍꯥꯏꯗꯨꯅ ꯆꯥꯅꯅꯕ ꯃꯌꯥꯝ ꯑꯃ ꯊꯥꯡꯇꯣꯛꯂꯒ ꯊꯅꯝꯃꯤ. ꯅꯨꯄꯥꯗꯨ ꯃꯕꯨꯛ ꯂꯥꯝꯂꯕꯁꯨ ꯃꯊꯦꯜ ꯃꯌꯥꯝ ꯑꯗꯨ ꯃꯈꯨꯠꯅ ꯁꯣꯛꯑꯝꯗ꯭ꯔꯤ. ꯅꯤꯡꯊꯧꯗꯨ ꯃꯍꯥꯛꯅ ꯄꯥꯏꯔꯛꯄ ꯄꯥꯇ꯭ꯔ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯝꯂꯒ ꯍꯥꯏꯔꯛꯏ. ꯀꯩꯗꯧꯔꯦ? ꯀꯔꯤꯁꯨ ꯆꯥꯗ꯭ꯔꯕꯗꯤ? ꯅꯁꯥꯗꯣ ꯌꯥꯝ ꯆꯣꯛꯊꯅ ꯎꯔꯦ. ꯈꯔ ꯆꯥꯁꯤꯜꯂꯨ. ꯑꯩ ꯆꯥꯕ ꯂꯥꯛꯄ ꯅꯠꯇꯦ. ꯑꯩꯒꯤ ꯅꯨꯄꯤ ꯂꯧꯕ ꯂꯥꯛꯄꯅꯤ. ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯅꯪꯅ ꯀꯗꯥꯏꯗ ꯂꯣꯠꯁꯤꯜꯂꯤ ꯍꯥꯏꯌꯣ? ꯅꯪꯒꯤ ꯅꯨꯄꯤ ꯑꯩꯅ ꯂꯣꯠꯈꯤꯕ ꯂꯩꯇꯦ. ꯅꯪꯒꯤ ꯅꯨꯄꯤ ꯃꯥꯡꯈ꯭ꯔꯕꯁꯨ ꯑꯩꯅ ꯊꯤꯕꯗ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ. ꯁꯦ, ꯁꯤ ꯍꯥꯟꯅ ꯈꯔ ꯆꯥꯁꯤꯜꯂꯨ, ꯑꯗꯨꯒ ꯄꯨꯟꯅ ꯊꯤꯃꯤꯟꯅꯁꯦ. ꯏꯅꯤꯡꯊꯧꯅ ꯄꯨꯊꯣꯔꯛꯄ ꯃꯊꯦꯜꯁꯦ ꯍꯨ ꯍꯥꯞꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ. ꯑꯗꯨꯅ ꯑꯩ ꯆꯥꯕ ꯉꯝꯂꯣꯏ. ꯑꯐꯪꯕ ꯈꯨꯠꯂꯥꯏ ꯑꯃꯅ ꯍꯥꯠꯀꯦ ꯍꯥꯏꯕꯗ ꯅꯨꯄꯥ ꯑꯗꯨ ꯍꯥꯠꯄ ꯌꯥꯔꯕꯅꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯨ ꯊꯛꯂꯒ ꯁꯤꯡꯉꯝꯗꯅ ꯁꯤꯈꯤꯕꯗꯨ ꯌꯦꯡꯕ ꯄꯥꯝꯕꯗꯒꯤ ꯅꯤꯡꯊꯧꯅ ꯍꯥꯠꯇꯕꯅꯤ. ꯅꯪꯅ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯒꯅ ꯑꯩ ꯍꯥꯟꯅ ꯃꯍꯥꯎ ꯂꯣꯏꯅ ꯇꯪꯕꯤꯒꯦꯁꯦ. ꯁꯦ, ꯁꯤ ꯁꯤꯕ꯭ꯔꯥ ꯌꯦꯡꯉꯨ. ꯑꯩ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯤꯁꯤꯅꯤ.
ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯨꯄꯥꯗꯣ ꯄꯨꯛꯆꯦꯜ ꯆꯝꯊꯣꯔꯛꯏ꯫ ꯆꯥꯕ ꯍꯧꯗ꯭ꯔꯕꯁꯨ ꯏꯁꯤꯡꯗꯣ ꯍꯥꯟꯅ ꯊꯛꯆꯤꯟꯈꯤ꯫ ꯃꯍꯥꯛꯅ ꯏꯁꯤꯡ ꯊꯛꯄꯒꯤ ꯈꯅꯥꯎꯗ ꯂꯦꯡꯕꯗꯨ ꯎꯔꯒ ꯅꯤꯡꯊꯧꯗꯨ ꯑꯄꯦꯟꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ꯫ ꯂꯥꯏꯔꯦꯟꯖꯥꯎꯗꯤ ꯏꯁꯤꯡꯗꯨ ꯑꯃꯨꯛꯇ ꯄꯨꯂꯞ ꯊꯛꯆꯤꯟꯈ꯭ꯔꯦ꯫ ꯆꯈꯥꯎ ꯍꯥꯡꯅ ꯂꯩꯔꯝꯕꯒ ꯌꯥꯝꯅ ꯊꯨꯅ ꯍꯨꯒꯤ ꯃꯩꯆꯥꯛ ꯐꯪꯂꯛꯏ꯫ ꯈꯅꯥꯎ ꯑꯃꯗꯤ ꯄꯨꯛ ꯃꯅꯨꯡ ꯄꯨꯝꯕ ꯃꯩꯅ ꯆꯥꯛꯄꯒꯨꯝꯅ ꯃꯩꯁꯥ ꯐꯥꯎꯗꯨꯅ ꯂꯥꯎ ꯈꯣꯡꯂꯛꯏ꯫ ꯃꯍꯥꯛꯅ ꯂꯥꯎ ꯈꯣꯡꯂꯤꯕꯒꯤ ꯃꯇꯤꯛ ꯅꯤꯡꯊꯧꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜꯁꯨ ꯍꯧꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ "ꯅꯪꯒꯤ ꯅꯨꯄꯤ ꯌꯥꯝ ꯎꯅꯤꯡꯉꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯂꯩꯔꯤꯄꯥꯛꯇꯒꯤ ꯑꯣꯏꯅ ꯌꯦꯡꯊꯔꯛꯑꯣ꯫ ꯀꯅꯥ ꯑꯃꯠꯇꯅ ꯂꯩꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯅꯤ." ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞꯇꯨꯗ ꯑꯔꯩꯕ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯗꯨꯅ ꯅꯤꯡꯊꯧꯗ ꯅꯤꯡꯉꯝꯗꯅ ꯆꯩꯔꯛꯏ꯫ "ꯄꯥꯡꯗꯕ ꯅꯤꯡꯊꯧ! ꯑꯩꯕꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯍꯥꯠꯄ! ꯅꯪꯉꯣꯟꯗꯒꯤ ꯍꯧꯔꯒ ꯅꯪꯒꯤ ꯅꯆꯥꯒꯤ ꯍꯥꯛꯇꯛꯇ ꯂꯩꯕꯥꯛ ꯑꯁꯦ ꯃꯨꯠꯄ ꯑꯣꯏꯌꯨꯀꯣ꯫ ꯅꯪꯒꯤ ꯅꯆꯥꯁꯨ ꯑꯩꯅ ꯆꯥꯛꯅ ꯁꯤꯔꯤꯕ ꯑꯁꯤꯒꯨꯝꯅ ꯁꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯗꯨꯒ ꯅꯪꯅ ꯁꯤꯁꯨ ꯁꯤꯉꯝꯗꯕ, ꯍꯤꯡꯁꯨ ꯍꯤꯡꯉꯝꯗꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯦꯟꯕ ꯑꯣꯏꯌꯨꯀꯣ." ꯂꯩꯁꯤꯗꯨ ꯅꯤꯡꯊꯧꯅ ꯀꯥꯗꯒꯤ ꯊꯣꯛꯈꯤꯕ ꯑꯗꯨꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯑꯃꯁꯨꯡ ꯅꯤꯡꯊꯧꯅ ꯀꯟꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯑꯔꯣꯏꯕ ꯁꯣꯔꯗ ꯅꯤꯡꯊꯧꯗ ꯄꯦꯟꯅ ꯆꯩꯔꯝꯕꯗꯨ ꯋꯥꯍꯩ ꯈꯔ ꯇꯥꯍꯧꯏ꯫ ꯃꯈꯥꯗ ꯇꯥꯗꯨꯅ ꯏ ꯑꯣꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯄꯨꯔꯣꯏꯕꯅꯤ ꯈꯪꯕꯗꯒꯤ ꯀꯞꯂꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯂꯝꯆꯠ ꯅꯥꯏꯗꯕꯤ, ꯅꯪ ꯑꯩꯉꯣꯟꯗ ꯁꯣꯛꯂꯛꯀꯅꯨ꯫ ꯅꯁꯥꯒꯤ ꯏꯖꯠꯇꯒꯤ ꯑꯔꯪ ꯑꯔꯥꯛꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕ ꯅꯪ ꯄꯥꯞ ꯄꯨꯔꯕꯅꯤ꯫ ꯅꯆꯥꯒꯤ ꯈꯟꯕ ꯉꯝꯗ ꯅꯪꯗꯤ ꯃꯃꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯦ ꯐꯪꯕꯗ ꯃꯇꯤꯛ ꯆꯥꯗꯦ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯥꯏꯗꯕꯃꯛ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯅꯃꯤꯠꯇ ꯅꯆꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯒꯅꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯟꯖꯥꯎꯗꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯑꯁꯤ ꯂꯩꯕꯥꯛꯇ ꯇꯤꯟꯈ꯭ꯔꯦ꯫ ꯂꯩꯁꯤꯗꯨ ꯃꯄꯨꯔꯣꯏꯕꯅ ꯂꯩꯈꯤꯗꯕꯒꯤ ꯃꯩꯆꯥꯛꯅ ꯈꯪꯍꯧꯗꯅ ꯋꯥꯟꯊꯈꯤ꯫ ꯅꯤꯡꯊꯧꯅ "ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯦ ꯕꯣꯔꯥ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯁꯃꯨꯗ꯭ꯔꯗ ꯂꯪꯊꯣꯛꯈꯣ." ꯂꯥꯏꯔꯦꯟꯖꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯕꯣꯔꯥ ꯃꯅꯨꯡꯗ ꯍꯥꯞꯂꯒ ꯄꯨꯊꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯌꯨꯛ ꯑꯉꯟꯕꯗ ꯚꯥꯁꯀꯔꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯄꯥꯟꯗ ꯀꯧꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯖꯤꯗꯨ ꯎꯕꯗ ꯃꯃꯥ ꯃꯄꯥ ꯑꯃꯨꯛ ꯀꯥꯎꯈ꯭ꯔꯦ꯫ "ꯁꯖꯤꯁꯦ ꯃꯕꯨꯛ ꯂꯥꯝꯃꯝꯃꯅꯤ, ꯃꯆꯤꯟꯖꯥꯛ ꯑꯝꯇ ꯄꯤꯖꯈꯤꯒꯦ." ꯀꯣꯏꯄꯥꯗꯨ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯥꯛꯏ꯫ ꯏꯊꯥ ꯊꯥꯖꯗꯅ ꯚꯥꯁꯀꯔ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯣꯏꯄꯥꯗꯨ ꯉꯛꯂꯝꯃꯤ꯫ "ꯚꯥꯁꯀꯔ, ꯅꯈꯣꯏ ꯉꯔꯥꯡ ꯀꯔꯝꯕ ꯃꯇꯝꯗ ꯍꯜꯂꯛꯏ? ꯏꯃꯨꯡꯗꯗꯤ ꯅꯪꯒꯤ ꯕꯕꯥ ꯂꯩꯍꯧꯕ꯭ꯔꯥ?" "ꯀꯀꯥ, ꯑꯩꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ." "ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯗꯨꯗꯤ?" "ꯚꯥꯁꯀꯔ, ꯀꯗꯥꯏꯗꯒꯤ ꯁꯖꯤ ꯑꯅꯤꯅꯣ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯤꯕꯗꯨꯕꯣ?" "ꯅꯤꯡꯊꯧꯅ ꯄꯤꯔꯛꯏꯕ꯫ ꯑꯩꯈꯣꯏ ꯃꯃꯥꯒ ꯑꯩꯒ ꯀꯣꯅꯨꯡꯗ ꯆꯠꯂꯨꯏꯌꯦ꯫ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯍꯜꯂꯛꯏꯅꯤ꯫ ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯉꯔꯥꯡꯁꯨ ꯂꯩꯔꯝꯗꯦ, ꯍꯧꯖꯤꯛꯁꯨ ꯂꯩꯔꯝꯗꯦ." "ꯑꯩꯒꯤ ꯏꯇꯥꯎꯅ ꯀꯣꯅꯨꯡꯗ ꯆꯠꯈꯤꯕꯗꯨ ꯍꯜꯂꯛꯇ꯭ꯔꯤꯕ ꯖꯥꯠꯂꯅꯦ? ꯃꯍꯥꯛꯅ ꯆꯠꯈꯤꯕꯗꯨꯗꯤ ꯅꯍꯥꯟꯅꯤ꯫ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕ ꯖꯥꯠꯅꯣ?" "ꯚꯥꯁꯀꯔ, ꯉꯔꯥꯡ ꯅꯈꯣꯏ ꯀꯔꯝꯕ ꯃꯇꯝꯗ ꯍꯜꯂꯛꯏ?" "ꯀꯀꯥ, ꯅꯨꯡꯗꯥꯡ ꯃꯝꯃꯒ ꯌꯧꯔꯛꯑꯦ꯫ ꯑꯩꯈꯣꯏ ꯃꯃꯥꯗꯣ ꯑꯩ ꯌꯥꯝ ꯎꯅꯤꯡꯉꯤ, ꯅꯣꯏꯗ ꯂꯩꯍꯧꯕ꯭ꯔꯣ?" "ꯑꯩꯈꯣꯏꯗꯗꯤ ꯂꯥꯛꯇꯦꯅꯦꯍꯦ꯫ ꯃꯅꯤꯡꯗꯒ ꯂꯩꯍꯧꯗ꯭ꯔꯣ? ꯅꯪꯕꯨ ꯌꯦꯡꯉꯝꯃꯕ꯭ꯔꯣ?" "ꯂꯣꯏꯅ ꯌꯦꯡꯉꯝꯃꯦ, ꯂꯩꯍꯧꯗꯦ." ꯀꯣꯏꯄꯥ ꯃꯊꯥ ꯁꯥꯔꯦ꯫ "ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯇꯥꯎꯗꯨ ꯀꯣꯅꯨꯡꯗ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯕ ꯖꯥꯠꯂꯥ? ꯂꯝꯕꯤꯗ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕ ꯖꯥꯠꯅꯣ?" "ꯚꯥꯁꯀꯔ, ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯁꯤ꯫ ꯊꯄꯥꯒ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯒꯅꯦ ꯂꯩꯔꯨ ꯂꯥꯎ꯫ ꯍꯣꯔꯦꯟ ꯅꯪꯒꯤ ꯕꯕꯥꯒ ꯃꯃꯥꯒ ꯂꯥꯛꯂꯒ ꯑꯩ ꯑꯃꯨꯛ ꯊꯤꯟꯕꯤꯔꯛꯀꯦ." ꯑꯁꯨꯝꯅ ꯚꯥꯁꯀꯔꯕꯨ ꯃꯈꯣꯏꯗ ꯄꯨꯗꯨꯅ ꯊꯅꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯂꯩꯁꯤ ꯑꯃꯁꯨꯡ ꯂꯩꯔꯦꯟꯖꯥꯎ ꯃꯌꯨꯝꯗ ꯁꯨꯡꯍꯟ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯀꯣꯏꯄꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ "ꯅꯨꯃꯤꯠ 4ꯅꯤꯗꯤ ꯁꯨꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ
ꯌꯨꯝꯗ ꯍꯜꯂꯛꯇꯕꯁꯦ ꯀꯣꯅꯨꯡꯗ ꯆꯠꯂꯕꯗꯤ ꯑꯆꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯈꯪꯕ ꯉꯝꯒꯅꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕ ꯖꯥꯠꯂꯥ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯃꯇꯧ ꯀꯔꯝꯅ ꯍꯪꯒꯅꯤ ꯑꯩꯒꯤ ꯏꯇꯥꯎꯅ ꯑꯗꯨꯝꯅ ꯇꯧꯔꯣꯏ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯀꯩꯗꯧꯅꯨꯡꯗ ꯆꯠꯂꯣꯏ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯤꯡꯊꯧꯅ ꯁꯅꯥ ꯂꯨꯄꯥ ꯄꯤꯅꯤ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯖꯥꯠꯂꯥ ꯀꯣꯏꯄꯥꯅ ꯄꯥꯎ ꯇꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯈꯔꯗꯤ ꯈꯪꯂꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ ꯅꯪꯕꯣ ꯐꯠꯇꯦꯅꯦ ꯍꯌꯦꯡ ꯍꯥꯡꯆꯤꯠꯇꯒ ꯉꯥꯏꯗꯨꯅ ꯌꯦꯡꯂꯁꯤ ꯑꯗꯨꯗ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯁꯤ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅꯅ ꯂꯩꯈ꯭ꯔꯦ ꯚꯥꯁꯀꯔꯒ ꯑꯩꯒꯤ ꯏꯆꯥ ꯊꯕꯥꯒꯁꯦ ꯁꯖꯤ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯎ ꯌꯥꯈꯤꯗ꯭ꯔꯦ ꯚꯥꯁꯀꯔꯅꯁꯨ ꯃꯃꯥ ꯃꯄꯥ ꯎꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯅ ꯊꯦꯝꯕ ꯉꯝꯂꯣꯏꯀꯣ ꯁꯣꯝꯗ ꯂꯩꯁꯤ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯗꯨꯅ ꯀꯞꯄꯤ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯍꯟꯗꯦ ꯅꯤꯡꯊꯧꯅ ꯁꯥꯃꯨꯉꯧꯗꯤ ꯈꯪꯍꯟꯕ ꯄꯥꯝꯗꯕꯅꯤ ꯑꯗꯨꯕꯨ ꯂꯩꯁꯤꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯕ ꯑꯗꯨꯗ ꯁꯥꯃꯨꯉꯧꯅ ꯈꯪꯈꯤꯕꯅꯤ ꯂꯩꯁꯤ ꯀꯞꯂꯒ ꯑꯩꯒꯤ ꯏꯆꯥ ꯎꯔꯛꯇꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ ꯑꯩ ꯃꯍꯥꯛꯄꯨ ꯌꯥꯝ ꯎꯅꯤꯡꯉꯦ ꯅꯪꯅ ꯏꯆꯥꯕꯨ ꯏꯅꯥꯛꯇ ꯊꯝꯅꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯊꯝꯗ꯭ꯔꯤꯕꯅꯣ ꯂꯩꯁꯤ ꯁꯦ ꯀꯞꯀꯅꯨ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯑꯉꯥꯡꯗꯣ ꯅꯤꯡꯊꯧꯒꯤ ꯏ ꯃꯔꯤ ꯅꯠꯇꯕꯅꯤꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯕ ꯄꯥꯝꯗꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯝꯒꯅꯨ ꯑꯩꯕꯨꯁꯨ ꯑꯩꯒꯤ ꯑꯃꯟꯕ ꯌꯨꯝ ꯑꯗꯨꯗ ꯊꯤꯟꯕꯤꯌꯨ ꯏꯆꯥꯒ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯒꯦ ꯏꯄꯨꯔꯣꯏꯕꯁꯨ ꯅꯪꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯠꯄꯤꯈꯤꯕ ꯅꯠꯇ꯭ꯔꯥ ꯃꯍꯥꯛꯅ ꯇꯧꯔꯝꯕ ꯁꯥꯞꯇꯣ ꯅꯪ ꯐꯪꯗꯅ ꯇꯣꯛꯂꯣꯏ ꯅꯤꯡꯊꯧꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯕ ꯌꯥꯕ ꯋꯥꯍꯩ ꯍꯥꯏꯗꯨꯅ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯂꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯝꯗꯦ ꯃꯍꯥꯛ ꯃꯊꯥ ꯁꯥꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯋꯥꯈꯜ ꯂꯩꯕ ꯁꯥꯃꯨꯉꯧꯒ ꯇꯥꯟꯅꯕꯅ ꯐꯔꯅꯤ ꯍꯥꯏꯅ ꯈꯜꯂꯛꯏ ꯁꯥꯃꯨꯉꯧ ꯍꯧꯖꯤꯛ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯃꯍꯥꯛꯅꯗꯤ ꯑꯉꯥꯡ ꯎꯅꯗ꯭ꯔꯤꯕ ꯃꯈꯩ ꯆꯥꯛ ꯏꯁꯤꯡ ꯊꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯏꯅꯤꯡꯊꯧ ꯑꯃꯒꯤꯁꯨ ꯀꯥꯏꯗꯅꯕ ꯑꯉꯥꯡ ꯑꯗꯣ ꯁꯤꯗ ꯄꯨꯔꯛꯂꯒ ꯊꯝꯂꯁꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯂꯩꯈꯤꯗꯕꯒꯤ ꯃꯩꯆꯥꯛꯄꯨꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯍꯦꯟꯅ ꯂꯨꯅ ꯂꯧꯕꯁꯨ ꯃꯥꯜꯂꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯣ ꯂꯧꯔꯨꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯁꯥꯃꯨꯉꯧꯅ ꯍꯥꯏꯕꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯍꯥꯏꯔꯒ ꯂꯥꯛꯂꯕꯅꯤ ꯅꯤꯡꯊꯧꯅ ꯚꯥꯁꯀꯔꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯒꯤ ꯌꯥꯗꯕꯅꯤ ꯑꯗꯨꯗꯤ ꯅꯈꯣꯏ ꯈꯔ ꯆꯠꯂꯒ ꯑꯉꯥꯡ ꯑꯗꯣ ꯂꯧꯔꯨꯆꯣ ꯍꯧꯖꯤꯛꯃꯛ ꯆꯠꯂꯣ ꯅꯪꯅ ꯄꯨꯅꯤꯡꯕ ꯂꯥꯟꯃꯤ ꯃꯁꯤꯡ ꯄꯨꯈꯣ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏ 5ꯃꯨꯛ ꯆꯠꯂꯒꯦ ꯁꯥꯃꯨꯉꯧꯗꯨ ꯃꯈꯣꯡ ꯌꯥꯡꯕ ꯁꯒꯣꯜ ꯈꯜꯂꯒ ꯃꯈꯣꯏ ꯈꯔꯒ ꯈꯣꯡꯁꯥꯟꯈ꯭ꯔꯦ ꯃꯈꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯂꯩꯁꯤꯕꯨ ꯊꯦꯝꯂꯛꯏ ꯚꯥꯁꯀꯔ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯄꯨꯔꯛꯂꯅꯤ ꯅꯪ ꯀꯞꯄ ꯂꯦꯞꯄꯣ ꯂꯩꯁꯤ ꯃꯈꯣꯜ ꯏꯇꯞ ꯇꯞꯅ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯐꯩ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯊꯋꯥꯏ ꯊꯥꯖꯒꯅꯤ ꯏꯄꯨꯔꯣꯏꯕ ꯀꯥꯏꯅꯈꯤꯕꯒꯤ ꯃꯩꯆꯥꯛꯅ ꯏꯁꯥ ꯃꯅꯨꯡꯗ ꯃꯩꯒꯨꯝꯅ ꯆꯥꯛꯂꯤꯕꯅꯤ ꯏꯆꯥ ꯎꯅꯗꯕꯒꯤ ꯑꯋꯥꯕꯅ ꯃꯩꯆꯥꯛ ꯑꯁꯤꯗ ꯘꯤ ꯍꯩꯕꯒꯨꯝ ꯊꯣꯛꯂꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯚꯥꯁꯀꯔꯕꯨ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯀꯅꯤ ꯑꯩꯅ ꯃꯤ ꯊꯥꯈ꯭ꯔꯕꯅꯤ ꯂꯩꯁꯤꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯃꯥꯏꯀꯩ ꯑꯃꯗ ꯑꯣꯟꯊꯣꯛꯂꯒ ꯂꯩꯈ꯭ꯔꯦ ꯁꯣꯝꯗ ꯁꯥꯃꯨꯉꯧ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯂꯩꯁꯤꯒꯤ ꯈꯨꯡꯒꯪ ꯌꯧꯔꯛꯏ ꯂꯩꯁꯤꯒꯤ ꯃꯌꯨꯝ ꯍꯪꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯚꯥꯁꯀꯔ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯍꯪꯅꯕꯗ ꯀꯣꯏꯄꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯈꯪꯂꯛꯏ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯌꯥꯝ ꯂꯥꯛꯄꯗꯨ ꯎꯕꯗ ꯈꯨꯜꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯀꯤꯕꯅ ꯃꯌꯨꯝꯗ ꯆꯦꯟꯁꯤꯟꯅꯈꯤ ꯀꯣꯏꯄꯥꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏ ꯑꯃꯨꯛ ꯄꯨꯂꯞ ꯂꯥꯛꯏ ꯂꯥꯟꯃꯤ ꯃꯌꯥꯝ ꯂꯥꯛꯄꯗꯨ ꯎꯕꯗ ꯚꯥꯁꯀꯔꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯌꯥꯎꯔꯛꯄ꯭ꯔꯥ ꯌꯦꯡꯉꯤ ꯀꯀꯥ ꯅꯤꯡꯊꯧꯒꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯂꯩꯐꯝ ꯃꯈꯣꯏꯗꯤ ꯁꯣꯏꯗꯅ ꯈꯪꯉꯝꯒꯅꯤ ꯀꯣꯏꯄꯥꯅ ꯚꯥꯁꯀꯔ ꯊꯄꯥ ꯅꯈꯣꯏ ꯑꯅꯤꯗꯤꯅꯦ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯔꯨꯆꯣ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ
ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯁꯨꯃꯥꯡꯗ ꯌꯧꯁꯤꯜꯂꯛꯇꯨꯅ ꯁꯒꯣꯜꯗꯒꯤ ꯂꯣꯏꯅ ꯀꯨꯝꯊꯔꯛꯏ꯫ ꯁꯥꯃꯨꯉꯧꯅ "ꯏꯕꯨꯡꯉꯣ, ꯅꯪꯂ ꯀꯣꯏꯄꯥ ꯍꯥꯏꯁꯦ? ꯂꯥꯏꯔꯦꯟꯖꯥꯎꯒꯤ ꯃꯃꯥꯟꯅꯕꯗꯣ?" "ꯃꯥꯅꯦ꯫ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ?" "ꯃꯐꯝ ꯑꯁꯤꯗ ꯚꯥꯁꯀꯔ ꯂꯩꯕ꯭ꯔꯥ? ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯂꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯦ." ꯁꯥꯃꯨꯉꯧꯅ ꯁꯦꯡꯅ ꯍꯥꯏꯗꯣꯔꯛꯏ꯫ "ꯅꯪꯒꯤ ꯃꯔꯨꯞ ꯂꯥꯏꯔꯦꯟꯖꯥꯎꯗꯤ ꯀꯣꯅꯨꯡꯗ ꯂꯥꯛꯇꯦ, ꯑꯗꯨꯒ ꯂꯩꯁꯤꯗꯤ ꯅꯤꯡꯊꯧꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯕꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯆꯥꯕꯨ ꯂꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯔꯛꯄꯅꯤ." "ꯍꯥ? ꯃꯍꯥꯛꯄꯨ? ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯇꯥꯎꯕꯨ ꯊꯥꯗꯣꯛꯂꯒ ꯑꯍꯦꯟꯕ ꯊꯤꯗꯨꯅ ꯅꯤꯡꯊꯧꯗ ꯌꯨꯝ ꯄꯥꯜꯂꯕ? ꯏꯇꯥꯎ, ꯅꯪꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯗ꯫ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯌꯨꯝꯗ ꯍꯜꯂꯛꯑꯣ꯫ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯃꯨꯟꯈꯤꯕꯇ ꯅꯠꯇꯅ ꯅꯪꯒꯤ ꯅꯆꯥ ꯑꯁꯤꯁꯨ ꯑꯃꯨꯛ ꯃꯨꯟꯕ ꯂꯥꯛꯂꯦ." ꯁꯥꯃꯨꯉꯧꯗ ꯌꯦꯡꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯂꯥꯟꯃꯤ ꯅꯨꯄꯥ, ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯚꯥꯁꯀꯔꯕꯨ ꯀꯅꯥꯗꯁꯨ ꯁꯤꯟꯅꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯅꯤꯡꯊꯧꯅ ꯍꯥꯏꯕꯒꯤ ꯂꯥꯛꯄꯅꯤ꯫ ꯅꯤꯡꯊꯧꯅ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯅꯪ ꯈꯪꯂꯕ꯭ꯔꯥ?" "ꯈꯪꯖꯩ꯫ ꯑꯗꯨꯕꯨ ꯃꯤꯒꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯆꯥꯕꯨ ꯂꯧꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯃꯨꯟꯗꯨꯅ ꯂꯧꯈꯤꯕ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯎꯁꯤꯠꯐꯝ ꯊꯣꯛꯇꯦ." ꯂꯥꯟꯃꯤ ꯑꯃ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯅꯪ ꯌꯥꯝ ꯐꯥꯎꯕ꯭ꯔꯥ? ꯊꯥꯡꯁꯤꯅ ꯊꯤꯜꯂꯒ ꯍꯥꯠꯄꯗ ꯅꯪꯕꯨ ꯀꯅꯥꯅ ꯀꯟꯕ ꯉꯝꯒꯅꯤ?" ꯁꯥꯃꯨꯉꯧꯅ, "ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯣ, ꯑꯃꯨꯛꯇ ꯐꯤꯡꯒꯠꯈꯤꯅꯨ, ꯇꯞꯅ ꯋꯥꯔꯤ ꯁꯥꯈꯤꯁꯤ꯫ ꯃꯁꯤ ꯅꯨꯄꯥꯁꯦ ꯃꯉꯛ ꯌꯥꯝ ꯍꯥꯏꯒꯠꯂꯦ, ꯍꯥꯠꯂꯒ ꯐꯒꯗꯕꯅꯤ." ꯀꯣꯏꯄꯥꯅ, "ꯑꯩꯗꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯂꯦꯞꯀꯅꯤ, ꯑꯆꯨꯝꯕꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯕ ꯐꯥꯎꯕ ꯉꯝꯒꯅꯤ꯫ ꯑꯩꯅ ꯂꯩꯔꯤꯕ ꯃꯈꯩ ꯑꯉꯥꯡ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯈꯨꯠꯇ ꯁꯤꯟꯅꯔꯣꯏ." "ꯐꯔꯦ ꯅꯨꯄꯥ, ꯅꯪꯒꯤ ꯊꯧꯅꯥ ꯑꯗꯨꯗꯤ ꯑꯩꯅ ꯊꯥꯒꯠꯂꯦ꯫ ꯉꯁꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯅꯝꯗꯨꯅ ꯐꯥꯔꯒ ꯄꯨꯔꯔꯣꯏ, ꯑꯗꯨꯕꯨ ꯅꯪ ꯆꯦꯛꯁꯤꯜꯂꯨ, ꯅꯤꯡꯊꯧꯅ ꯇꯨꯃꯤꯟꯅꯗꯤ ꯂꯩꯔꯛꯂꯣꯏ꯫ ꯃꯌꯥꯝ ꯆꯠꯂꯁꯤ, ꯑꯩꯈꯣꯏ ꯍꯟꯅꯕ ꯇꯧꯔꯁꯤ." ꯂꯥꯟꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ꯫ "ꯑꯉꯥꯡ ꯄꯨꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯍꯟꯕ ꯉꯝꯂꯣꯏ꯫ ꯍꯣꯔꯦꯟ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯕꯨ ꯁꯖꯥꯏ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯑꯩꯗꯤ ꯑꯉꯥꯡ ꯄꯨꯗ꯭ꯔꯤ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯜꯂꯣꯏ." ꯁꯥꯃꯨꯉꯧꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯑꯃꯨꯛꯇ ꯐꯖꯅ ꯁꯥꯟꯅꯁꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯐꯤꯡꯒꯠꯂꯨꯕꯗ ꯑꯩꯈꯣই ꯊꯋꯥꯏ ꯐꯥꯎ ꯃꯥꯡꯕ ꯌꯥꯏ꯫ ꯅꯨꯄꯥ ꯑꯁꯦ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯕ ꯅꯨꯄꯥꯅꯤ꯫ ꯃꯍꯥꯛꯀꯨꯝꯕ ꯃꯤ ꯃꯁꯤꯡ ꯀꯌꯥꯝ ꯌꯥꯝꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯗꯦ꯫ ꯑꯗꯨꯅ ꯑꯍꯦꯟꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ." ꯃꯈꯣꯏ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯄꯗꯤ ꯍꯧꯔꯕꯅꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯀꯣꯏꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯐꯪꯁꯨ ꯐꯪꯂꯔꯣꯏꯗꯕ ꯅꯪꯒꯤ ꯅꯇꯥꯎꯗꯣ ꯉꯥꯏꯔꯨꯔꯅꯨ꯫ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏꯗꯕ ꯃꯐꯝꯗ ꯊꯥꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤ꯫ ꯑꯗꯨꯗꯤ ꯉꯥꯏꯌꯨ ꯉꯥꯏꯌꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯟꯃꯤ ꯑꯃꯅ ꯁꯥꯃꯨꯉꯧꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ "ꯃꯈꯣꯏ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯀꯝꯗꯧꯒꯅꯤ? ꯑꯉꯥꯡ ꯑꯁꯦ ꯃꯥꯡꯈ꯭ꯔꯕꯗꯤ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯕꯨ ꯍꯤꯡꯅ ꯊꯝꯕꯒꯤ ꯋꯥꯗꯤ ꯂꯩꯇ꯭ꯔꯦ." "ꯑꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯉꯁꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯍꯧꯔꯣ꯫ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯔꯤ, ꯀꯗꯥꯏꯗ ꯆꯠꯂꯤ ꯍꯥꯏꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯨ꯫ ꯑꯗꯨꯅ ꯐꯔꯅꯤ꯫ ꯅꯈꯣꯏ ꯈꯔ ꯊꯨꯅ ꯂꯥꯛꯅꯅꯕ ꯇꯧꯀꯣ." "ꯂꯥꯛꯀꯅꯤ ꯂꯥꯛꯀꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯊꯟꯅꯝꯂꯦ꯫ ꯁꯥꯃꯨꯉꯧꯗꯤ ꯂꯥꯟꯃꯤ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯍꯟꯈ꯭ꯔꯦ꯫ ꯀꯣꯏꯄꯥꯅ, "ꯚꯥꯁꯀꯔ, ꯀꯔꯤꯁꯨ ꯈꯟꯒꯅꯨꯀꯣ꯫ ꯅꯪ ꯀꯀꯥ ꯂꯩꯔꯤꯉꯩꯗ ꯏꯆꯥꯕꯨ ꯀꯅꯥꯗꯁꯨ ꯁꯤꯟꯅꯔꯣꯏ." "ꯀꯀꯥ, ꯑꯩꯒꯤ ꯕꯕꯥ ꯀꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯑꯩꯒꯤ ꯃꯃꯥꯗꯣ ꯅꯤꯡꯊꯧꯗ ꯂꯨꯍꯣꯡꯈ꯭ꯔꯕꯣ?" "ꯅꯪꯒꯤ ꯕꯕꯥ ꯑꯃꯗꯤ ꯃꯃꯥ ꯊꯕꯛ ꯑꯃ ꯆꯠꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯍꯜꯂꯛꯀꯅꯤ." ꯚꯥꯁꯀꯔꯗꯣ ꯃꯄꯤ ꯇꯥꯔꯒ ꯀꯞꯂꯛꯏ꯫ "ꯍꯧꯖꯤꯛ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯇꯥꯍꯧꯏ꯫ ꯑꯩꯈꯣꯏ ꯃꯃꯥꯗꯣ ꯑꯩ ꯎꯗꯕꯗ ꯌꯥꯝ ꯀꯞꯄꯝꯒꯅꯤ꯫ ꯑꯩꯒꯤ ꯕꯕꯥꯗꯣ ꯀꯥꯏꯗ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗꯤ?" "ꯚꯥꯁꯀꯔ, ꯍꯌꯦꯡ ꯐꯥꯎꯕ ꯉꯥꯏꯈꯤꯁꯤ꯫ ꯃꯗꯨꯗ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯪꯒꯤ ꯕꯕꯥꯗꯣ ꯊꯤꯕ ꯆꯠꯁꯤ." "ꯍꯣꯏ ꯀꯀꯥ." ꯁꯥꯃꯨꯉꯧꯗꯨ ꯀꯣꯅꯨꯡꯗ ꯌꯧꯔꯛꯂꯦ꯫
ꯅꯤꯡꯊꯧꯒꯤ ꯊꯣꯡꯖꯤꯜꯗ ꯂꯦꯞꯇꯨꯅ ꯅꯤꯡꯊꯧꯕꯨ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯅꯁꯨ ꯂꯩꯁꯤ ꯀꯞꯄ ꯊꯦꯝꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯂꯩꯁꯤ, ꯁꯥꯃꯨꯉꯧ ꯍꯜꯂꯛꯂꯕ ꯃꯥꯜꯂꯤ꯫ ꯕꯥꯁꯀꯔ ꯄꯨꯔꯛꯂꯝꯂꯒꯅꯤ꯫ ꯑꯩ ꯊꯣꯛꯂꯒ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯃꯆꯥ ꯂꯥꯛꯂꯝꯂꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯂꯩꯁꯤꯗꯨ ꯍꯔꯥꯎꯕꯅ ꯍꯧꯒꯠꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯁꯣꯟꯕꯅ ꯍꯧꯒꯠꯄ ꯉꯝꯗꯦ꯫ ꯂꯩꯁꯤ, ꯅꯪ ꯅꯁꯥ ꯌꯥꯝꯅ ꯁꯣꯜꯂꯤ, ꯍꯧꯒꯠꯈꯤꯒꯅꯨ꯫ ꯑꯩ ꯊꯣꯛꯂꯒ ꯕꯥꯁꯀꯔꯕꯨ ꯄꯨꯁꯤꯜꯂꯛꯀꯦ꯫ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯝꯃꯨ꯫ ꯆꯠꯄꯤꯔꯣ ꯈꯔ ꯊꯨꯅ꯫ ꯏꯆꯥ ꯎꯅꯤꯡꯕꯅ ꯑꯩ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯏꯆꯥꯕꯨ ꯃꯃꯥ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ꯫ ꯅꯤꯡꯊꯧꯗꯨ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯁꯥꯃꯨꯉꯧ, ꯑꯉꯥꯡ ꯄꯨꯔꯛꯂꯕ ꯅꯠꯇ꯭ꯔꯥ? ꯀꯗꯥꯏꯗ ꯂꯩ? ꯏꯅꯤꯡꯊꯧ, ꯑꯉꯥꯡ ꯄꯨꯖꯔꯛꯇ꯭ꯔꯤ꯫ ꯂꯥꯏꯔꯦꯟꯖꯥꯎꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯑꯉꯥꯡ ꯑꯗꯣ ꯇꯦꯛꯇ ꯈꯥꯏꯗꯅ ꯂꯩꯍꯧꯔꯤ꯫ ꯑꯩꯅ ꯄꯨꯈꯤꯒꯦ ꯍꯥꯏꯕꯗ ꯃꯍꯥꯛꯅ ꯑꯊꯤꯡꯕ ꯄꯤꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯊꯤꯡꯕ ꯄꯤꯔꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯨꯄꯥꯗꯨꯅ ꯍꯥꯏꯕꯗ ꯑꯁꯦꯡꯕ ꯃꯄꯥ ꯅꯠꯇꯅ ꯀꯅꯥꯗꯁꯨ ꯁꯤꯟꯅꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯁꯥꯎꯒꯠꯂꯛꯏ꯫ ꯁꯥꯃꯨꯉꯧꯗꯗꯤ ꯀꯔꯤꯁꯨ ꯈꯪꯍꯟꯗꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯀꯝꯗꯧꯒꯅꯤ? ꯐꯔꯦ ꯁꯥꯃꯨꯉꯧ, ꯅꯪꯁꯨ ꯋꯥꯔꯝꯂꯅꯤ, ꯄꯣꯊꯥꯖꯔꯨꯔꯣ꯫ ꯍꯣꯏ ꯏꯅꯤꯡꯊꯧ, ꯀꯔꯤꯅ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯟꯅꯁꯤ꯫ ꯁꯥꯃꯨꯉꯧꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯅꯤꯡꯊꯧꯗꯨ ꯑꯁꯥꯎꯕ ꯅꯣꯡꯁꯥ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯑꯣ꯫ ꯑꯩꯈꯣꯏ ꯂꯩꯖꯩ꯫ ꯅꯈꯣꯏ ꯃꯁꯤꯡ ꯌꯥꯝꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯈꯨꯟꯗ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨꯕꯨ ꯄꯨꯔꯛꯎ꯫ ꯃꯁꯤꯗ ꯅꯈꯣꯏꯅ ꯍꯥꯠꯅꯤꯡꯕ ꯃꯤ ꯍꯥꯠꯄꯒꯤ ꯑꯌꯥꯕ ꯑꯩꯅ ꯄꯤꯔꯕꯅꯤ꯫ ꯑꯉꯥꯡ ꯑꯗꯣ ꯉꯝꯅꯅꯕ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯧ꯫ ꯃꯈꯣꯏ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯁꯤꯒꯤ ꯈꯨꯜꯗ ꯑꯃꯨꯛ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯁꯥꯃꯨꯉꯧꯗꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯇꯨꯝꯂꯤꯉꯩꯗ ꯃꯈꯣꯏꯅ ꯆꯠꯈꯤꯕꯗꯨ ꯀꯔꯤꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯁꯤꯗ ꯍꯥꯏꯒꯗꯕ ꯋꯥꯐꯝꯁꯤꯕꯣ? ꯃꯍꯥꯛꯅꯗꯤ ꯕꯥꯁꯀꯔ ꯎꯅꯔꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯁꯥꯃꯨꯉꯧ ꯊꯥꯔꯨꯕꯗꯒꯤ ꯂꯣꯏꯅ ꯁꯣꯏꯕꯅꯤ꯫ ꯃꯍꯥꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ ꯊꯥꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯉꯥꯡ ꯑꯗꯣ ꯄꯨꯔꯛꯂꯝꯕꯁꯨ ꯌꯥꯏ꯫ ꯅꯤꯡꯊꯧꯗꯨ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯋꯥꯈꯜ ꯇꯧꯔꯤ꯫ ꯃꯃꯩꯊꯪꯗ ꯃꯍꯥꯛ ꯀꯥꯗ ꯇꯞꯅ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯊꯥꯡꯒꯤ ꯑꯥꯔꯊ ꯈꯪꯂꯗꯨꯅ ꯂꯩꯁꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥ, ꯑꯩꯒꯤ ꯏꯐꯝꯗ ꯏꯆꯥ ꯐꯥꯎ ꯁꯤꯟꯅꯕ ꯉꯝꯗꯕ ꯅꯪꯕꯨ ꯀꯔꯝꯕ ꯅꯤꯡꯊꯧꯅꯣ? ꯃꯌꯥꯝꯅ ꯅꯪꯕꯨ ꯂꯥꯏꯅꯤ ꯍꯥꯏꯗꯨꯅ ꯂꯥꯠꯅꯔꯤꯕ ꯑꯁꯤꯒꯤ ꯃꯒꯨꯟ ꯐꯥꯎꯕ ꯅꯪꯅ ꯉꯥꯛꯄ ꯉꯝꯗꯦ꯫ ꯅꯪꯗꯤ ꯄꯥꯡꯗꯕ ꯅꯤꯡꯊꯧꯅꯤ꯫ ꯇꯨꯁꯣꯟꯕꯤ ꯅꯨꯄꯤ ꯑꯩꯈꯣꯏꯗ ꯈꯛꯇꯅꯤ ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯄꯒꯤ ꯃꯇꯧ ꯎꯠꯄ꯫ ꯑꯗꯨꯝꯅꯗꯤ ꯑꯩꯕꯨ ꯈꯟꯒꯅꯨ ꯂꯩꯁꯤ꯫ ꯑꯩ ꯅꯪ ꯅꯠꯇꯕ ꯅꯨꯄꯤ ꯀꯅꯥꯗꯁꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯑꯉꯥꯡ ꯑꯗꯣ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯩꯍꯧꯏ ꯍꯥꯏ꯫ ꯑꯩꯒꯤ ꯂꯥꯟꯃꯤ ꯁꯥꯃꯨꯉꯧꯅ ꯍꯤꯡꯁꯥ ꯄꯥꯝꯗꯕꯗꯒꯤ ꯃꯉꯣꯟꯗꯒꯤ ꯃꯨꯜꯂꯛꯇꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯊꯥꯈ꯭ꯔꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯄꯨꯔꯛꯂꯅꯤ꯫ ꯍꯧꯖꯤꯛ ꯑꯌꯨꯛ ꯑꯉꯟꯕ ꯑꯣꯏꯕꯗ ꯉꯥꯏꯔꯤ꯫ ꯖꯒꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯔꯩꯕ ꯂꯥꯏ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯟꯗꯨꯅ ꯋꯥꯁꯛꯂꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯪꯒꯤ ꯅꯈꯨꯠꯃꯛꯅ ꯑꯩꯒꯤ ꯏꯆꯥ ꯁꯤꯟꯅꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯁꯣꯔ ꯊꯤꯡꯗꯨꯅ ꯁꯤꯖꯒꯅꯤ꯫ ꯃꯁꯤꯃꯗꯤ ꯑꯩꯒꯤ ꯍꯣꯡꯂꯔꯣꯏꯗꯕ ꯋꯥꯁꯛꯅꯤ꯫ ꯂꯩꯁꯤꯅ ꯑꯀꯟꯕ ꯋꯥꯁꯛ ꯁꯛꯄ ꯑꯗꯨꯗ ꯅꯤꯡꯊꯧꯗꯨ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯦ꯫ ꯃꯍꯥꯛꯁꯨ ꯂꯩꯁꯤꯅ ꯀꯞꯄꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥ ꯇꯥꯕꯒꯤ ꯑꯍꯤꯡ ꯀꯌꯥ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯗ꯭ꯔꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯋꯥꯁꯛꯂꯤꯕ? ꯐꯔꯦ, ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯏꯁꯥꯃꯛ ꯌꯥꯎꯅ ꯍꯧꯖꯤꯛꯃꯛ ꯆꯠꯀꯅꯤ꯫ ꯑꯗꯨꯒ ꯕꯥꯁꯀꯔꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪꯒꯤ ꯅꯐꯝꯗ ꯁꯣꯏꯗꯅ ꯁꯤꯟꯅꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯍꯦꯛ ꯉꯝꯗ꯭ꯔꯕ ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯃꯥꯡꯕ ꯇꯥꯛꯄ ꯑꯣꯏꯔꯁꯅꯨ꯫ ꯂꯩꯔꯤꯕ ꯇꯥꯔꯤꯕ ꯂꯥꯏ ꯃꯌꯥꯝ ꯑꯁꯤꯅ ꯁꯥꯈꯤꯅꯤ꯫ ꯅꯤꯡꯊꯧꯗꯣ ꯑꯁꯥꯎꯕꯅ ꯃꯁꯥ ꯄꯨꯝꯕ ꯂꯥꯡꯃꯩꯒꯨꯝꯅ ꯆꯥꯛꯂꯦ꯫ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯀꯦ ꯇꯧꯕꯒ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯋꯥꯟꯊꯈꯤ꯫ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧ, ꯀꯩꯗꯧꯔꯒꯦ? ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯅꯤꯡꯊꯧꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ꯫ ꯃꯅꯥꯏ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯕꯨ ꯄꯨꯊꯣꯛꯂꯒ ꯋꯥꯈꯜ ꯂꯥꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯨꯡꯊꯤꯜꯅꯤ꯫ ꯂꯥꯟꯃꯤꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯗꯨ ꯀꯣꯏꯄꯥꯅ ꯇꯞꯅ ꯇꯞꯅ ꯈꯪꯂꯛꯏ꯫ ꯑꯩꯒꯤ ꯏꯇꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯣꯏꯗꯕꯒꯤ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯤꯡꯊꯧꯅ ꯂꯩꯁꯤꯕꯨ ꯃꯨꯟꯗꯨꯅ ꯂꯧꯈꯤꯕꯗ
ꯑꯩꯒꯤ ꯏꯇꯥꯎꯅ ꯅꯤꯡꯊꯧꯗ ꯆꯩꯔꯝꯒꯗ꯭ꯔꯥ? ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯁꯥꯎꯔꯒ ꯍꯥꯠꯂꯝꯒꯗ꯭ꯔꯥ? ꯉꯔꯥꯡ ꯂꯥꯟꯃꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕꯗꯨ ꯀꯔꯤ ꯍꯥꯏꯕ? ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯉꯝꯂꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯊꯥꯈ꯭ꯔꯦ ꯍꯥꯏꯕ? ꯁꯣꯏꯗ꯭ꯔꯦ, ꯃꯍꯥꯛ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯂꯒꯅꯤ꯫ ꯏꯇꯥꯎ ꯅꯨꯡꯁꯤꯕ, ꯅꯪꯒꯤ ꯖꯤꯔꯕ ꯃꯇꯝꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯈꯤꯗꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯑꯩꯗꯤ ꯁꯦꯡꯅ ꯑꯁꯨꯝꯅ ꯊꯣꯛꯀꯅꯤ ꯈꯪꯍꯧꯗꯕꯅꯤ꯫ ꯑꯩꯅ ꯋꯥꯁꯛꯂꯤ꯫ ꯂꯝꯆꯠ ꯅꯥꯏꯗꯕ ꯅꯤꯡꯊꯧ, ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯅꯣꯡꯃꯗꯤ ꯂꯥꯟꯗꯥꯗꯨꯅ ꯅꯪꯒꯤ ꯈꯨꯕꯝ ꯑꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯃꯨꯟꯒꯅꯤ꯫ ꯑꯩꯅ ꯁꯛꯂꯤꯕ ꯋꯥꯁꯛ ꯑꯁꯦ ꯃꯁꯤ ꯉꯝꯗ꯭ꯔꯕ ꯑꯩ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯑꯁꯣꯏꯕ ꯖꯤꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯒ ꯃꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯒꯦꯀꯣ꯫ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯈꯨꯜ ꯑꯁꯤꯗ ꯁꯣꯏꯗꯅ ꯍꯨꯞꯂꯛꯂꯒꯅꯤ꯫ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ? ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯅ ꯐꯔꯗ꯭ꯔꯥ? ꯈꯨꯜ ꯑꯁꯤꯗ ꯈꯨꯠꯂꯥꯏ ꯍꯩꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯌꯥꯝꯅ ꯂꯩ꯫ ꯃꯈꯣꯏꯗꯒꯤ ꯃꯇꯦꯡ ꯅꯤꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ꯫ ꯌꯥꯔꯛꯑꯦ ꯐꯔꯦ, ꯌꯥꯔꯛꯇ꯭ꯔꯦ ꯐꯔꯦ꯫ ꯚꯥꯁꯀꯔ, ꯚꯥꯁꯀꯔ, ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ꯫ ꯀꯩ ꯍꯥꯏꯒꯦ ꯀꯀꯥ? ꯅꯪꯕꯨ ꯆꯥꯛ ꯇꯣꯛꯂꯕ꯭ꯔꯣ? ꯇꯣꯛꯄꯗ ꯉꯥꯏꯔꯤ꯫ ꯀꯣꯏꯄꯥꯒ ꯏꯟꯗꯣꯆꯥꯒꯗꯤ ꯆꯥꯍꯧꯔꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯅꯪꯒꯤ ꯕꯕꯥ ꯃꯃꯥ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗꯅꯦ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯔꯨꯁꯤ꯫ ꯍꯣꯏ ꯀꯀꯥ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯄ ꯍꯧꯕꯒ ꯀꯣꯏꯄꯥꯅ ꯇꯨꯡꯗꯒꯤ ꯍꯥꯏꯔꯛꯏ, ꯕꯕꯥ, ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯏꯍꯦ, ꯅꯪꯅ ꯑꯃꯨꯛ ꯀꯩꯗꯧꯕ ꯂꯥꯛꯀꯦ ꯍꯥꯏꯕꯅꯣ? ꯚꯥꯁꯀꯔ ꯌꯥꯎꯏꯁꯤꯗꯤ, ꯑꯩꯁꯨ ꯂꯥꯛꯄ ꯌꯥꯏ ꯀꯩꯅꯣ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯀꯣꯏꯄꯥꯅ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕ ꯈꯨꯠꯂꯥꯏꯒꯤ ꯕꯤꯗ꯭ꯌꯥ ꯌꯥꯝꯅ ꯍꯩꯕ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯏꯇꯥꯎ, ꯀꯔꯤ ꯂꯩꯔꯦ ꯏꯇꯥꯎ? ꯋꯥ ꯑꯔꯨꯕ ꯑꯃ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤꯅꯦ ꯏꯇꯥꯎ꯫ ꯚꯥꯁꯀꯔꯒ ꯊꯄꯥꯒꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯀꯔꯤꯁꯨ ꯈꯪꯖꯗꯦ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯀꯌꯥꯝ ꯂꯨꯕ ꯋꯥꯐꯝꯅꯣ? ꯅꯨꯡꯇꯤꯒꯤ ꯊꯦꯡꯅꯗꯨꯅ ꯄꯨꯜꯂꯒ ꯂꯩꯔꯕ ꯑꯩꯉꯣꯟꯗꯕꯨ ꯀꯔꯤ ꯑꯔꯨꯕ ꯑꯃꯨꯛ ꯍꯥꯏꯒꯗꯕ ꯋꯥꯠꯂꯤꯕꯒꯦ? ꯑꯇꯩ ꯅꯠꯇꯦ ꯏꯇꯥꯎ, ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯂꯥꯏꯔꯦꯟꯖꯥꯎꯒꯤ ꯃꯔꯝꯗꯅꯤ꯫ ꯚꯥꯁꯀꯔꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯗꯨꯝ ꯊꯝꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯗꯣ ꯅꯤꯡꯊꯧꯅ ꯂꯧꯗꯨꯅ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯟꯅꯤ ꯍꯥꯏꯕ ꯃꯥꯜꯂꯤ꯫ ꯑꯩꯒꯤ ꯏꯇꯥꯎꯗꯣ ꯊꯤꯕ ꯐꯪꯗꯗꯨꯅ ꯉꯁꯤꯁꯨ ꯂꯩꯔꯤ꯫ ꯃꯁꯤꯕꯨ ꯑꯩꯈꯣꯏ ꯈꯔ ꯃꯥꯟꯅꯔꯒ ꯀꯣꯅꯨꯡꯗ ꯆꯠꯂꯒ ꯑꯃꯨꯛꯇꯪ ꯍꯪꯂꯨꯕꯅ ꯐꯒꯗ꯭ꯔꯥ? ꯅꯨꯄꯥꯗꯨ ꯚꯥꯁꯀꯔꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯁꯤꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯁꯤꯟꯅꯈ꯭ꯔꯗꯅ ꯂꯥꯏꯔꯦꯟꯖꯥꯎꯗꯣ ꯁꯣꯏꯗꯅ ꯁꯤꯔꯝꯂꯅꯤ, ꯍꯜꯂꯛꯇ꯭ꯔꯤꯕ ꯑꯁꯤꯅꯗꯤ꯫ ꯃꯄꯥꯒꯤ ꯃꯤꯡ ꯄꯟꯈꯤꯕ ꯃꯥꯟꯕ ꯑꯗꯨꯗꯗꯤ ꯚꯥꯁꯀꯔꯗꯨ ꯅꯥꯀꯣꯡ ꯊꯥꯡꯒꯠꯇꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯝꯅꯁꯨ ꯍꯥꯏꯕꯤꯒꯅꯨ꯫ ꯃꯍꯥꯛ ꯁꯤꯔꯝꯕ ꯌꯥꯏ, ꯁꯤꯔꯝꯗꯕ ꯌꯥꯏ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯂꯒ ꯅꯨꯄꯤ ꯃꯁꯥꯃꯛꯀ ꯎꯅꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯌꯥꯔꯣꯏꯅꯦ꯫ ꯑꯩꯈꯣꯏꯅꯅꯦ ꯏꯅꯥꯎ ꯅꯨꯄꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯋꯥ ꯉꯥꯡꯕ ꯍꯪꯒꯣꯏꯕꯒꯤ ꯋꯥꯅꯤ꯫ ꯏꯔꯥꯡꯅ ꯏꯔꯥꯡ ꯇꯧꯔꯤꯕ ꯅꯤꯡꯊꯧꯗ ꯅꯤꯂꯥꯝ ꯊꯝꯂꯒ ꯅꯝꯗꯨꯅ ꯂꯩꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯥꯏꯔꯦꯟꯖꯥꯎꯅ ꯇꯥꯔꯒꯕꯨꯗꯤ ꯁꯥꯎꯅꯤꯡꯒꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯔꯥꯟꯕꯁꯨ ꯑꯣꯏꯔꯝꯃꯣꯏ꯫ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯄꯥꯈꯪ ꯈꯨꯗꯤꯡꯗꯁꯨꯅꯤ ꯃꯍꯥꯛꯅ ꯏꯔꯥꯡ ꯍꯧꯖꯤꯜꯂꯤꯕ꯫ ꯏꯇꯥꯎ, ꯅꯪꯕꯨ ꯇꯞꯅ ꯉꯥꯡꯉꯨꯅꯦ, ꯑꯉꯥꯡꯁꯦ ꯇꯥꯅꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯡꯊꯣꯔꯛꯄꯗ ꯚꯥꯁꯀꯔꯗꯨ ꯅꯨꯄꯥ ꯑꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯤꯂꯥꯝ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒꯤ ꯑꯥꯔꯊ ꯈꯪꯗ꯭ꯔꯕꯁꯨ ꯅꯨꯄꯥꯗ ꯏꯔꯥꯡ ꯇꯧꯏ ꯍꯥꯏꯕꯗꯨꯃꯗꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯃꯤ꯫ ꯑꯩꯒꯤ ꯏꯃꯥ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯇꯥꯕ ꯅꯨꯡꯗꯨꯝ ꯑꯃ ꯄꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯗ ꯊꯣꯝꯃꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯃꯈꯨꯠ ꯑꯗꯨꯅ ꯉꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯍꯦꯛ ꯂꯤꯁꯤꯜꯂꯒ ꯃꯀꯣꯛꯇ ꯄꯥꯟꯈ꯭ꯔꯦ꯫ ꯃꯀꯣꯛꯇꯒꯤ ꯇꯥꯔꯛꯄ ꯏ ꯑꯗꯨ ꯎꯔꯒ ꯁꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯣꯛꯇꯕꯤ ꯃꯃꯥꯅ ꯄꯣꯛꯄ ꯃꯆꯥ ꯅꯪꯅꯁꯨ ꯑꯩꯒꯤ ꯀꯣꯛꯇ! ꯑꯉꯥꯡ ꯑꯗꯨ ꯐꯨꯕ ꯍꯧꯕꯒ ꯀꯣꯏꯄꯥꯅ ꯈꯝꯂꯛꯏ꯫ ꯏꯇꯥꯎ, ꯇꯣꯛꯑꯣ꯫ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯈꯪꯗꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯐꯨꯔꯨꯔꯅꯨ, ꯇꯣꯛꯑꯣ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯍꯌꯦꯡ ꯆꯥꯎꯔꯛꯂꯒ ꯂꯝ ꯌꯥꯝꯅ ꯍꯦꯟꯒꯗꯧꯔꯤ꯫ ꯄꯤꯛꯂꯤꯉꯩꯁꯤꯗ ꯈꯔ ꯋꯥꯔꯛꯍꯧꯒꯦ꯫ ꯀꯣꯏꯄꯥꯅ ꯃꯃꯥꯟꯅꯕꯗꯨ ꯊꯦꯝꯗꯨꯅ ꯌꯨꯝꯗ ꯊꯅꯝꯂꯦ꯫
ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯊꯣꯛꯂꯛꯏ꯫ ꯚꯥꯁꯀꯔ, ꯃꯇꯨꯡꯗꯗꯤ ꯑꯍꯜꯗ ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯃꯥꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯍꯟꯊꯅ ꯉꯥꯡꯉꯤꯕ ꯀꯩꯒꯤꯅꯣ? ꯑꯩꯒꯤ ꯏꯃꯥꯅ ꯀꯅꯥꯗꯁꯨ ꯏꯔꯥꯡ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ꯫ ꯑꯗꯨꯗ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯅꯤꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯈꯔꯁꯨ ꯅꯣꯟꯖꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯂꯩꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯚꯥꯁꯀꯔꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯕ ꯀꯤꯕꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯅꯥ ꯑꯃꯠꯇꯅ ꯃꯇꯦꯡ ꯄꯥꯡꯂꯛꯇꯦ꯫ ꯁꯣꯝꯗ ꯅꯤꯡꯊꯧꯗꯨ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯃꯁꯥ ꯁꯣꯟꯊꯅ ꯂꯩꯔꯕꯁꯨ ꯂꯩꯁꯤꯅ ꯋꯥꯁꯛꯂꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯩ ꯚꯥꯁꯀꯔ ꯂꯧꯔꯨꯗꯕ ꯌꯥꯗꯦ꯫ ꯏꯅꯤꯡꯊꯧ, ꯉꯁꯤꯗꯤ ꯐꯖꯅ ꯄꯣꯊꯥꯔꯣ꯫ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯆꯠꯂꯁꯦ꯫ ꯑꯩ ꯄꯥꯡꯗꯕ ꯃꯤ ꯅꯠꯇꯦ꯫ ꯂꯩꯁꯤꯒꯤ ꯃꯐꯝꯗ ꯑꯩꯅ ꯚꯥꯁꯀꯔ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯃꯌꯨꯝ ꯆꯪꯒꯗꯕ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ꯫ ꯑꯩ ꯏꯇꯣꯝꯇ ꯆꯠꯂꯨꯅꯤ꯫ ꯅꯈꯣꯏ ꯀꯅꯥꯁꯨ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯀꯅꯨ꯫ ꯅꯤꯡꯊꯧꯒꯤ ꯑꯆꯦꯠꯄ ꯌꯥꯊꯪ ꯑꯣꯏꯕꯅ ꯃꯈꯣꯏꯁꯤꯡꯗꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯃꯍꯥꯛ ꯃꯇꯣꯝꯇ ꯚꯥꯁꯀꯔ ꯂꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯀꯅꯥꯅꯁꯨ ꯄꯥꯡꯂꯛꯇꯕ ꯑꯗꯨꯗ ꯚꯥꯁꯀꯔꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯄꯨꯡ ꯐꯥꯅ ꯈꯪꯗ꯭ꯔꯕꯁꯨ ꯌꯦꯛꯅꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯀꯣꯏꯄꯥꯒꯤ ꯏꯃꯨꯡ ꯌꯥꯎꯗꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯂꯧꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯅꯤꯡꯊꯧꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯦꯟꯕꯅꯤ꯫ ꯈꯔ ꯈꯔ ꯃꯝꯁꯤꯜꯂꯛꯄ ꯑꯗꯨꯗ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯗꯨꯀꯥꯟꯗꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯒ ꯆꯥꯔꯝꯃꯤ꯫ ꯚꯥꯁꯀꯔꯅ, ꯀꯀꯥ, ꯑꯩꯒꯤ ꯃꯃꯥꯁꯦ ꯌꯥꯝ ꯐꯠꯇꯦ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯅꯝꯂꯒ ꯀꯔꯤꯒꯤ ꯆꯠꯂꯤꯕꯅꯣ? ꯃꯍꯥꯛ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯤ꯫ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ꯫ ꯑꯩꯒꯤ ꯕꯕꯥꯗꯨꯁꯨ ꯁꯣꯏꯗꯅ ꯁꯤꯔꯝꯂꯅꯤ꯫ ꯉꯁꯤ ꯅꯈꯣꯏꯅ ꯁꯥꯟꯅꯕ ꯋꯥꯔꯤꯗꯣ ꯑꯩꯁꯨ ꯇꯥꯍꯧꯏ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯒ ꯍꯥꯏꯔꯛꯏ꯫ ꯚꯥꯁꯀꯔ, ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯉꯁꯤ ꯅꯪ ꯑꯩꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯎꯅꯕ ꯐꯪꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯍꯤꯡꯂꯤꯉꯩꯗ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯍꯤꯡꯒꯗꯕꯅꯤ꯫ ꯉꯁꯤ ꯃꯈꯣꯏꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯇꯕꯒꯤ ꯃꯈꯣꯏ ꯂꯣꯏꯅ ꯁꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯃꯈꯣꯏꯅ ꯁꯤꯕ ꯃꯇꯝꯗ ꯑꯩꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜꯅ ꯈꯨꯟꯁꯦ ꯅꯤꯜꯍꯟꯒꯅꯤ꯫ ꯑꯗꯨꯕꯨ ꯀꯀꯥ, ꯅꯆꯥꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯀꯀꯥꯒꯤꯗꯃꯛ ꯑꯩꯅ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯂꯩꯔꯣꯏ꯫ ꯅꯨꯡꯇꯤꯒꯤ ꯀꯀꯥꯒꯤ ꯈꯣꯡ ꯈꯨꯠ ꯍꯥꯝꯗꯨꯅ ꯁꯦꯕꯥ ꯇꯧ ꯍꯥꯏꯔꯁꯨ ꯑꯩ ꯉꯝꯒꯅꯤꯌꯦ꯫ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯁꯦ, ꯀꯞꯀꯅꯨ꯫ ꯉꯁꯤꯗꯒꯤ ꯅꯪꯁꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥ ꯑꯅꯤ ꯁꯨꯔꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯌꯨꯀꯣ꯫ ꯊꯄꯥꯗꯤ ꯈꯔꯒ ꯄꯪꯕꯒ ꯃꯍꯥꯛꯀꯤ ꯆꯥꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯃꯛ ꯆꯥꯗꯨꯅ ꯂꯩ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯌꯥꯝꯂꯕ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯆꯠꯈꯤ꯫ ꯃꯈꯣꯏꯁꯨ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩ꯫ ꯚꯥꯁꯀꯔꯅ, ꯀꯀꯥ, ꯃꯈꯣꯏ ꯃꯌꯥꯝ ꯂꯥꯛꯏꯁꯦ ꯀꯥꯏ ꯆꯠꯂꯤꯅꯣ? ꯊꯕꯛ ꯆꯠꯄ ꯁꯨꯝ ꯑꯣꯏꯔꯝꯒꯅꯤꯗ, ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯑꯆꯥꯄꯣꯠꯇꯣ ꯆꯥꯁꯤꯜꯂꯨ꯫ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯁꯤ꯫ ꯀꯣꯏꯄꯥꯒꯤ ꯅꯨꯄꯤꯗꯨ ꯃꯌꯨꯝꯗ ꯃꯇꯣꯝꯇ ꯂꯩꯔꯤ꯫ ꯉꯁꯥꯏ ꯅꯨꯡꯊꯤꯜꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯪꯅ ꯃꯪ ꯅꯨꯡꯉꯥꯏꯇꯕꯅꯤ꯫ ꯑꯩꯅ ꯉꯁꯤꯗꯤ ꯆꯠꯊꯣꯛꯈ꯭ꯔꯅꯨ ꯍꯥꯏꯕꯅꯤ꯫ ꯁꯒꯣꯜ ꯃꯌꯥꯝꯅ ꯆꯦꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯈꯨꯜ ꯑꯗꯨ ꯅꯤꯜꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ, ꯌꯨꯝ ꯑꯁꯤꯗꯅꯤ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯅ ꯂꯩꯔꯝꯗꯣꯏꯁꯦ꯫ ꯆꯦꯟꯈꯤꯗꯅꯕ ꯌꯨꯝꯁꯦ ꯀꯣꯏꯁꯤꯜꯂꯨ꯫ ꯑꯉꯥꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯨꯔꯛꯄꯗ ꯑꯌꯦꯠꯄ ꯄꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯠꯂꯨ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯄꯤ, ꯚꯥꯁꯀꯔ ꯀꯥꯏꯗ ꯂꯩ? ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ? ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯏ꯫ ꯑꯩꯅ ꯍꯪꯂꯤꯕꯁꯤ ꯈꯨꯝꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯒꯦ ꯍꯥꯏꯕ꯭ꯔꯥ? ꯚꯥꯁꯀꯔꯗꯤ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯦ꯫ ꯅꯈꯣꯏꯅ ꯇꯥꯟꯅꯔꯕꯁꯨ ꯐꯪꯂꯔꯣꯏ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯝꯗ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ, ꯍꯟꯗꯛꯅ ꯍꯪꯂꯤꯕꯁꯤꯅ ꯑꯔꯣꯏꯕꯅꯤ꯫ ꯁꯤꯗ ꯁꯦꯡꯅ ꯈꯨꯝꯂꯛꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯒꯅꯤ꯫ ꯑꯉꯥꯡ ꯑꯗꯣ ꯀꯗꯥꯏꯗ ꯂꯣꯠꯁꯤꯜꯂꯤ? ꯑꯩ ꯈꯪꯗꯦ꯫ ꯈꯪꯂꯕꯁꯨ ꯅꯈꯣꯏꯗ ꯍꯥꯏꯗꯣꯛꯂꯣꯏ꯫
ꯂꯥꯟꯃꯤ ꯑꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯅꯨꯄꯤꯗꯨꯒꯤ ꯃꯕꯨꯛꯇ ꯊꯥꯡ ꯑꯁꯥꯡꯕ ꯑꯗꯨꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯔꯦꯝꯕꯗ ꯅꯊ꯭ꯋꯥꯏ ꯃꯥꯡꯂꯦꯗꯅ꯫ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ? ꯏꯃꯨꯡ ꯑꯁꯤꯗ ꯆꯪꯂꯒ ꯑꯉꯥꯡ ꯑꯗꯨ ꯊꯤꯌꯨ꯫ ꯀꯥꯡꯈ ꯃꯈꯥ, ꯎꯄꯨ ꯃꯅꯨꯡ ꯑꯃꯠꯇ ꯆꯤꯊꯗꯅ ꯊꯤꯌꯨ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯕꯨꯛꯇꯒꯤ ꯏ ꯇꯥꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯡꯂꯦꯟ ꯁꯣꯟꯗꯨꯅ ꯋꯥꯅ ꯈꯥꯡꯂꯤ꯫ ꯊꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡꯗꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯌꯨꯝ ꯑꯁꯦ ꯃꯩ ꯊꯥꯗꯣꯛꯂꯒ ꯊꯅꯝꯃꯨ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯂꯥꯞꯅ ꯎꯕ ꯈꯔꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯀꯤꯕꯅ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯑꯃꯠꯇ ꯊꯣꯛꯅꯗꯦ꯫ ꯀꯣꯏꯄꯥꯒꯤ ꯏꯃꯨꯡꯗ ꯂꯥꯟꯃꯤ ꯀꯌꯥ ꯀꯣꯏꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯊꯪ ꯃꯊꯪ ꯇꯥꯅꯔꯛꯈꯤ꯫ ꯚꯥꯁꯀꯔꯗꯨ ꯀꯣꯏꯄꯥꯒ ꯄꯨꯟꯅ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯈꯪꯏ꯫ ꯂꯝꯕꯤꯗ ꯆꯠꯄ ꯃꯤ ꯈꯨꯗꯤꯡꯗ ꯀꯣꯏꯄꯥꯒꯤ ꯂꯩꯐꯝ ꯍꯪꯗꯨꯅ ꯐꯨꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯑꯗꯨ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯀꯣꯏꯄꯥ ꯃꯁꯥꯃꯛꯀꯤ ꯃꯃꯤꯠꯅ ꯂꯥꯞꯅ ꯎꯔꯦ, ꯃꯅꯥꯀꯣꯡꯅ ꯇꯥꯔꯦ꯫ ꯊꯄꯥ, ꯚꯥꯁꯀꯔ, ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯁꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯁꯤꯔꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯁꯣꯡꯕ ꯎꯃꯪ ꯑꯃꯗ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯂꯣꯠꯈ꯭ꯔꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯊꯤꯔꯝꯃꯤ꯫ ꯋꯥꯍꯪ ꯈꯖꯤꯛꯇꯪ ꯍꯪꯂꯛꯄ ꯃꯤ ꯈꯨꯗꯤꯡ ꯊꯤꯅ ꯊꯤꯅ ꯐꯨꯔꯝꯃꯤ, ꯍꯥꯠꯄꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯊꯄꯥꯅ, ꯕꯕꯥ, ꯏꯃꯥꯗꯤ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ꯭ꯔꯣ? ꯀꯣꯏꯄꯥꯁꯨ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ, ꯀꯩꯁꯨ ꯇꯧꯔꯝꯂꯣꯏ, ꯃꯃꯥꯗꯣ ꯌꯨꯝꯗ ꯏꯪꯊꯤꯅ ꯂꯩꯔꯝꯒꯅꯤ꯫ ꯀꯣꯏꯄꯥ ꯀꯗꯥꯏꯗ ꯂꯩ ꯍꯪꯕꯗ ꯈꯪꯗꯦ ꯍꯥꯏꯕꯒꯤꯗꯃꯛ ꯊꯤꯅ ꯊꯤꯅ ꯐꯨꯕ꯫ ꯇꯟꯖꯥ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯩꯅ ꯌꯨꯝꯗ ꯆꯠꯂꯨꯔꯕꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈꯤꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯗꯤ ꯃꯃꯥ ꯅꯠꯇ꯭ꯔꯒ ꯃꯄꯥ ꯂꯥꯛꯇꯨꯅ ꯄꯤꯌꯨ ꯍꯥꯏꯗ꯭ꯔꯤꯕ ꯃꯈꯩ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯀꯩꯗꯧꯅꯨꯡꯗ ꯁꯤꯟꯅꯔꯣꯏ꯫ ꯁꯣꯝꯗ ꯂꯩꯁꯤꯗꯨ ꯃꯆꯥ ꯎꯅꯤꯡꯕꯒꯤ ꯋꯥꯈꯜꯗ ꯄꯣꯊꯥꯕ ꯐꯥꯎꯕ ꯌꯥꯔꯝꯗꯦ꯫ ꯃꯣꯟꯈ꯭ꯔꯕ ꯐꯝꯄꯥꯛꯇ ꯍꯤꯞꯂꯕꯁꯨ ꯇꯤꯡꯈꯪ ꯃꯊꯛꯇ ꯍꯤꯞꯄꯒ ꯆꯞ ꯃꯥꯟꯅꯩ꯫ ꯅꯤꯡꯊꯧ ꯂꯩꯇꯕꯒꯤ ꯇꯥꯟꯖꯥ ꯐꯪꯂꯕꯗ ꯃꯌꯨꯝꯗ ꯆꯦꯟꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯏ꯫ ꯃꯀꯣꯛꯇ ꯐꯤ ꯑꯃ ꯈꯨꯝꯖꯤꯜꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯅꯨꯃꯤꯠ ꯇꯥꯕꯒꯤ ꯄꯨꯃꯝ ꯃꯝꯂꯝꯂꯦ꯫ ꯊꯣꯉꯛꯄ ꯅꯨꯄꯥ ꯑꯗꯨꯅ, ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯀꯥꯏꯗ ꯂꯦꯡꯕꯤꯒꯗꯕꯅꯣ? ꯏꯁꯥꯁꯦ ꯀꯥꯁꯤꯗ ꯁꯨꯝ ꯂꯩꯃꯟꯗꯅ ꯌꯥꯝ ꯋꯥꯔꯦ, ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯉꯥꯏꯍꯥꯛꯇ ꯂꯩꯒꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯕꯗ ꯊꯣꯡꯁꯤꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯁꯤꯁꯨ ꯃꯍꯥꯔꯥꯅꯤ ꯑꯃꯅ ꯀꯣꯅꯨꯡꯗ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤ꯫ ꯃꯤꯅꯥꯏ ꯃꯆꯥ ꯅꯪꯅ ꯑꯩꯒꯤ ꯂꯝꯕꯤꯕꯨ ꯊꯤꯡꯕꯒꯤ ꯅꯇꯤꯛꯂꯥ? ꯅꯪꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯠꯄꯗ ꯀꯅꯥꯅꯁꯨ ꯑꯊꯤꯡꯕ ꯄꯤꯔꯛꯂꯣꯏ꯫ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯕꯅꯤ꯫ ꯊꯣꯉꯛꯄ ꯅꯨꯄꯥꯗꯨ ꯀꯤꯕꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯅꯨꯄꯤꯗꯨ ꯃꯤꯆꯝ ꯁꯥꯗꯨꯅ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯥꯎ ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯑꯉꯟꯕ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯒ ꯊꯣꯡꯗꯨ ꯃꯤ ꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯔꯤ꯫ ꯁꯨꯝ ꯂꯥꯛꯄꯗ ꯊꯣꯡꯖꯥꯎ ꯑꯗꯨ ꯂꯥꯞꯅ ꯎꯔꯦ꯫ ꯁꯥꯃꯨꯉꯧꯁꯨ ꯃꯄꯥ ꯆꯥꯅꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯤ ꯑꯃ ꯃꯃꯥꯏ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯆꯠꯄꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯃꯍꯥꯛꯀꯤ ꯃꯑꯣꯡꯁꯤ ꯍꯨꯔꯥꯟꯕ ꯌꯥꯝꯅ ꯃꯥꯜꯂꯤ꯫ ꯆꯪꯁꯤꯜꯂꯒ ꯂꯩꯁꯤꯒꯤ ꯃꯀꯣꯛꯇ ꯀꯨꯞꯂꯤꯕ ꯐꯤ ꯑꯗꯨ ꯂꯧꯊꯣꯔꯛꯏ꯫ ꯂꯩꯁꯤ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯁꯥꯃꯨꯉꯧꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯗꯥꯗꯥ, ꯉꯁꯤꯗꯪꯗꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯄꯤꯕꯤꯒꯅꯨ꯫ ꯑꯩ ꯌꯨꯝꯗ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯊꯣꯔꯛꯂꯕꯅꯤ꯫ ꯁꯥꯃꯨꯉꯧꯁꯨ ꯅꯨꯄꯤꯗꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕ ꯃꯔꯝꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯂꯝꯃꯤ꯫ ꯅꯍꯥꯛ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯁꯥꯎꯒꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯍꯨꯜꯂꯛꯂꯕ ꯅꯤꯡꯊꯧꯅꯤ꯫ ꯃꯉꯣꯟꯗ ꯑꯩꯅ ꯅꯝꯊꯥꯛ ꯇꯧꯕꯗꯤ ꯉꯝꯂꯣꯏ꯫ ꯂꯩꯁꯤꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯒ ꯁꯥꯃꯨꯉꯧꯅ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯃꯍꯥꯔꯥꯅꯤꯁꯦ ꯆꯦꯟꯗꯧꯒꯤ ꯇꯧꯔꯦ, ꯅꯈꯣꯏꯅ ꯑꯃꯨꯛꯇ ꯐꯥꯖꯤꯜꯂꯨ꯫ ꯅꯨꯄꯤ ꯈꯔ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯤꯕꯨ ꯐꯥꯔꯝꯃꯤ꯫ ꯆꯥꯗ ꯊꯛꯇꯕꯒꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯁꯣꯜꯂꯕꯅꯤ꯫ ꯆꯦꯟꯅꯕ ꯀꯔꯤꯁꯨ ꯍꯣꯠꯅꯗ꯭ꯔꯦ꯫ ꯁꯥꯃꯨꯉꯧꯗ ꯃꯄꯤ ꯇꯥꯅ ꯌꯦꯡꯉꯤ꯫ ꯁꯤꯔꯅꯤ ꯈꯜꯂꯝꯕ ꯄꯨꯟꯁꯤꯅꯤ꯫ ꯃꯉꯥꯜ ꯑꯃ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯈꯨꯠꯅ ꯂꯥꯝꯊꯣꯛꯄꯒ ꯅꯪꯅ ꯃꯨꯟꯕꯤꯈ꯭ꯔꯕ? ꯅꯤꯡꯊꯧꯒꯤ ꯃꯤꯅꯥꯏ, ꯃꯤꯅꯥꯏ ꯅꯈꯣꯏꯗꯤ
ꯃꯃꯜ ꯂꯩꯇꯅ ꯁꯤꯕ ꯑꯣꯏꯌꯨꯀꯣ꯫ ꯂꯩꯁꯤꯗꯨ ꯅꯤꯡꯊꯧꯒꯤ ꯀꯥꯗ ꯊꯅꯝꯂꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯄꯥꯟꯗꯒꯤ ꯑꯣꯏꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯉꯝꯂꯔꯣꯏ꯫ ꯂꯩꯁꯤ ꯀꯞꯇꯨꯅ ꯂꯩꯔꯕꯁꯨ ꯊꯦꯝꯕꯤꯅꯕ ꯈꯥꯝꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯍꯨ ꯍꯥꯞꯄꯒꯤ ꯄꯥꯇ꯭ꯔ ꯑꯃ ꯊꯝꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯐꯪꯂꯕ ꯃꯇꯨꯡꯗ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯍꯨ, ꯅꯪꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯂꯧꯈꯤꯕ ꯅꯠꯇ꯭ꯔꯥ? ꯉꯁꯤꯗꯤ ꯑꯩꯁꯨ ꯍꯨ ꯑꯁꯤ ꯊꯛꯇꯨꯅ ꯅꯪꯒꯤ ꯃꯇꯨꯡ ꯏꯜꯂꯛꯂꯒꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯏꯆꯥ ꯁꯤꯟꯅꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯑꯩ ꯈꯥꯡꯂꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯒꯅꯤ꯫ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯒ ꯍꯨ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯅꯤꯡꯊꯧꯗꯨ ꯃꯇꯣꯝꯇ ꯂꯩꯁꯤꯒꯤ ꯈꯨꯜꯗ ꯂꯥꯛꯄꯅꯤ꯫ ꯂꯩꯁꯤꯒꯤ ꯈꯨꯜ ꯌꯧꯒꯗꯕ ꯇꯪꯈꯥꯏꯃꯨꯛ ꯋꯥꯠꯂꯤꯉꯩꯗ ꯋꯥꯈꯜ ꯈꯜꯂꯛꯏ꯫ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯦ꯫ ꯂꯩꯁꯤꯗꯨ ꯃꯇꯣꯝꯇ ꯂꯩꯔꯝꯒꯗ꯭ꯔꯥ? ꯃꯍꯥꯛ ꯌꯥꯝꯅ ꯑꯄꯪꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯎꯕ ꯐꯪꯂꯔꯣꯏ꯫ ꯑꯩꯕꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯈꯤꯕꯅ ꯐꯔꯗ꯭ꯔꯥ? ꯑꯗꯨꯕꯨ ꯉꯁꯥꯏ ꯑꯩꯅꯗꯤ ꯚꯥꯁꯀꯔꯕꯨ ꯄꯨꯔꯛꯇꯨꯅ ꯃꯉꯣꯟꯗ ꯁꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈ꯭ꯔꯦ꯫ ꯂꯩꯁꯤꯗꯨ ꯆꯦꯜꯂꯝꯂꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯀꯣꯅꯨꯡꯗ ꯑꯣꯏꯅ ꯍꯜꯂꯒꯦ꯫ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯑꯉꯥꯡ ꯑꯗꯣ ꯁꯣꯏꯗꯅ ꯄꯨꯔꯛꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯩꯁꯤ ꯂꯩꯔꯝꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯤꯡꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯩꯁꯤ, ꯂꯩꯁꯤ! ꯂꯩꯁꯤꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕꯗ ꯑꯉꯥꯡ ꯑꯗꯨ ꯄꯨꯔꯛꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯤ꯫ ꯃꯈꯣꯜ ꯊꯣꯛꯅ ꯉꯥꯡꯂꯛꯇꯨꯅ, ꯅꯪ ꯑꯩꯒꯤ ꯑꯉꯥꯡ ꯑꯗꯨ ꯃꯃꯥ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕ ꯉꯝꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯂꯩꯁꯤ, ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯑꯃꯨꯛꯇ ꯇꯥꯈꯣ꯫ ꯅꯪꯅ ꯅꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪ ꯑꯩꯅ ꯅꯣꯛꯄ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯍꯧꯖꯤꯛꯇꯤ ꯄꯦꯟꯅ ꯌꯦꯡꯍꯧꯔꯣ꯫ ꯉꯁꯤ ꯌꯦꯡꯍꯧꯗ꯭ꯔꯕꯗꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯈꯤꯗꯕꯁꯨ ꯌꯥꯏ꯫ ꯂꯩꯁꯤ, ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯅꯪꯒꯤ ꯑꯉꯥꯡꯗꯣ ꯁꯣꯏꯗꯅ ꯄꯨꯔꯛꯂꯒꯅꯤ꯫ ꯃꯍꯥꯛ ꯂꯝꯕꯤꯗ ꯂꯥꯛꯍꯧꯔꯦ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯇꯝꯂꯛꯂꯕꯅꯤ꯫ ꯍꯥ, ꯑꯁꯦꯡꯕꯒꯤ? ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯗꯣꯔꯕ? ꯂꯩꯁꯤꯗꯨ ꯃꯥꯡꯂꯨꯔꯕ ꯃꯤꯅꯣꯛ ꯑꯃ ꯑꯄꯤꯛꯄ ꯃꯃꯥꯏ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯏꯅꯤꯡꯊꯧ, ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ꯫ ꯆꯪꯂꯛꯑꯣ, ꯀꯔꯤ ꯄꯥꯎ ꯂꯩꯔꯦ? ꯅꯨꯄꯥꯗꯣ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯀꯣꯛꯇ ꯎꯞꯂꯤꯕ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯑꯉꯥꯡ ꯑꯗꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯂꯣꯏꯅꯃꯛ ꯊꯤꯔꯦ, ꯑꯗꯨ ꯐꯥꯎꯕ ꯐꯪꯕ ꯂꯩꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯃꯍꯥꯛ ꯍꯥꯟꯅ ꯆꯦꯜꯂꯝꯒꯗꯕ ꯃꯥꯜꯂꯦ꯫ ꯃꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯂꯩꯁꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯈꯥꯗ ꯐꯝꯊꯈ꯭ꯔꯦ꯫ ꯂꯩꯁꯤꯗꯨ ꯃꯈꯣꯜ ꯍꯧꯅ ꯍꯧꯅ ꯅꯣꯛꯇꯨꯅ, ꯄꯥꯡꯗꯕ ꯅꯪꯒꯨꯝꯕ ꯑꯃꯅ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ꯫ ꯃꯇꯤꯛ ꯆꯥꯗꯕ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯕꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯉꯁꯤ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯁꯥꯞ ꯑꯃ ꯇꯧꯔꯝꯒꯦ꯫ ꯅꯪꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗ ꯍꯨ ꯄꯤꯊꯛꯂꯒ ꯍꯥꯠꯈꯤꯕꯒꯨꯝꯅ ꯅꯪꯒꯤ ꯅꯆꯥꯅꯁꯨꯁꯨ ꯍꯨ ꯊꯛꯂꯒ ꯁꯤꯕ ꯑꯣꯏꯌꯨꯀꯣ꯫ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯍꯨ ꯊꯛꯄ ꯅꯤꯡꯊꯧ ꯍꯥꯏꯅ ꯅꯣꯛꯅꯐꯝ ꯑꯣꯏꯔꯁꯅꯨ꯫ ꯑꯗꯨꯒ ꯅꯪꯅ ꯁꯤꯁꯤ ꯁꯤꯡꯉꯝꯗ, ꯍꯤꯡꯁꯤ ꯍꯤꯡꯉꯝꯗ ꯑꯁꯤꯕ ꯅꯆꯥꯒꯤ ꯃꯩꯆꯥꯛꯇꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯈꯥꯡꯂꯒ ꯂꯩꯌꯨꯀꯣ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯣꯟ ꯃꯈꯥꯗ ꯊꯝꯈꯤꯕ ꯍꯨ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯑꯗꯨ ꯄꯨꯊꯣꯛꯂꯒ ꯍꯨ ꯑꯗꯨ ꯑꯔꯩꯕ ꯃꯈꯩ ꯊꯛꯆꯤꯟꯈꯤ꯫ ꯅꯤꯡꯊꯧꯅ ꯄꯥꯇ꯭ꯔꯗꯨ ꯂꯩꯁꯤꯗꯒꯤ ꯃꯨꯜꯂꯤ, ꯑꯗꯨꯕꯨ ꯍꯨꯗꯤ ꯐꯅꯌꯥꯝꯅ ꯊꯛꯆꯤꯟꯈ꯭ꯔꯦ꯫ ꯂꯩꯁꯤ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯅꯪ ꯑꯩꯕꯨ ꯀꯩꯝꯇ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯁꯦ, ꯅꯪ ꯃꯤꯠ ꯑꯃꯨꯛꯇ ꯄꯥꯡꯉꯨ꯫ ꯑꯩꯅ ꯀꯧꯔꯤꯁꯦ ꯑꯃꯨꯛꯇ ꯈꯨꯝꯃꯨ꯫ ꯂꯩꯁꯤ, ꯂꯩꯁꯤ, ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯂꯩꯁꯤꯗꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯑꯃꯝꯕ ꯃꯔꯛꯇꯒꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯊꯣꯛꯂꯛꯇꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯏ꯫ ꯂꯩꯁꯤ, ꯂꯥꯛꯑꯣ, ꯑꯩꯒ ꯄꯨꯟꯅ ꯂꯥꯏꯔꯩꯄꯥꯛꯇ ꯂꯩꯔꯨꯔꯁꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕ ꯐꯪꯂꯕꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯍꯥꯛ ꯊꯋꯥꯏ ꯊꯥꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯂꯥꯟꯃꯤ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯈꯪꯕꯗꯒꯤ ꯀꯣꯏꯄꯥ, ꯊꯄꯥ ꯑꯃꯁꯨꯡ ꯚꯥꯁꯀꯔ ꯃꯈꯣꯏ ꯄꯨꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫
ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯝꯕ ꯑꯗꯨꯗ ꯀꯣꯏꯄꯥꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯧꯔꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯌꯨꯝ ꯃꯔꯛꯇ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯃꯩꯅ ꯆꯥꯛꯄꯒꯤ ꯀꯥꯊꯦꯛꯂꯒ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯀꯣꯏꯄꯥꯅ "ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯑꯣ, ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ! ꯑꯩꯅ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯊꯅꯝꯕꯁꯦ ꯅꯪꯕꯨ ꯁꯤꯍꯧꯔꯣ ꯍꯥꯏꯗꯨꯅ ꯊꯅꯝꯕꯒ ꯆꯞ ꯃꯥꯟꯅꯔꯕꯀꯣ?" ꯊꯄꯥꯁꯨ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯛꯏ꯫ "ꯏꯃꯥ, ꯏꯃꯥ, ꯅꯪ ꯍꯧꯒꯠꯂꯣ! ꯕꯕꯥꯒ ꯑꯩꯒ ꯍꯜꯂꯛꯑꯦ꯫ ꯕꯕꯥ, ꯏꯃꯥꯁꯦ ꯑꯝꯇ ꯍꯧꯗꯣꯛꯑꯣ." "ꯃꯃꯥꯁꯦ ꯑꯩꯅ ꯍꯧꯗꯣꯛꯂꯕꯁꯨ ꯈꯨꯝꯃꯛꯂꯔꯣꯏꯌꯦ ꯊꯄꯥ꯫ ꯅꯪꯒꯤ ꯅꯃꯥꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯌꯦ." ꯚꯥꯁꯀꯔꯁꯨ ꯈꯪꯏ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯍꯥꯛꯀꯤ ꯍꯥꯛꯇꯛꯇꯒꯤ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯤꯔꯥꯡꯗꯤ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯗ꯭ꯔꯦ, ꯊꯃꯣꯏꯗꯒꯤ ꯑꯣꯏꯅ ꯇꯥꯔꯦ꯫ ꯃꯁꯥꯗ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯍꯥꯏꯔꯒꯗꯤ ꯂꯃꯟ ꯈꯨꯝꯕ ꯑꯁꯤ ꯈꯛꯇꯅꯤ꯫ ꯃꯩꯅ ꯈꯔ ꯆꯥꯛꯈꯤꯕꯒ ꯇꯥꯔꯒ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯚꯥꯁꯀꯔꯗꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯗꯒꯤ ꯏ ꯈꯔ ꯃꯈꯨꯠꯇ ꯇꯩꯍꯜꯂꯒ ꯃꯔꯩꯅ ꯂꯦꯛꯏ꯫ "ꯑꯩꯅ ꯉꯁꯤ ꯊꯛꯂꯤꯕ ꯏ ꯑꯁꯤꯅ ꯁꯥꯈꯤꯅꯤ꯫ ꯑꯩꯅ ꯂꯩꯕꯥꯛ ꯈꯨꯗꯤꯡꯗ ꯂꯩꯕ ꯅꯤꯡꯊꯧ ꯈꯨꯗꯤꯡ ꯂꯣꯏꯅ ꯇꯨꯝꯅ ꯍꯥꯠꯀꯅꯤ꯫ ꯃꯁꯤꯕꯨ ꯉꯝꯗ꯭ꯔꯕ ꯏꯃꯥ ꯏꯄꯥꯗ ꯑꯋꯥꯕ ꯇꯥꯕꯒꯤ ꯄꯥꯞ ꯄꯨꯝꯕ ꯑꯩꯅ ꯄꯨꯒꯅꯤ." ꯚꯥꯁꯀꯔꯗꯨ ꯃꯁꯥꯗ ꯊꯧꯅꯥ ꯑꯃ ꯂꯩꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ "ꯀꯀꯥ, ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯅꯆꯥꯒꯤ ꯃꯔꯝꯗꯒꯤ ꯄꯨꯝꯅꯃꯛ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯣꯏꯁꯤꯟꯕꯁꯨ ꯅꯆꯥꯅ ꯂꯣꯏꯁꯤꯟꯒꯅꯤ꯫ ꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯁꯅꯥ ꯂꯨꯄꯥ ꯊꯟꯅ ꯌꯥꯎꯕ ꯈꯧꯖꯥꯎ ꯑꯃ ꯑꯩꯒꯤ ꯏꯃꯨꯡꯗ ꯂꯩꯔꯝꯒꯅꯤ꯫ ꯃꯗꯨ ꯀꯥꯏꯊꯣꯛꯂꯒ ꯑꯩꯈꯣꯏꯒꯤꯁꯨ ꯃꯤꯅꯥꯏ ꯅꯦꯛꯇꯨꯅ ꯅꯤꯡꯊꯧ ꯑꯃꯒꯨꯝꯅ ꯂꯩꯅꯕ ꯍꯣꯠꯅꯁꯤ." ꯂꯩꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯃꯐꯝ ꯆꯥꯅ ꯐꯨꯝꯖꯤꯜꯂꯒ ꯊꯝꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯚꯥꯁꯀꯔꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ "ꯚꯥꯁꯀꯔ, ꯁꯤꯗꯤ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯀꯥꯏꯒꯅꯤ? ꯃꯤꯅ ꯀꯗꯥꯏꯗꯒꯤꯅꯣ ꯍꯪꯂꯛꯂꯣꯏꯗ꯭ꯔꯥ?" ꯚꯥꯁꯀꯔꯅ "ꯑꯩꯈꯣꯏ ꯈꯨꯜ ꯍꯣꯡꯂꯁꯤ꯫ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯩꯕꯨ ꯊꯤꯕ ꯂꯥꯟꯃꯤ ꯂꯥꯛꯈꯤꯕꯁꯨ ꯌꯥꯏ." "ꯑꯗꯨꯅ ꯐꯔꯅꯤ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯄꯨꯔꯒ ꯆꯠꯂꯁꯤ." ꯃꯈꯣꯏꯅ ꯂꯝꯕꯤꯗ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯔꯛꯏ꯫ ꯉꯔꯥꯡ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯐꯨꯔꯝꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯌꯥꯝꯅ ꯍꯥꯏꯔꯛꯏ꯫ "ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯍꯟꯒꯨꯝꯁꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯉꯔꯥꯡꯒꯤ ꯑꯗꯨꯒꯨꯝꯅ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯃꯨꯛ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ." "ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯂꯩꯍꯟꯒꯨꯝꯁꯤ." ꯍꯅꯨꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯏꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯊꯤꯅ ꯐꯨꯔꯒ ꯊꯟꯕꯤꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯈꯣꯏꯅ ꯊꯣꯛꯍꯟꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯔꯨꯝ ꯑꯃ ꯃꯈꯣꯏ ꯇꯝꯅ ꯊꯣꯝꯂꯛꯏ꯫ ꯀꯣꯏꯄꯥꯒꯤ ꯃꯀꯣꯛꯇ ꯄꯥꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ꯫ ꯑꯉꯥꯡ ꯑꯅꯤꯗꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯆꯠꯂꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯐꯠꯇ ꯍꯥꯎꯗꯤ ꯑꯃꯣꯠ ꯑꯀꯥꯏ ꯃꯌꯥꯝ ꯑꯃ ꯃꯈꯣꯏꯗ ꯂꯪꯁꯤꯜꯂꯛꯏ꯫ "ꯅꯈꯣꯏꯗ ꯁꯤꯖꯈ꯭ꯔꯣ! ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛꯃꯛ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ." ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯎꯃꯪꯗ ꯆꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯚꯥꯁꯀꯔꯒꯤ ꯏꯃꯨꯡꯗ ꯇꯞꯅ ꯂꯥꯛꯇꯨꯅ ꯁꯅꯥ ꯌꯥꯎꯕ ꯈꯥꯎ ꯑꯗꯨ ꯄꯨꯔꯒ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗ ꯅꯤꯡꯊꯧꯗꯨ ꯂꯩꯁꯤ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯒꯤ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯂꯩꯈ꯭ꯔꯦ꯫ ꯋꯥꯔꯤ ꯁꯥꯅꯕ, ꯋꯥ ꯉꯥꯡꯅꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯁꯥ ꯃꯇꯣꯝꯇ ꯃꯪ ꯃꯪꯗꯨꯅ ꯂꯩꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯒꯤ ꯍꯦꯟꯅ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯐꯤꯕꯝꯗꯤ ꯀꯔꯤꯁꯨ ꯐꯒꯠꯄ ꯂꯩꯇꯦ꯫ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯂꯩꯕ ꯅꯤꯡꯊꯧꯁꯤꯡꯅ ꯅꯤꯡꯊꯧꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯟꯗꯥꯕꯒꯤ ꯇꯥꯟꯖꯥ ꯐꯪꯂꯦ ꯈꯜꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯂꯣꯟꯅꯕꯗ ꯂꯩꯕ ꯈꯨꯜ ꯀꯌꯥꯗ ꯆꯪꯗꯨꯅ ꯂꯥꯟꯗꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯨꯜ ꯀꯌꯥ ꯃꯊꯪ ꯃꯊꯪ ꯂꯧꯁꯤꯟꯈꯤ꯫ ꯁꯛꯇꯤ ꯂꯩꯕ ꯂꯩꯕꯥꯛꯅꯤ꯫ ꯅꯤꯡꯊꯧꯅ ꯑꯉꯥꯎꯕꯒꯨꯝꯅ ꯂꯩꯔꯕꯁꯨ ꯇꯔꯥꯏ ꯇꯔꯥꯏꯅ ꯂꯧꯁꯤꯟꯕꯗꯤ ꯅꯠꯇꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯣꯏꯄꯥ, ꯊꯄꯥ ꯑꯃꯁꯨꯡ ꯚꯥꯁꯀꯔ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯈꯨꯜ ꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯧꯔꯛꯂꯤ꯫ ꯚꯥꯁꯀꯔꯁꯨ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯔꯕꯅꯤ꯫ ꯑꯍꯤꯡ ꯀꯌꯥ ꯀꯞꯈꯤ, ꯑꯗꯨꯕꯨ ꯀꯣꯅꯨꯡꯗꯗꯤ ꯆꯠꯂꯨꯗ꯭ꯔꯦ꯫ ꯁꯅꯥ ꯑꯗꯨ ꯀꯥꯏꯗꯨꯅ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯆꯥꯎꯅ ꯆꯦꯛꯄꯜꯅ ꯈꯥꯖꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯨꯝꯅ ꯌꯨꯝ ꯁꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕ ꯍꯥꯏꯗꯨꯅ ꯃꯤꯅꯥꯏ ꯐꯥꯎꯕ ꯅꯦꯛꯄ ꯍꯧꯔꯛꯏ꯫ ꯀꯣꯏꯄꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯀꯣꯏꯕ ꯑꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ
ꯈꯨꯡꯒꯪ ꯑꯗꯨꯕꯨ ꯃꯩꯅ ꯆꯥꯛꯇꯨꯅ ꯎꯐꯨꯜ ꯑꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯩꯅ ꯃꯄꯨꯡ ꯐꯥꯅ ꯆꯥꯛꯍꯧꯗꯕ ꯃꯤ ꯀꯌꯥꯅ ꯅꯥꯍꯦꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯈꯪꯂꯦ ꯃꯈꯣꯏꯁꯨ ꯑꯇꯣꯞꯄ ꯂꯩꯄꯥꯛꯇꯒꯤ ꯅꯤꯡꯊꯧ ꯂꯥꯛꯇꯨꯅ ꯂꯥꯟꯗꯥꯔꯒ ꯍꯥꯠꯂꯤꯕꯅꯤ ꯍꯥꯏꯕ꯫ ꯚꯥꯁꯀꯔꯗꯨ ꯃꯗꯨ ꯎꯕꯗ ꯊꯃꯣꯏꯗꯨ ꯄꯨꯡꯄꯦꯟ ꯄꯦꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯦꯟꯕ ꯃꯤꯀꯨꯞ ꯑꯃ ꯄꯨꯟꯁꯤꯗ ꯂꯥꯛꯈꯤꯅꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯀꯀꯥ, ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯪꯂꯥꯟꯗꯣ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯍꯜꯂꯤ꯫ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯀꯣꯏꯄꯥꯅ ꯑꯁꯤꯃꯛꯅꯤ ꯑꯩꯅ ꯄꯥꯝꯕꯁꯨ꯫ ꯄꯥꯡꯗꯕ ꯅꯈꯣꯏ ꯃꯌꯥꯝ ꯑꯁꯦ ꯂꯣꯏꯅ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ꯫ ꯁꯤꯁꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯗꯕꯒꯤ ꯗꯁꯥꯅꯤ꯫ ꯀꯀꯥ, ꯑꯩ ꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯈꯤꯒꯦ꯫ ꯚꯥꯁꯀꯔ, ꯅꯪꯅ ꯍꯦꯛ ꯆꯪꯂꯨꯕ ꯃꯇꯝꯗ ꯅꯪꯁꯨ ꯍꯥꯠꯄꯤꯈꯤꯒꯅꯤ꯫ ꯆꯪꯈꯤꯒꯅꯨ꯫ ꯀꯀꯥ, ꯀꯀꯥꯒꯤ ꯂꯃꯟ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯇꯣꯜꯂꯤ꯫ ꯅꯣꯡꯃ ꯑꯩꯅ ꯑꯋꯥꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯛꯂꯕ ꯃꯇꯨꯡ ꯀꯀꯥꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯖꯒꯦ꯫ ꯑꯩ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯈꯤꯒꯦ꯫ ꯚꯥꯁꯀꯔ, ꯀꯔꯤꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯅꯪ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯃꯇꯧ ꯀꯔꯝꯅ ꯂꯥꯟꯊꯦꯡꯅꯒꯅꯤ? ꯅꯪ ꯆꯪꯕ ꯌꯥꯔꯣꯏ꯫ ꯀꯀꯥ, ꯑꯩ ꯃꯈꯣꯏꯒ ꯈꯟꯅꯒꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯁꯦꯝꯖꯤꯟꯕ ꯋꯥꯍꯩꯅ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯊꯥꯖꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯒꯦ꯫ ꯑꯗꯨꯗꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯞꯅ ꯇꯞꯅ ꯄꯥꯏꯈꯠꯂꯛꯀꯦ꯫ ꯚꯥꯁꯀꯔ, ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯑꯁꯤꯕꯣ? ꯅꯪꯕꯨ ꯏꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯍꯟꯈꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯃꯃꯥ ꯕꯕꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯒꯅꯤ꯫ ꯀꯀꯥ, ꯅꯆꯥꯗ ꯊꯥꯖꯕ ꯊꯝꯕꯤꯌꯨ꯫ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯝꯗ ꯀꯀꯥꯒꯤ ꯃꯅꯥꯛꯇ ꯑꯩ ꯑꯃꯨꯛ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ꯫ ꯑꯩ ꯆꯠꯂꯦ ꯀꯀꯥ꯫ ꯀꯣꯏꯄꯥ, ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯟꯃꯤ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯞꯅ ꯇꯞꯅ ꯆꯪꯈꯤ꯫ ꯑꯄꯤꯛꯄ ꯑꯉꯥꯡ, ꯏꯃꯨꯡꯒꯤ ꯀꯥꯡꯒ ꯂꯨꯈꯥꯗ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯂꯩꯕ ꯀꯩꯗꯧꯏ? ꯅꯁꯥꯅ ꯃꯉꯝ ꯊꯤꯕ ꯊꯣꯔꯛꯂꯤꯕ꯭ꯔꯥ ꯂꯥꯟꯐꯝ ꯑꯁꯤꯗ? ꯚꯥꯁꯀꯔꯗꯨ ꯃꯇꯝ ꯑꯗꯨꯗ ꯆꯍꯤ 12 ꯈꯛꯇꯃꯛ ꯉꯥꯏꯔꯤ꯫ ꯏꯀꯥꯏ ꯈꯨꯝꯅꯔꯕ ꯅꯤꯡꯊꯧ, ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯏꯃꯥ ꯏꯄꯥ, ꯁꯥꯒꯩ ꯅꯥꯇꯩ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯅꯈꯣꯏꯒꯤ ꯂꯥꯟꯃꯤꯅ ꯑꯩꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯥꯠꯈꯤꯕ ꯑꯁꯤꯃꯨꯛ ꯄꯦꯟꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯅꯤ ꯁꯨꯈꯤꯗ꯭ꯔꯦ꯫ ꯑꯩ ꯇꯁꯦꯡꯅ ꯄꯦꯜꯂꯤ꯫ ꯑꯩ ꯄꯦꯟꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯃꯜ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨꯁꯨ ꯏꯅꯤꯡꯊꯧꯒꯤ ꯊꯥꯡ ꯑꯗꯨꯅ ꯊꯋꯥꯏ ꯂꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯐꯝꯗ ꯆꯪꯖꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯔꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯗ ꯅꯠꯇꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤ ꯁꯤꯕꯗ ꯑꯄꯦꯟꯕ ꯐꯥꯎꯔꯤꯕꯗꯤ? ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯩꯅ ꯅꯨꯡꯁꯤꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯂꯝꯆꯠ ꯀꯥꯝꯕ ꯅꯤꯡꯊꯧ, ꯅꯨꯄꯤꯒꯤ ꯏꯖꯠꯄꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯍꯥꯛꯀꯤ ꯊꯋꯥꯏꯕꯨꯁꯨ ꯂꯧꯕꯤꯌꯨ꯫ ꯅꯤꯡꯊꯧꯗꯨ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯔꯒ ꯚꯥꯁꯀꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯚꯥꯁꯀꯔꯗꯨ ꯃꯈꯨ ꯑꯅꯤꯗꯨ ꯃꯈꯥꯗ ꯊꯝꯗꯨꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯂꯩ꯫ ꯅꯤꯡꯊꯧꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯚꯥꯁꯀꯔꯒꯤ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯤ꯫ ꯑꯆꯨꯝ ꯑꯔꯥꯟ ꯃꯄꯨꯡ ꯐꯥꯅ ꯈꯪꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯏꯃꯨꯛ ꯉꯥꯡꯕ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧꯗꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯜꯂꯨꯔ ꯃꯥꯜꯂꯦ ꯚꯥꯁꯀꯔꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯈꯤ꯫ ꯆꯍꯤ ꯌꯥꯝꯗ꯭ꯔꯤꯕ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯋꯥꯇꯥꯗ ꯅꯨꯄꯥ ꯌꯥꯝꯅ ꯊꯣꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯅꯤꯡꯊꯧꯅ ꯎꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯚꯥꯁꯀꯔꯕꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯄꯨꯔꯛꯇꯨꯅ ꯁꯥ ꯇꯥꯟꯕꯒꯤ ꯑꯃꯁꯨꯡ ꯂꯥꯟꯒꯤ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯍꯟꯗꯨꯅ ꯌꯣꯛꯂꯛꯈꯤꯕꯅꯤ꯫